ꯂꯥꯏꯠ ꯃꯆꯦꯠ ꯑꯝꯇꯪ ꯊꯥꯖꯒꯦ ꯂꯥꯏꯠ ꯃꯆꯦꯠ ꯑꯝꯇꯪ ꯊꯥꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯠ ꯃꯆꯦꯠ ꯑꯝꯇꯪ ꯊꯥꯖꯒꯦ ꯂꯥꯏꯠ ꯃꯆꯦꯠ ꯑꯝꯇꯪ ꯊꯥꯖꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯈꯪꯉꯕꯣ ꯂꯥꯏꯠ ꯃꯆꯦꯠ ꯑꯝꯇꯪ ꯊꯥꯖꯒꯦ ꯍꯧꯖꯤꯛꯁꯦ ꯏꯪꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝꯅ ꯍꯦꯜꯂꯦ ꯑꯩꯈꯣꯏꯒꯤ ꯍꯣꯖꯥꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯪꯉꯗꯤ ꯃꯅꯤꯄꯨꯔ ꯂꯣꯝꯗꯗꯤ ꯀꯩ ꯑꯣꯏꯔꯝꯒꯅꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯂꯥꯏꯠ ꯉꯥꯛꯇꯪ ꯊꯥꯖꯒꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯖꯤꯛꯇꯪ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯑꯁꯤꯗ ꯍꯣꯖꯥꯏꯗ ꯉꯁꯤꯁꯨ ꯁꯥꯃꯨꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯂꯩ ꯉꯔꯥꯡ ꯃꯊꯪ ꯅꯍꯥꯟꯁꯨ ꯁꯥꯃꯨꯅ ꯃꯤ ꯑꯃ ꯍꯥꯠꯂꯦ ꯑꯗꯨꯏ ꯈꯔꯅꯤ ꯃꯃꯥꯡꯗꯁꯨ ꯅꯨꯄꯤ ꯑꯃ ꯍꯥꯠꯂꯦ ꯑꯗꯨꯒꯤ ꯈꯔꯅꯤ ꯃꯃꯥꯡꯗꯁꯨ ꯃꯤ ꯑꯃ ꯍꯥꯠꯂꯦ ꯁꯥꯃꯨꯅ ꯍꯟꯗꯛ ꯃꯤ ꯃꯔꯤ ꯁꯨꯔꯦ ꯉꯁꯤꯒꯤꯁꯤꯒ ꯄꯨꯜꯂꯗꯤ ꯁꯥꯃꯨꯅ ꯃꯤ ꯌꯥꯝ ꯍꯥꯠꯂꯦ ꯑꯗꯣ ꯃꯈꯣꯏꯅ ꯍꯥꯠꯂꯤꯕꯗꯣ ꯌꯥꯝ ꯊꯤꯅ ꯇꯝꯊꯤꯅ ꯍꯥꯠꯂꯤꯀꯣ ꯌꯦꯡꯕꯒ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯍꯥꯠꯂꯤ ꯌꯦꯡꯕꯒ ꯉꯝꯄꯣꯟꯇꯦ ꯁꯥꯃꯨꯅ ꯃꯤ ꯍꯥꯠꯂꯝꯃꯤꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒꯅꯤ ꯍꯥꯠꯂꯤꯁꯦꯀꯣ ꯑꯗꯨꯁꯨ ꯃꯈꯣꯏꯗꯁꯨ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯅꯤ ꯅꯨꯡꯗꯥꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯍꯥꯏꯕꯁꯨ ꯀꯤꯖꯩꯀꯣ ꯑꯗꯣ ꯈꯔꯅꯤ ꯃꯃꯥꯡꯗ ꯁꯥꯃꯨ 8 ꯄꯨꯟꯅ ꯁꯤꯒꯦꯕꯀꯣ ꯃꯌꯥꯝ ꯅ꯭ꯌꯨꯁꯇꯁꯨ ꯐꯪꯅꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝꯗꯩ ꯇ꯭ꯔꯦꯟ ꯑꯃ ꯂꯥꯛꯑꯦꯕ ꯔꯥꯖꯙꯥꯅꯤ ꯁꯥꯔꯪ ꯍꯥꯏꯅꯀꯣ ꯑꯗꯨ ꯇ꯭ꯔꯦꯟꯗꯨꯅ ꯁꯥꯃꯨ 8 ꯑꯃꯨꯛꯇ ꯇꯛꯄꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯤ ꯑꯗꯨꯏꯗꯤ ꯁꯥꯃꯨ ꯃꯆꯥꯁꯨ ꯌꯥꯎꯔꯦꯕ ꯃꯌꯥꯝꯅ ꯍꯥꯏꯅꯗꯔꯣ ꯁꯥꯃꯨꯒꯤ ꯃꯔꯧ ꯀꯥꯏꯅ ꯑꯗꯨꯗꯒꯤꯅꯦꯕ ꯁꯥꯃꯨꯅ ꯃꯤ ꯍꯥꯠꯀꯠꯂꯛꯏꯁꯦ ꯕꯤꯍꯥꯔꯤ ꯑꯃ ꯅꯍꯥꯟ ꯍꯥꯠꯈꯔꯦ ꯑꯗꯨꯏ ꯃꯊꯪꯗꯁꯨ ꯅꯨꯄꯤ ꯑꯃ ꯍꯥꯠꯂꯦ ꯉꯔꯥꯡ ꯅꯍꯥꯟ ꯃꯩꯇꯩ ꯑꯃ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯩꯇꯩ ꯑꯃꯁꯨ ꯁꯥꯃꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯠꯅ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯑꯗ ꯉꯁꯤꯅ ꯑꯃꯨꯛ ꯕꯣꯔꯣꯅꯦ ꯍꯥꯏꯅ ꯇꯥꯔꯤ ꯑꯁ ꯈꯪꯗꯦ ꯍꯣꯖꯥꯏꯁꯤꯒꯗꯤꯀꯣ ꯍꯧꯖꯤꯛ ꯁꯥꯃꯨ ꯌꯥꯝꯅ ꯃꯔꯥꯡ ꯍꯧꯔꯤ ꯑꯗꯨꯅ ꯖꯅꯋꯥꯔꯤꯅꯤ ꯍꯥꯏꯅ ꯄꯤꯛꯅꯤꯛ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯟꯖꯤꯟꯕꯤꯔꯛꯎ ꯅꯨꯃꯤꯠ ꯑꯗꯨꯒ ꯖꯪꯒꯜꯅꯦ ꯍꯥꯏꯅ ꯏꯟꯗ꯭ꯔ ꯁꯒꯣꯜꯁꯦꯝ ꯏꯆꯦ ꯑꯩ ꯑꯦꯇꯤ ꯌꯨꯅꯤꯠ 24ꯒꯤ ꯅꯅꯥꯎꯅꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯑꯣ ꯆꯥꯔꯤꯌꯦ ꯌꯨꯅꯤꯠ 24ꯁꯦ ꯀꯩ ꯂꯝꯒꯤꯅꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯆꯠꯃꯟꯗꯅ ꯂꯣꯏ ꯀꯥꯎꯔꯦ ꯌꯨꯅꯤꯠ 24ꯁꯦ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝ ꯑꯣꯏꯕ ꯖꯥꯠꯂꯥ 24ꯁꯦ ꯆꯨꯝꯃꯒꯗꯤ ꯆꯨꯝꯃꯤ ꯍꯥꯏꯕꯤꯔꯛꯎꯀꯣ ꯌꯨꯅꯤꯠ 24ꯁꯦ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝꯔꯥ ꯂꯥꯟꯕ ꯇꯥꯔꯒꯁꯨ ꯂꯥꯜꯂꯤ ꯍꯥꯏꯕꯤꯔꯛꯎꯀꯣ ꯌꯥꯝ ꯆꯠꯃꯟꯗꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯌꯨꯅꯤꯠ 24 ꯅꯠꯇ꯭ꯔꯒ ꯁꯥꯃꯨꯔꯧꯒꯤꯗꯨꯔꯥ ꯁꯥꯃꯨꯔꯧꯁꯦ 27ꯂ ꯀꯩꯅꯣꯝ ꯑꯣꯏꯕꯅꯤ 24 27 ꯅꯝꯕꯣꯜꯅꯦ ꯍꯣꯏ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝꯒꯤ ꯃꯥꯜꯂꯦꯕ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯑꯔꯨꯅ ꯂꯥꯏꯛ ꯇꯧꯔꯛꯏ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅꯤ ꯀꯨꯏꯔꯦ ꯅꯨꯡꯁꯤꯌꯦ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯀꯨꯏꯅ ꯎꯅꯗꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯤꯟ ꯏꯅꯥꯎ ꯁꯨꯃꯥꯏꯅ ꯂꯥꯏꯞꯇ ꯐꯪꯅꯕꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯈꯣꯏ ꯃꯌꯥꯝ ꯅꯥꯗ ꯌꯦꯛꯇꯕ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯃꯗꯤ ꯌꯦꯛꯅꯕꯕꯨ ꯇꯨꯍꯠꯄ ꯉꯝꯕ ꯑꯗꯨꯒ ꯂꯥꯡꯉꯝ ꯐꯤꯔꯥꯟ ꯊꯦꯠꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯃꯤꯟꯅꯁꯤꯀꯣ ꯏꯕꯨꯡꯁꯥ ꯈꯣꯡꯃꯥꯟ ꯇꯥꯐꯝ ꯍꯥꯏꯒ ꯈꯣꯡꯃꯥꯟ ꯇꯥꯐꯝ ꯏꯆꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯍꯪꯒꯥꯝꯒ ꯉꯥꯒ ꯑꯣꯏꯅ ꯊꯣꯡꯉꯦ ꯕꯤꯀꯤ ꯂꯥꯡꯕꯝ ꯆꯦ ꯁꯣꯅꯤꯌꯥ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯦ ꯀꯩꯗꯧꯔꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯁꯪꯗ꯭ꯔꯕ ꯉꯔꯥꯡ ꯅꯍꯥꯟꯗꯩꯁꯤꯒ ꯃꯩ ꯇꯤꯛ ꯇꯤꯛꯅ ꯃꯄꯥꯟꯗ ꯐꯝꯕꯝꯅ ꯉꯥꯛꯇꯪ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯁꯨꯝ ꯍꯥꯞꯀꯠꯂꯕ ꯑꯗꯣ ꯀꯟꯇꯦꯟꯒꯤ ꯑꯣꯏꯅ ꯊꯥꯒꯠꯂꯛꯑꯅꯤ ꯍꯧꯖꯤꯛ ꯅꯣꯡ ꯅꯤꯅꯤ ꯃꯇꯨꯡꯗꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯗꯨꯅꯤ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥꯡꯗ ꯍꯥꯏꯔꯝꯃꯤꯕ ꯅꯅꯥꯎꯗꯁꯨ ꯇꯥꯕꯤꯔꯣꯀꯣ ꯑꯩꯈꯣꯏꯅꯗꯤ ꯁꯤꯒ KNAB ꯁꯤꯔꯦ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯒꯣꯔꯃꯦꯟ PDF ꯂꯥꯏꯁ꯭ꯔꯝ ꯏꯆꯦꯕꯨ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎꯕꯨꯁꯨ ꯑꯃꯣꯏꯌꯥꯏꯃ ꯅꯤꯡꯊꯧꯖꯝ ꯌꯥꯏꯐꯔꯦ ꯌꯥꯏꯐꯕꯗꯣ ꯄꯤꯅꯕꯤꯕ ꯑꯣꯏꯕꯤꯌꯨ ꯍꯣꯏ ꯑꯣꯏꯖꯔꯒꯦ ꯍꯤꯇꯦꯁꯣꯔ ꯑꯗꯣ ꯁꯔꯥꯡꯊꯦꯝ ꯌꯥꯏꯐꯔꯦ 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 ꯍꯤꯇꯦꯁꯣꯔ ꯁꯔꯥꯡꯊꯦꯝꯁꯦꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯌꯥꯝꯅ ꯑꯩꯒꯤꯅ ꯌꯨꯇꯨꯞꯁꯦ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤꯩ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯑꯆꯧ ꯂꯥꯏ ꯈꯨꯔꯝ ꯄꯥꯔꯤ ꯏꯃꯣꯝ ꯎꯗꯕ ꯀꯨꯏꯔꯦ ꯀꯔꯝ ꯇꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯑꯩ ꯅꯨꯡꯉꯥꯏꯔꯤꯀꯣ ꯍꯥꯏ ꯉꯥꯏꯍꯥꯛꯁꯦ ꯑꯁꯤꯗ ꯃꯩ ꯇꯤꯛꯑꯝꯕꯅꯦꯕꯀꯣ ꯏꯪꯉꯦꯕ ꯌꯥꯝꯅ ꯑꯗꯩꯗꯤ ꯃꯌꯥꯝꯒ ꯁꯨꯝ ꯂꯥꯏꯞ ꯁꯥꯟꯅꯔꯒ ꯉꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯂꯥꯏꯞꯁꯦ ꯉꯍꯥꯛꯇꯪ ꯊꯥꯔꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯔꯝꯃꯤꯕꯀꯣ ꯉꯍꯥꯛꯇꯪ ꯏꯟꯗ꯭ꯔ ꯃꯃꯥꯡꯗ ꯁꯒꯣꯜꯁꯦ ꯏꯆꯦꯁꯦ ꯈꯔ ꯋꯥꯕ ꯃꯥꯜꯂꯦ ꯆꯠꯐꯝꯁꯦ ꯈꯔ ꯋꯥꯕ ꯃꯥꯜꯂꯦ
ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯈꯔ ꯇꯧꯕ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯀꯩꯅꯣ ꯑꯃꯗꯁꯨ ꯆꯠꯂꯨꯕ ꯂꯥꯟꯅ ꯊꯧꯔꯝ ꯑꯃꯗꯁꯨ ꯆꯠꯂꯨꯕ ꯑꯗꯨꯒꯤꯅꯤ ꯁꯦꯈꯔꯖꯤꯠ ꯋꯥꯡꯈꯦꯝ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯚꯤꯗꯤꯑꯣ ꯈꯔ ꯇꯣꯏꯅ ꯊꯥꯡꯒꯠꯂꯛꯑꯣ ꯑꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯊꯥꯡꯒꯠꯅꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯑꯅꯤ ꯈꯔꯅꯤ ꯃꯇꯨꯡꯗꯀꯣ ꯌꯥꯝꯅꯗꯤ ꯀꯨꯏꯗꯅ ꯁꯨꯝ ꯊꯥꯒꯠꯆꯔꯛꯀꯦꯅ ꯍꯣꯠꯅꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯗꯩ ꯑꯔꯥꯝꯕꯥꯏꯒꯤ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡꯗ ꯏꯆꯤꯟꯅꯥꯎ ꯍꯥꯏꯖꯒꯗꯕ ꯈꯔ ꯌꯥꯝ ꯆꯪꯉꯗꯤ ꯅꯨꯡꯉꯥꯏꯅꯤ ꯃꯤ 61ꯕꯨꯗꯤ ꯂꯩ ꯁꯤꯌꯥꯔ ꯈꯇꯪ ꯁꯠ ꯁꯠ ꯀꯥꯞꯁꯤꯜꯂꯨ ꯑꯗꯨ ꯃꯌꯥꯝꯗꯣ ꯌꯥꯝ ꯍꯥꯏꯖꯒꯗꯕꯗꯤꯀꯣ ꯆꯪꯅꯕ ꯀꯦꯅꯦꯕꯤ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯩꯈꯣꯏ ꯃꯌꯥꯝꯗꯤ ꯀꯦꯅꯦꯕꯤ ꯁꯤꯔꯦ PDF ꯁꯤꯔꯦ ꯍꯥꯏꯔꯦꯀꯣ ꯑꯗꯨꯕꯨ ꯀꯦꯅꯦꯕꯤꯁꯤꯡꯗꯣ ꯍꯦꯛꯇ ꯌꯥꯝ ꯂꯥꯏꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯜꯂꯒ ꯍꯦꯛꯇ ꯁꯤꯕ ꯅꯠꯇꯦꯕ ꯀꯔꯝꯍꯥꯏꯅ ꯃꯥꯌꯣꯛꯅꯔꯝꯒꯅꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯅ ꯏꯪꯈ꯭ꯔꯕꯁꯤꯗ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯏꯪꯉꯦ ꯍꯥꯏꯅ ꯁꯤꯗ ꯃꯩ ꯇꯤꯛꯏꯑꯕꯀꯣ ꯆꯤꯡꯅꯨꯡ ꯂꯩꯕ ꯃꯥꯅꯨꯡꯗ ꯖꯥꯠꯇꯀꯣ ꯂꯩꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯣ ꯏꯪꯈ꯭ꯔꯕꯁꯤꯗ ꯃꯩ ꯇꯤꯛꯄ ꯌꯥꯔꯝꯒꯗ꯭ꯔꯣ ꯃꯣꯏ ꯂꯩꯕ ꯃꯐꯝꯗ ꯃꯩ ꯇꯤꯛꯑꯒ ꯈꯪꯍꯟꯕ ꯌꯥꯒꯗ꯭ꯔꯕ ꯀꯔꯝꯍꯥꯏꯅ ꯋꯥꯅ ꯂꯩꯔꯝꯒꯅꯤ ꯀꯌꯥꯝ ꯏꯪꯅ ꯂꯩꯔꯝꯒꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯨꯁꯨ ꯃꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯤ ꯁꯨꯃꯥꯏꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯤꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛꯑꯒ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯂꯣꯏꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯑꯒ ꯀꯠꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯀꯥꯡ ꯃꯔꯛꯇ ꯇꯤꯟ ꯀꯥꯡ ꯃꯔꯛꯇ ꯂꯤꯟ ꯀꯥꯡ ꯃꯔꯛꯇ ꯖꯥꯔꯦꯛꯑꯒ ꯆꯔꯥ ꯅꯥꯝꯃ ꯍꯦꯜꯂꯒ ꯂꯩꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯤꯕꯅꯤꯀꯣ ꯑꯁꯤꯒꯤ ꯃꯔꯛꯁꯤꯗꯁꯨ ꯑꯁꯨꯝ ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯑꯃꯅꯤꯁꯨ ꯁꯨꯝ ꯌꯥꯎꯔꯛꯏꯀꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯀꯠꯊꯣꯛꯏꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯀꯣ ꯑꯗꯨꯃꯥꯏꯅ ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯌꯥꯎꯔꯛꯄ ꯇꯥꯔꯒꯗꯤ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯍꯥꯏꯅꯒꯅꯤ ꯑꯁꯦꯡꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯀꯠꯊꯣꯛꯏꯕꯗꯣ ꯃꯈꯣꯏꯒꯨꯝꯕꯗꯨꯅ ꯃꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯅꯤꯚꯥ ꯗꯦꯕꯤ ꯈꯨꯔꯨꯝꯖꯔꯤ ꯋꯦꯜꯀꯝ ꯅꯤꯚꯥ ꯗꯦꯕꯤꯕꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯑꯗꯒꯤ ꯀꯩꯅꯣꯁꯤꯡꯅ ꯀꯦꯅꯦꯕꯤꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯕ ꯃꯈꯣꯏꯅ ꯑꯦꯝꯕꯨꯁ ꯇꯧꯕ ꯂꯨꯡꯒꯤ ꯁꯦꯠꯆꯜꯂꯒ ꯂꯨꯡꯒꯤ ꯁꯦꯠꯆꯜꯂ ꯑꯦꯝꯕꯨꯁ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯣꯏꯅ ꯇꯧꯔꯤꯕ ꯑꯥꯏꯟ ꯀꯥꯏꯕ ꯊꯕꯛꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯇꯧꯔꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯈꯜꯂꯒꯗꯤꯅꯦ ꯌꯥꯝꯅ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤꯌꯦꯕꯀꯣ ꯑꯗꯨ ꯏꯂꯥꯏ ꯂꯥꯏꯅ ꯃꯣꯏ ꯀꯨꯀꯤ ꯈꯔ ꯁꯤꯔꯦ ꯀꯦꯅꯦꯕꯤ ꯈꯔ ꯁꯤꯔꯦꯅ ꯑꯗꯨꯗꯨꯒꯤ ꯃꯥꯌꯣꯛꯅꯕꯗ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯁꯣꯛꯑꯝꯃꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯣ ꯁꯣꯛꯑꯝꯃꯣꯏꯗ꯭ꯔꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯨꯒꯤ ꯊꯃꯣꯏꯗ ꯃꯤꯅ ꯑꯩꯒꯤ ꯃꯥꯡꯗ ꯃꯤꯅ ꯑꯦꯇꯦꯛ ꯇꯧꯁꯜꯂꯒ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯏꯂꯥꯏ ꯂꯥꯏꯅ ꯃꯥꯌꯣꯛꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯒ ꯃꯥꯌꯣꯛꯅꯔꯝꯒꯅꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯒꯤ ꯊꯃꯣꯏꯗꯨꯒ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯈꯟꯕꯤꯌꯣꯕ ꯑꯃꯝꯕ ꯃꯔꯛꯇ ꯍꯧꯖꯤꯛ ꯑꯍꯤꯡ ꯖꯥꯔꯛꯏꯕꯁꯤ ꯀꯅꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯠꯇꯔꯣ ꯑꯗꯨꯅ ꯑꯁꯨꯝꯕꯒꯤ ꯀꯟꯇꯦꯟꯁꯦ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯛꯇꯦꯕ ꯌꯥꯝꯅ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯀꯣ ꯏꯃꯨꯡ ꯃꯅꯨꯡꯗ ꯏꯃꯨꯡ ꯏꯄꯥꯁꯤꯡꯗ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏ ꯈꯟꯕꯗ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯂꯥꯛꯏꯕ January-ꯁꯤꯒꯤ ꯗꯦꯠ 9ꯗ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄꯒꯤ ꯊꯧꯔꯝꯁꯨ ꯑꯩꯈꯣꯏ ꯆꯍꯤꯒꯤ ꯍꯣꯖꯥꯏꯗ ꯄꯥꯡꯊꯣꯛꯏ ꯍꯟꯗꯛꯁꯨ ꯑꯃꯨꯛꯀ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ ꯃꯌꯥꯝꯁꯦ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯈꯪꯍꯟꯅꯕ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯕ ꯊꯧꯗꯥꯡ ꯂꯣꯏꯅ ꯂꯧꯃꯤꯟꯅꯁꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗ ꯀꯃꯦꯟ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯁꯣꯅꯤꯌꯥ ꯅꯪꯁꯦ ꯁꯔꯃꯤꯂꯥ ꯉꯥꯉꯣꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯤꯔꯛꯏꯁꯦꯀꯣ ꯑꯩꯁꯨ ꯂꯥꯏꯕꯛ ꯐꯕꯅꯦ ꯈꯟꯗꯣꯏ ꯃꯅꯤꯄꯨꯔꯗ ꯄꯣꯛꯑꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯄꯣꯛꯄꯒꯤ ꯉꯁꯤ ꯆꯥꯎꯊꯣꯛꯆꯩ ꯉꯁꯤ ꯍꯔꯥꯎꯖꯩ ꯑꯩꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯒ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯆꯥ ꯃꯅꯥꯏ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯃꯆꯥ ꯑꯩꯈꯣꯏꯁꯦ ꯃꯆꯥ ꯃꯁꯨ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯐꯕꯅꯦ ꯈꯟꯖꯩꯀꯣ ꯑꯗꯨꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯀꯪꯂꯩꯄꯥꯛ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯍꯥꯏꯔ ꯈꯪꯉꯤꯕ ꯑꯗꯨꯒꯨꯝꯕ ꯀꯪꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯅꯤꯚꯥ ꯑꯩꯈꯣꯏ ꯗꯦꯕꯤ ꯌꯥꯏꯐꯔꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯊꯧꯗꯥꯡ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣই ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯧꯖꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯁꯤꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯆꯅ ꯂꯩꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯅꯤꯄꯨꯔꯗ ꯄꯣꯛꯑꯝꯕ ꯇꯥꯔꯒꯗꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯀꯣ ꯑꯗꯣ ꯑꯁꯥꯝ ꯆꯠꯂꯣ ꯄꯣꯛꯄ ꯄꯥꯈꯪ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯏꯐꯨꯔꯨꯞ ꯑꯩꯒꯤ ꯏꯖꯥꯇꯤ ꯀꯟꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯏꯟꯗ꯭ꯔ ꯃꯇꯝ ꯁꯪꯒꯣꯜ ꯈꯨꯗꯤꯡꯃꯛꯇ ꯁꯦꯟ ꯑꯁꯨꯝ ꯃꯥꯡ ꯊꯥꯗꯨꯅ ꯑꯆꯨꯝꯕꯅꯤ ꯂꯩꯒꯅꯤ ꯏꯆꯟ ꯂꯥꯟꯒꯤ ꯃꯇꯥꯡꯗꯗꯤ ꯑꯗꯨꯒ ꯏꯔꯥꯡ ꯅꯦꯝꯊꯔꯒꯅ ꯑꯩꯈꯣꯏꯕꯨ ꯃꯤꯔꯥꯏꯕꯤꯔꯒ ꯐꯤꯕꯝꯗ ꯂꯥꯛꯏ ꯍꯣꯏ ꯀꯩꯅꯣ ꯀꯩ ꯍꯥꯏꯒꯅꯤꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯅꯨꯡꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯀꯩꯗꯧꯉꯩꯗ ꯑꯦꯇꯤꯒꯤ ꯂꯃꯟꯗꯤ ꯑꯩꯈꯣꯏꯅ
ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯒ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯅꯤꯄꯨꯔꯗ ꯈꯛꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯃꯩꯇꯩ ꯃꯌꯥꯝꯁꯦꯀꯣ ꯑꯦꯇꯤꯒꯤ ꯂꯃꯟꯗꯤ ꯁꯤ ꯃꯄꯣꯛꯁꯤꯃ ꯑꯩꯈꯣꯏꯅ ꯁꯤꯡꯉꯒꯁꯨ ꯑꯩꯈꯣꯏꯅ ꯂꯣꯏꯕ ꯉꯝꯃꯣꯏ ꯂꯥꯟꯒꯤ ꯃꯇꯝꯗꯨꯗ ꯑꯦꯇꯤꯅ ꯆꯣꯡꯊꯣꯛꯈꯤꯕꯗꯣ ꯑꯗꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯆꯣꯡꯊꯣꯛꯈꯤ ꯑꯦꯇꯤ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯒꯤ ꯊꯧꯗꯥꯡ ꯑꯩꯈꯣꯏ ꯑꯦꯇꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯒꯤ ꯊꯧꯗꯥꯡ ꯀꯅꯥꯅꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯣꯡꯗꯣꯛꯄꯤꯈꯤꯕꯗ ꯃꯇꯝꯗꯨꯒ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯊꯧꯅꯥ ꯐꯅ ꯆꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯀꯅꯥꯒꯨꯝꯕꯤꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯎꯁꯤꯠ ꯊꯧꯑꯣꯏꯗꯕꯁꯨ ꯌꯥꯔꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯕꯨ ꯑꯩꯈꯣꯏꯅ ꯃꯤꯔꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯀꯥꯎꯕ ꯍꯦꯟꯖꯜꯂꯛꯄ꯭ꯔꯣ ꯌꯥꯔꯣꯏ ꯈꯔ ꯂꯥꯞꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯕꯨꯗꯤ ꯀꯨꯏꯅꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯦꯂꯨꯠ ꯇꯧꯒꯗꯕꯅꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯗꯕꯅꯤ ꯑꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯈꯟꯕꯤꯌꯨꯅꯦ ꯃꯇꯝꯗꯨꯒ ꯀꯔꯤ ꯑꯣꯏꯈꯤꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤꯕꯨ ꯈꯔ ꯈꯔ ꯏꯪꯊꯔꯛꯄꯒꯤꯅꯦꯀꯣ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯕꯗꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯃꯤꯀꯨꯞ ꯈꯔꯗ ꯀꯣ ꯄꯨꯡꯈꯥꯏ ꯑꯃꯗ ꯋꯥꯔꯤ ꯂꯤꯔꯒ ꯂꯣꯏꯀꯣ ꯃꯇꯝꯗꯨꯒꯗꯤ ꯑꯍꯤꯡꯗꯨꯒ ꯇꯣꯔꯕꯨꯡꯗ ꯏꯔꯥꯡ ꯍꯦꯛ ꯑꯣꯏꯕ ꯅꯨꯃꯤꯠꯇꯣ ꯇꯣꯔꯕꯨꯡꯗ ꯑꯩ ꯁꯤꯗꯒꯤ ꯐꯣꯟ ꯔꯤꯆꯥꯔꯖ ꯀꯥꯞꯄꯅꯤ ꯁꯤꯗꯒꯤ ꯑꯩꯅ ꯇꯣꯔꯕꯨꯡꯗ ꯐꯣꯟ ꯔꯤꯆꯥꯔꯖ ꯅꯦꯠ ꯕꯟ ꯇꯧꯁꯟꯕ ꯑꯗꯩꯗꯤ ꯔꯤꯆꯥꯔꯖ ꯂꯣꯏꯊꯣꯛꯈꯤꯕ ꯇꯣꯔꯕꯨꯡ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯦꯛꯁꯄꯤꯌꯔ ꯏꯆꯦ ꯁꯣꯅꯤꯌꯥ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏꯕ ꯅꯥꯕ ꯌꯦꯛꯇꯕ ꯑꯣꯏꯃꯤꯟꯅꯔꯁꯦ ꯍꯣꯏ ꯑꯣꯏꯃꯤꯟꯅꯔꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯁꯦꯛꯁꯄꯤꯌꯥꯔꯁꯨ ꯀꯨꯏꯔꯦ ꯄꯥꯎꯁꯨ ꯐꯥꯎꯅꯗꯕ ꯑꯩꯁꯨ ꯌꯨꯇꯨꯕꯇ ꯂꯥꯏꯚ ꯊꯥꯕ ꯈꯣꯠꯄꯁꯨ ꯉꯝꯗꯦꯀꯣ ꯊꯕꯛ ꯀꯟꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯅꯥꯗꯕ ꯌꯦꯛꯇꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯁꯔꯃꯤꯂꯥ ꯉꯥꯃꯣꯝ ꯂꯩꯃꯤꯟꯅꯁꯤ ꯃꯇꯥꯡꯗꯤ ꯆꯥꯗꯦ ꯈꯟꯕꯤꯒꯅꯨ ꯑꯉꯥꯡ ꯀꯌꯥ ꯂꯩꯔꯒꯦ ꯁꯣꯅꯤꯌꯥ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯑꯩꯒꯤ ꯋꯥꯔꯤ ꯁꯨꯝ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯑꯗꯩ ꯑꯁꯣꯝ ꯑꯁꯣꯝꯒꯤꯁꯨ ꯊꯃꯣꯏꯒꯤ ꯋꯥꯔꯤ ꯑꯁꯨꯝ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯁꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛ ꯈꯪꯗꯦ ꯌꯨꯇꯨꯕ ꯈꯪꯗꯦꯀꯣ ꯌꯨꯇꯨꯕꯁꯤꯒ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯌꯨꯇꯨꯕ ꯄꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯨ ꯑꯁꯨꯃꯥꯏꯅ ꯈꯜꯂꯨꯗꯦꯀꯣ ꯑꯁꯨꯝ ꯃꯦꯃꯣꯔꯤ ꯈꯔ ꯑꯣꯏꯅꯕ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯑꯍꯟ ꯑꯣꯏꯔ ꯌꯦꯡꯅꯕ ꯍꯥꯏꯅ ꯌꯨꯇꯨꯕꯁꯦ ꯍꯥꯡꯗꯣꯛꯎꯕꯅꯦꯕ ꯑꯗꯩ ꯂꯥꯟꯁꯦ ꯍꯦꯛ ꯍꯧꯔꯛꯄ 3 ꯃꯦ 2023ꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯁꯤꯒ ꯍꯥꯞꯅꯤꯡꯗ꯭ꯔꯦꯕꯀꯣ ꯂꯥꯟ ꯏꯔꯥꯡ ꯍꯦꯛ ꯍꯧꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨ ꯅꯨꯃꯤꯠꯇꯨꯒ 2023ꯒꯤ 3 ꯃꯦꯗ ꯑꯩꯈꯣꯏ ꯔꯦꯂꯤ ꯑꯃ ꯆꯠꯈꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯀꯜ ꯑꯣꯐꯤꯁꯥꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯈꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯌꯧꯅꯕ ꯍꯥꯏꯅ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛ ꯌꯨꯇꯨꯕꯁꯤꯒ ꯆꯪꯉꯛꯏꯕꯁꯦ ꯃꯌꯥꯝꯁꯦ ꯎꯅꯔꯒ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯁꯤꯔꯤꯌꯁ ꯃꯇꯥꯡꯗ ꯑꯣꯏꯔꯒ ꯁꯤꯔꯤꯌꯁ ꯋꯥꯔꯤ ꯁꯥꯟꯅꯅꯤꯀꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯤꯄꯥ ꯑꯃꯈꯛꯅꯤ ꯑꯃꯈꯛꯁꯤꯒ ꯏꯆꯥ ꯏꯆꯦꯒꯤ ꯃꯤꯠꯁꯦ ꯐꯠꯇ꯭ꯔꯤꯕ ꯃꯥꯜꯂꯤ ꯁꯦꯛꯁꯄꯤꯌꯔ ꯑꯩꯒꯤ ꯃꯤꯠꯁꯦ ꯔꯦꯇꯤꯅꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯁꯦ ꯃꯤꯠꯁꯦ ꯀꯤꯂꯤꯌꯥꯔ ꯑꯣꯏꯗꯦ ꯀꯣꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯔꯦꯇꯤꯅꯥꯒꯤ ꯀꯗꯥꯏꯗ ꯌꯦꯡꯕ ꯉꯝꯕ ꯑꯗꯨꯒ ꯌꯦꯡꯉꯅꯤ ꯅꯦꯄꯥꯜꯗꯗꯤ ꯉꯝꯃꯛꯇꯔꯦ ꯑꯗꯣ ꯏꯆꯥꯅꯤꯄꯥꯗꯤ ꯑꯃꯈꯛꯅꯤ ꯑꯃꯈꯛꯁꯤꯒ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯅꯕꯤꯌꯨ ꯃꯌꯥꯝꯅ ꯍꯥꯏꯅꯗ꯭ꯔꯣ ꯑꯐꯕ ꯑꯃ ꯄꯣꯛꯑꯗꯤ ꯆꯥꯝꯃ ꯐꯠꯇꯕ ꯆꯥꯝꯃ ꯄꯣꯛꯇꯣꯏ ꯑꯐꯕ ꯑꯃ ꯄꯣꯛꯄꯅ ꯍꯦꯜꯂꯤ ꯀꯥꯏꯕꯗꯣ ꯑꯗꯣ ꯑꯃꯈꯛꯁꯤꯒ ꯑꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣꯗꯒꯤ ꯊꯧꯅꯤꯖꯕꯅꯤ ꯏꯆꯦ ꯁꯤꯅ ꯀꯅꯥ ꯏꯟꯗ꯭ꯔ ꯆꯪꯉꯣꯟꯁꯦ ꯏꯆꯦ ꯇꯨꯝꯃꯒꯦ ꯉꯁꯤꯗꯤ ꯈꯔ ꯋꯥꯔꯦ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯕ ꯑꯩꯁꯨꯀꯣ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗꯒꯤ ꯑꯩꯁꯨ ꯂꯥꯏꯐꯁꯦ ꯑꯃꯨꯛꯇꯪ ꯊꯥꯒꯦ ꯃꯌꯥꯝꯗ ꯋꯤꯁ ꯇꯧꯒꯦ ꯃꯌꯥꯝꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯂꯥꯏꯐꯁꯦ ꯉꯥꯛꯇꯪ ꯊꯥꯔꯝꯕꯅꯤ ꯉꯥꯏꯍꯥꯛ ꯊꯥꯕ ꯃꯇꯝꯗ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯥꯔꯤ ꯑꯃꯃꯝ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯄꯣꯊꯥꯕꯤꯔꯣ ꯁꯦꯛꯁꯄꯤꯌꯔ ꯅꯪꯗꯤ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛ ꯀꯔꯝꯕ ꯃꯐꯝꯗ ꯂꯩꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯁꯥꯃꯨꯁꯦ ꯌꯥꯝ ꯃꯔꯥꯡ ꯍꯧꯔꯦ ꯍꯧꯖꯤꯛꯁꯨ ꯁꯥꯃꯨꯅ ꯃꯤ ꯑꯃ ꯍꯥꯠꯂꯦ ꯍꯥꯏꯔꯤꯀꯣ ꯄ꯭ꯔꯤꯌꯣꯕꯇꯤ ꯒꯨꯔꯨꯃꯌꯨꯝ ꯃꯃꯥ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯄꯤꯌꯣꯕꯇꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤꯗꯤ ꯍꯪꯒꯥꯝꯒ ꯉꯥꯒ ꯑꯣꯏꯅ ꯆꯥꯔꯦ ꯊꯣꯏꯕ ꯁꯔꯃ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯊꯦꯡꯀ꯭ꯌꯨ ꯕꯔꯨꯟꯅ ꯊꯣꯏꯕ ꯁꯔꯃꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯕꯤꯌꯨ ꯍꯦꯜꯂꯣ ꯃꯃꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯦꯛꯁꯄꯤꯌꯔ ꯅꯨꯡꯉꯥꯏꯔꯤ ꯕꯔꯨꯟ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤ ꯄꯟꯖꯥꯕꯇ ꯂꯩꯔꯤ ꯑꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦ ꯍꯣꯏ ꯕꯔꯨꯟꯅ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯍꯣꯏ ꯁꯦꯛꯁꯄꯤꯌꯔ ꯄꯟꯖꯥꯕ ꯀꯗꯥꯏ ꯂꯩꯕꯅꯣ ꯑꯩꯈꯣꯏ ꯄꯟꯖꯥꯕꯇ ꯑꯩꯈꯣꯏꯁꯨ ꯚꯇꯤꯟꯗꯥ ꯑꯗꯩ ꯍꯣꯁꯤꯌꯥꯔꯄꯨꯔ
ꯃꯣꯒꯥ ꯄꯟꯖꯥꯕꯀꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯔꯝꯃꯦ꯫ ꯒꯨꯔꯨ ꯃꯌꯨꯝ ꯃꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯁꯨ ꯅꯨꯡꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ꯫ ꯖꯤꯠ ꯁꯤꯡꯍ ꯃꯃꯥ ꯌꯥꯝ ꯅꯨꯡꯁꯤ ꯖꯤꯠ ꯁꯤꯡꯍꯅ ꯆꯤꯆꯦ ꯅꯪ ꯀꯔꯤꯑꯕ ꯁꯤꯁꯦ ꯀꯩꯒꯤꯅꯣ ꯆꯤꯆꯦ ꯅꯪ ꯀꯩꯒꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯔꯣꯟꯁꯦꯀꯣ ꯁꯥꯎꯕ ꯌꯥꯗꯦ꯫ ꯀꯩꯃꯤ ꯖꯤꯠ ꯁꯤꯡꯍꯅ ꯑꯣ ꯀꯥꯏꯒꯤꯅꯣ ꯍꯥꯏꯃꯤ ꯍꯥꯏꯁꯦ ꯆꯤꯆꯦ ꯅꯪ ꯀꯥꯏꯒꯤꯅꯣ꯫ ꯑꯩꯗꯤ ꯑꯁꯥꯝꯒꯤꯅꯤ ꯖꯤꯠ ꯁꯤꯡꯍ꯫ ꯕꯤꯕꯦꯛꯅ ꯍꯥꯏꯌꯦ ꯕꯔꯨꯅ ꯍꯦꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯦꯒꯦ ꯃꯃꯥ ꯃꯥ ꯀꯥꯏ ꯂꯩꯖꯥꯠꯅꯣ ꯕꯥꯔꯨꯟꯁꯦ ꯃꯄꯥꯟ ꯂꯩꯕ ꯑꯉꯥꯡꯗꯨꯔꯣ ꯑꯃꯨꯛꯈꯛ ꯂꯥꯛꯄꯅꯤ ꯍꯥꯟꯅꯗꯩ ꯕꯥꯔꯨꯟ ꯍꯥꯏꯅ ꯕꯔꯨꯟ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯃꯣꯔꯅꯤꯡ ꯑꯣꯏꯔꯕꯣ꯫ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯁꯣꯅꯤꯌꯥ꯫ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯁꯥꯃꯨꯅ ꯁꯔꯃꯤꯂꯥꯁꯨ꯫ ꯍꯥꯠꯂꯕ ꯑꯣ ꯑꯁꯥꯝꯁꯦ ꯍꯣꯏ ꯁꯤꯖꯟꯗ ꯁꯥꯃꯨ ꯅꯪ ꯀꯩꯅꯣ ꯀꯌꯥ ꯄꯔꯦꯡ ꯁꯤꯈꯤꯕꯅꯣ꯫ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯒꯦ ꯃꯇꯝ ꯄꯤꯌꯨꯅ ꯖꯥꯔꯣꯏ ꯃꯤ ꯆꯪꯉꯛꯄꯗꯨꯗꯤ ꯋꯦꯜꯀꯝ ꯍꯥꯟꯅ ꯇꯧ꯫ ꯁꯥꯃꯨꯅ ꯃꯤ ꯍꯥꯠꯂꯦꯕ ꯑꯁꯥꯝ ꯍꯣꯖꯥꯏꯁꯤꯒꯀꯣ ꯌꯥꯝꯅ ꯍꯥꯠꯂꯦ ꯍꯥꯠꯂꯤꯕꯗꯨꯁꯨꯅꯦ ꯅꯣꯡ ꯅꯤꯅꯤ ꯃꯇꯨꯡꯗ ꯅꯍꯥꯟꯅ ꯕꯤꯍꯥꯔꯤ ꯍꯥꯠꯂꯦ ꯑꯗꯨꯏ ꯃꯇꯨꯡꯗ ꯃꯤ ꯆꯪꯕꯗ ꯋꯥꯔꯤ ꯈꯔ ꯅꯨꯄꯤ ꯁꯥꯟꯅ ꯑꯃ ꯂꯣꯏꯔꯦ ꯍꯥꯠꯂꯦ ꯑꯗꯨ ꯃꯇꯨꯡꯗ ꯉꯔꯥꯡ ꯃꯊꯪ ꯅꯍꯥꯟ ꯃꯩꯇꯩ ꯑꯃ ꯁꯤꯔꯦ ꯉꯁꯤꯅ ꯑꯃꯨꯛ ꯕꯣꯔꯣ ꯑꯃ ꯁꯤꯔꯦ ꯃꯣꯏꯅ ꯁꯥꯃꯨꯅ ꯃꯤ ꯍꯥꯠꯄꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯍꯥꯠꯂꯦꯕꯗꯀꯣ ꯃꯗꯩ ꯁꯥꯃꯨꯒꯤ ꯃꯔꯧ ꯍꯥꯏꯅꯔꯤꯅꯤ ꯁꯥꯃꯨꯅ ꯁꯥꯎꯕꯁꯦ ꯃꯈꯣꯏꯅ ꯁꯤꯡꯈꯤꯕꯗꯣ ꯑꯗꯨ ꯀꯩꯅꯣ ꯇꯧꯗꯦꯕ ꯃꯈꯣꯏ ꯁꯥꯃꯨ 8 ꯁꯤꯈꯤꯕꯅꯦꯕꯀꯣ ꯇ꯭ꯔꯦꯟꯅ ꯇꯛꯇꯅ ꯑꯗꯨꯁꯨ ꯃꯤꯖꯣꯔꯥꯝꯗꯒꯤ ꯂꯥꯛꯄ ꯇ꯭ꯔꯦꯟ ꯁꯥꯔꯪ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯟꯗꯨꯅ ꯇꯛꯄꯅꯦꯕ ꯑꯗꯣ ꯃꯤ 4 ꯁꯨꯔꯦ ꯁꯤꯔꯤꯕꯁꯦ ꯑꯗꯨꯁꯨ ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯇꯤꯒꯤꯅꯤ ꯁꯤꯔꯤꯕꯁꯤꯡꯁꯦ꯫ ꯊꯣꯏꯕ ꯁꯔꯃꯅ ꯍꯥꯏ ꯕꯤꯀꯥꯁ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏꯅꯦ ꯈꯪꯗꯦ꯫ ꯁꯦꯛꯁꯄꯤꯌꯔꯅ ꯕꯇꯤꯟꯗꯥꯗ ꯂꯩ ꯍꯥꯏ꯫ ꯑꯣ ꯕꯇꯤꯟꯗꯥꯗ ꯑꯩꯈꯣꯏꯁꯨ ꯂꯩꯔꯝꯃꯤ꯫ ꯕꯔꯨꯟꯅ ꯃꯃꯥ ꯑꯩ ꯃꯅꯤꯄꯨꯔꯗꯩꯅꯤ ꯍꯧꯖꯤꯛꯅ ꯄꯦꯔꯨꯗ ꯂꯩꯌꯦ ꯗꯦꯠ 14ꯗ ꯂꯥꯛꯇꯧꯔꯦ ꯄꯦꯔꯨ ꯃꯄꯥꯟꯗ ꯂꯩ꯫ ꯂꯥꯛꯑꯣ ꯑꯩꯅ ꯑꯩꯒꯤ ꯀꯩꯅꯣꯝ ꯂꯩꯔꯛꯎ ꯍꯥꯏꯕꯗꯣ ꯑꯗꯨꯏ ꯉꯥꯛꯇꯅꯤ ꯀꯥꯎꯔꯕꯣ꯫ ꯔꯦꯕꯇꯤ ꯒꯨꯔꯨꯃꯌꯨꯝ ꯑꯁꯥꯝꯁꯦ ꯌꯥꯝꯅ ꯐꯖꯩ ꯍꯥꯏ ꯃꯃꯥ ꯑꯩꯗꯤ ꯌꯥꯝꯅ ꯂꯥꯛꯅꯤꯡꯉꯦ ꯑꯃꯨꯛ ꯐꯥꯎ ꯂꯥꯛꯄ ꯐꯪꯗ꯭ꯔꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯣꯏꯁꯤ ꯂꯥꯛꯑꯣ꯫ ꯁꯔꯃꯤꯂꯥ ꯉꯥꯉꯣꯝ ꯑꯩꯈꯣꯏꯁꯨ ꯑꯩꯒꯤ ꯏꯄꯥꯝꯗꯣ ꯉꯥꯉꯣꯝꯅꯤ ꯑꯩ ꯉꯥꯉꯣꯝ ꯅꯤꯉꯣꯜꯅꯤ꯫ ꯑꯗꯨꯅ ꯌꯨꯝꯅ ꯍꯧꯖꯝꯗ ꯄꯥꯟꯕꯅꯤ꯫ ꯖꯤꯠ ꯁꯤꯡꯍ ꯑꯁꯥꯝ ꯀꯥꯏꯒꯤꯅꯣ ꯆꯤꯆꯦꯁꯦ꯫ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯍꯥꯏꯕ ꯃꯐꯝꯗꯨꯒꯤꯅꯤ꯫ ꯅꯦꯕꯤꯗꯤꯇꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯅꯤꯕꯦꯗꯤꯇꯥ ꯁꯦꯛꯁꯄꯤꯌꯔꯅ ꯁꯥꯃꯨ ꯁꯥꯎꯔꯕ ꯃꯥꯜꯂꯦ꯫ ꯍꯣꯏ ꯁꯥꯃꯨ 8 ꯄꯨꯟꯅ ꯁꯤꯈꯤꯕ ꯁꯥꯃꯨ 8 ꯄꯨꯟꯅ ꯇ꯭ꯔꯦꯟꯅ ꯇꯛꯑꯒ ꯁꯥꯃꯨ 8 ꯄꯨꯟꯅ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯈꯤꯑꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯤ ꯁꯥꯃꯨꯅ ꯇꯧꯔꯛꯏꯕꯁꯦ꯫ ꯅꯦꯅꯦ ꯑꯁꯥꯝ ꯀꯗꯥꯏꯗꯒꯤꯅꯣ꯫ ꯑꯁꯥꯝ ꯍꯣꯖꯥꯏꯗꯒꯤꯅꯤ ꯕꯤꯕꯦꯛ꯫ ꯂꯩꯇꯥꯟꯊꯦꯝ ꯗꯤꯅꯦꯁꯅ ꯅꯍꯥꯟꯃꯨꯛ ꯍꯣꯖꯥꯏꯗ ꯄꯥꯟ ꯂꯩꯕꯗꯣ ꯅꯦꯅꯦꯗꯩ ꯃꯅꯤꯄꯨꯔꯗꯩꯅꯤ꯫ ꯑꯣ 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 ꯅꯣꯏ ꯀꯩꯅꯣꯒꯤ ꯁꯩꯅꯥ ꯗꯨꯀꯥꯟ ꯂꯥꯛꯑꯝꯕꯗꯣ ꯐꯝꯃꯤꯔꯣ ꯀꯣꯂꯦꯖꯀꯤ ꯀꯩꯅꯣꯝ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯑꯝꯕꯅꯤ ꯍꯥꯏꯅ ꯂꯥꯛꯑꯝꯕ ꯑꯉꯥꯡꯁꯤꯡꯗꯨꯔꯣ ꯑꯣꯀꯦ ꯑꯣꯀꯦ ꯅꯪꯒꯤ ꯄꯥꯟꯗꯣ ꯍꯥꯎꯔꯝꯕꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯑꯩꯒꯤ ꯗꯨꯀꯥꯟ ꯅꯠꯇꯦ ꯏꯃꯥꯟꯅꯕꯤꯒꯤ ꯗꯨꯀꯥꯟꯅꯦꯕꯀꯣ ꯑꯩꯅ ꯑꯗꯨꯏꯗꯨꯒ ꯂꯥꯛꯄꯗꯣ ꯁꯨꯝ ꯐꯝꯕꯤꯕ ꯑꯗꯣ ꯅꯣꯏꯅ ꯄꯥꯟ ꯂꯩꯕꯗꯨꯒ ꯑꯩꯅ ꯈꯟꯕꯤꯕ ꯐꯖꯕ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯅꯤꯄꯨꯔꯗꯩ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯃꯩꯇꯩꯅꯤꯕꯨ ꯍꯥꯏꯗꯤꯀꯣ ꯑꯩꯗꯤ ꯑꯩꯒꯤ ꯑꯉꯝꯕ ꯈꯔ ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯏꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯌꯦꯕ ꯊꯣꯏꯕ ꯁꯔꯃꯁꯦ ꯕꯤꯁꯅꯨꯄꯨꯔꯒꯤꯅꯦ ꯕꯤꯁꯅꯨꯄꯨꯔ ꯍꯣꯖꯥꯏ ꯕꯤꯁꯅꯨꯄꯨꯔꯣ ꯃꯅꯤꯄꯨꯔ ꯕꯤꯁꯅꯨꯄꯨꯔꯔꯣ ꯃꯅꯤꯄꯨꯔꯒꯤ ꯕꯤꯁꯦꯝꯄꯨꯔꯣ ꯍꯣꯖꯥꯏ ꯊꯣꯏꯕ ꯕꯤꯁꯅꯨꯄꯨꯔꯣ ꯁꯔꯃ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯂꯥꯛꯍꯟꯕ ꯉꯝꯗ꯭ꯔꯦꯕ ꯕꯔꯨꯟ ꯀꯥꯎꯗꯦ ꯃꯃꯥ ꯑꯩ ꯃꯃꯥ ꯍꯣꯏꯗ ꯂꯥꯛꯅꯤꯡꯉꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯄꯤꯔꯕꯇꯤ ꯒꯨꯔꯨꯃꯌꯨꯝ ꯃꯃꯥ ꯁꯥꯃꯨꯁꯦ ꯌꯨꯝꯂꯛꯇꯁꯨ ꯆꯪꯂꯛꯄ꯭ꯔꯣ ꯆꯪꯉꯤ ꯁꯥꯃꯨꯁꯦ ꯎꯗꯕ ꯃꯤꯅꯗꯤ ꯈꯪꯉꯣꯏꯀꯣ ꯁꯥꯃꯨꯁꯦ ꯌꯨꯝꯂꯛꯇ ꯆꯪꯕ ꯍꯥꯏꯗꯤꯀꯣ ꯁꯨꯃꯥꯏꯅ ꯈꯨꯜꯂꯛꯇ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜꯒ ꯊꯪꯅꯅ ꯂꯩꯕ ꯈꯨꯜꯂꯛ ꯑꯗꯩꯗꯤ ꯑꯁ ꯂꯧꯕꯨꯛ ꯁꯥꯎꯟꯗꯕꯨ ꯆꯪ ꯑꯃꯨꯛꯀ ꯀꯩꯅꯣ ꯐꯤꯜꯗ ꯇꯧꯕ ꯆꯦꯟꯒꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯍꯣꯏ ꯌꯨꯝꯂꯛꯇꯁꯨ ꯑꯁꯨꯝ ꯆꯪꯉꯤ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯔꯝꯕ ꯅꯪ ꯃꯅꯤꯡ ꯑꯗꯨꯒꯩꯗꯤ ꯁꯣꯜꯗ ꯍꯥꯏꯒꯠꯂꯣ ꯃꯅꯤꯡꯗꯣ ꯐꯖꯅ ꯐꯪꯍꯜꯂꯣ ꯌꯨꯝ ꯊꯨꯒꯥꯏꯔꯝꯕ ꯑꯗꯨꯃꯥꯏꯅ ꯃꯤꯔꯛꯇꯁꯨ ꯁꯨꯝ ꯆꯪꯉꯤ ꯑꯗꯨ ꯅꯠꯇꯕ ꯖꯪꯒꯜ ꯃꯄꯥꯟ ꯑꯗꯩ ꯂꯝꯕꯤ ꯃꯄꯥꯟ ꯎ ꯋꯥ ꯍꯧꯕ ꯀꯃꯦꯟ ꯏꯕꯤꯔꯛꯎ ꯀꯃꯦꯟ ꯏꯕꯤꯔꯛꯎ ꯈꯔ ꯑꯁꯣꯡꯕ ꯃꯐꯝ ꯂꯩꯅꯀꯣ ꯆꯅꯤ ꯀꯨꯟ ꯃꯉꯥꯅꯤ ꯂꯩꯁꯤꯟꯕꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯅꯦꯕ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯇꯝꯊꯤ ꯃꯈꯣꯏꯅ ꯁꯥꯎꯔꯒ ꯍꯥꯠꯄꯅꯤꯅꯀꯣ ꯑꯁꯤꯒꯤ ꯃꯃꯥꯡꯗꯦ ꯑꯗꯨꯃꯥꯏꯅ ꯁꯥꯃꯨꯅ ꯃꯤ ꯍꯥꯠꯄ ꯈꯣꯠꯄꯁꯦ ꯊꯣꯛꯇꯦꯕ ꯅꯣꯡ ꯐꯥꯗꯣꯛꯀ ꯍꯛꯊꯦꯡꯅꯅ ꯐꯪꯅꯔꯨꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯣ ꯍꯟꯗꯛꯁꯤꯗꯤ ꯀꯟꯇꯤꯅ꯭ꯌꯨꯅꯤ ꯅꯣꯡ ꯅꯤꯅꯤ ꯃꯇꯨꯡꯗ
ꯁꯥꯃꯨꯅ ꯃꯤ ꯍꯥꯠꯂꯤꯕꯁꯦ ꯍꯣꯖꯥꯏ ꯀꯥꯏꯒꯤꯅꯣ ꯆꯠꯂꯤꯁꯦ? ꯍꯣꯖꯥꯏ ꯑꯁꯥꯝꯗꯒꯤ꯫ ꯍꯣꯖꯥꯏ ꯀꯔꯝꯕ ꯃꯐꯝꯒꯤꯅꯣ ꯍꯥꯏꯕ? ꯍꯣꯖꯥꯏꯗꯕꯨ ꯌꯧꯔꯛꯑꯗꯤ ꯑꯁꯨꯝ ꯐꯔꯦ ꯑꯩ ꯐꯔꯦ ꯍꯪꯕꯗ ꯂꯣꯏꯅ ꯈꯪꯉꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯅꯁꯤꯅ ꯀꯅꯥꯅꯣ? ꯅꯨꯡꯁꯤꯕꯅ ꯍꯩ ꯏꯇꯩꯃ ꯅꯅꯥꯎ ꯅꯅꯥꯎ ꯈꯪꯕ꯭ꯔꯣ ꯅꯨꯡꯁꯤꯕ ꯑꯩ? ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯪꯉꯛꯏꯗ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯏꯇꯩꯃ ꯍꯥꯏꯅ ꯀꯧꯔꯛꯑꯕꯅꯤꯅ ꯍꯥꯏꯅꯔꯛꯑꯒꯗꯤ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩ ꯈꯪꯖꯟꯕ ꯉꯝꯗ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝ ꯑꯃꯅꯁꯨ ꯅꯨꯡꯁꯤꯕꯤꯀꯣ ꯑꯗꯣ ꯈꯪꯅꯩꯌꯦꯕ ꯑꯗꯣ ꯄ꯭ꯔꯗꯤꯞ ꯁꯤꯡ ꯍꯥꯏꯅꯦꯅꯦ꯫ ꯀꯥꯎꯈꯤꯕ ꯂꯩꯔꯒꯁꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯄ꯭ꯔꯗꯤꯞ ꯁꯤꯡ ꯍꯥꯏꯅꯦꯅꯦ꯫ ꯄ꯭ꯔꯗꯤꯞ ꯍꯦꯜꯂꯣ꯫ ꯀꯨꯏꯔꯕꯗꯤ ꯒꯨꯔꯨꯃꯌꯨꯝꯅ ꯃꯃꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯊꯦꯡꯃꯜꯂꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯆꯩꯔꯒꯅꯤ ꯒꯨꯗ ꯅꯥꯏꯠ꯫ ꯑꯣꯀꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯩꯈꯣꯏ ꯁꯤꯗꯗꯤꯅꯦ ꯄꯨꯡ 'ꯃꯥꯄꯟꯗꯒ ꯆꯥꯛ ꯊꯣꯡꯅꯔꯛꯀꯅꯦꯕꯀꯣ ꯑꯗꯩꯗꯤ ꯆꯥꯛ ꯆꯥꯕꯁꯨ ꯊꯦꯡ ꯆꯥꯅꯩꯅꯀꯣ ꯃꯅꯤꯄꯨꯔꯗꯅ ꯉꯟ ꯉꯟꯅ ꯆꯥꯏ ꯑꯗꯣ ꯏꯪꯗꯤ ꯌꯥꯝ ꯏꯪꯉꯦ ꯍꯟꯗꯛ꯫ ꯊꯣꯏꯕ ꯁꯔꯃ ꯏꯅꯦꯆꯧꯕꯤ ꯚꯩꯒꯕꯇꯤ ꯈꯪꯕ ꯅꯠꯇ꯭ꯔꯣ? ꯇꯤꯟꯅꯔꯝꯕꯅꯤꯗ ꯕꯤꯀꯥꯁ ꯅꯪ ꯑꯩꯒ꯫ ꯚꯩꯒꯕꯇꯤ ꯍꯥꯏꯗꯤ ꯁꯥꯟꯇꯤꯕꯂꯥꯒꯤ ꯃꯃꯥꯗꯨꯔꯣ? ꯕꯤꯄꯨ ꯁꯥꯟꯇꯤꯕꯂꯥꯒꯤꯗꯨꯔꯣ ꯈꯪꯗꯦ꯫ ꯋꯥꯔꯧꯕ ꯌꯥꯗꯦ ꯈꯪꯗꯅ ꯇꯧꯕꯅꯤ ꯁꯨꯅꯤꯇꯥ ꯅꯤꯡꯊꯧꯖꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯁꯥꯃꯨ ꯑꯃꯠꯇ ꯎꯗꯦ ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ꯫ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯁꯤ ꯑꯩꯅ ꯐꯦꯁꯕꯨꯛꯇ ꯑꯩꯅ ꯑꯃꯈꯛ ꯊꯥꯒꯠꯈꯤꯕꯅꯤ ꯁꯥꯃꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯒꯤ꯫ ꯍꯌꯦꯡ ꯑꯃꯨꯛꯀ ꯑꯩ ꯂꯩꯔꯤꯕ ꯌꯦꯡꯒꯦ ꯚꯤꯗꯤꯑꯣꯗꯣ ꯂꯩꯔꯝꯕ ꯇꯥꯔꯗꯤ ꯍꯌꯦꯡ ꯑꯃꯨꯛꯀ ꯊꯥꯒꯠꯂꯛꯀꯦ꯫ ꯁꯥꯃꯨꯁꯤ ꯎꯕꯗꯗꯤ ꯄꯤꯛꯅ ꯎꯏꯀꯣ ꯑꯗ ꯃꯅꯥꯛ ꯅꯛꯁꯜꯂ ꯌꯦꯡꯕꯗꯤ ꯈꯨꯠꯆꯥꯎ ꯑꯃ꯫ ꯁꯔꯃꯤꯂꯥ ꯉꯥꯉꯣꯝꯅ ꯑꯣ ꯑꯩꯗꯤ ꯉꯥꯉꯣꯝꯗ ꯑꯣꯡꯕꯅꯤ꯫ ꯑꯩꯅ ꯉꯥꯉꯣꯝ ꯅꯤꯉꯣꯟꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅ ꯂꯨꯋꯥꯡꯅꯤ꯫ ꯉꯥꯉꯣꯝꯗ ꯑꯩꯅ ꯌꯨꯝ ꯄꯥꯟꯕꯅ ꯈꯨꯃꯟ ꯌꯦꯛꯇ ꯄꯥꯟꯕꯅꯤ꯫ ꯁꯣꯔꯣꯖꯤ ꯁꯤꯡꯍꯥ ꯍꯥꯏ ꯄ꯭ꯔꯗꯤꯞ ꯁꯤꯡꯍ ꯂꯥꯏꯛ ꯗꯟ꯫ ꯊꯦꯡꯀ꯭ꯌꯨ꯫ ꯑꯩꯗꯤ ꯉꯥꯉꯣꯝ ꯅꯤꯉꯣꯟꯅꯦ꯫ ꯆꯤꯆꯦꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ? ꯑꯩ ꯍꯣꯖꯥꯏꯗ ꯂꯩꯌꯦ ꯍꯣꯖꯥꯏꯗ꯫ ꯍꯣꯖꯥꯏꯗ ꯂꯩꯕꯅꯦ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯂꯥꯛꯑꯣ꯫ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯊꯣꯏꯕ ꯃꯌꯥꯝ꯫ ꯁꯔꯃ ꯈꯪꯗ꯭ꯔꯕꯅꯤꯅ ꯐꯔꯦ꯫ ꯈꯪꯗꯦꯍꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯗꯤ ꯈꯪꯗꯦ ꯀꯨꯏꯅꯁꯨ ꯃꯄꯥꯟꯗ ꯂꯩꯔꯨꯔꯦ꯫ ꯊꯣꯏꯕ ꯁꯔꯃ ꯈꯪꯅꯔꯒꯗꯤ ꯁꯨꯝ ꯈꯪꯅꯅꯤꯀꯣ ꯍꯥꯏꯅꯔꯒꯗꯤ ꯚꯩꯒꯕꯇꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯎꯗꯩꯄꯨꯔꯒꯤ ꯚꯩꯒꯕꯇꯤꯗꯨꯔ ꯍꯥꯏꯅ ꯍꯪꯖꯔꯤꯕ꯫ ꯑꯗꯩꯗꯤ ꯑꯝꯇꯣꯂꯥꯗꯁꯨ ꯂꯩꯅꯀꯣ ꯕꯥꯃꯣꯟꯁꯤꯗꯤ ꯊꯣꯏꯕ ꯀꯧꯕꯁꯦ ꯃꯌꯥꯝ ꯑꯃ ꯌꯥꯝꯕꯅꯤꯅꯀꯣ ꯑꯗꯨꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯍꯪꯉꯤꯁꯦ ꯑꯩꯈꯣꯏ ꯚꯩꯒꯕꯇꯤ ꯏꯅꯦꯆꯧꯕꯤ ꯍꯥꯏꯗꯤ ꯚꯩꯒꯕꯇꯤ ꯍꯥꯏꯗꯤ ꯁꯥꯟꯇꯤꯕꯂꯥ ꯃꯃꯥꯗꯨꯔꯥ ꯀꯔꯝꯕꯅꯣ? ꯂꯩꯇꯥꯟꯊꯦꯝ ꯗꯤꯅꯦꯁ ꯂꯥꯏꯚ ꯚꯤꯗꯤꯑꯣꯁꯦ ꯔꯦꯀꯣꯔꯠ ꯇꯧꯔꯗꯤ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯃꯨꯛꯀ ꯍꯟꯅ ꯌꯦꯡꯖꯒꯦ꯫ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯅꯥꯎꯆꯥ ꯃꯣꯏꯔꯥꯡꯊꯦꯝ ꯏꯆꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯌꯥꯏꯐꯔꯁꯤ꯫ ꯍꯣꯏ ꯅꯥꯎꯆꯥ ꯃꯣꯏꯔꯥꯡꯊꯦꯝ ꯊꯥꯒꯠꯆꯔꯤ ꯌꯥꯏꯐꯃꯤꯟꯅꯔꯁꯤ꯫ ꯒꯤꯇꯨ ꯗꯦꯕꯤ ꯁꯣꯅꯤꯌꯥ ꯅꯪ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯒꯤꯇꯨ ꯍꯥꯏ꯫ ꯈꯪꯉꯤ ꯈꯪꯉꯤ ꯀꯗꯥꯏꯒꯤꯅꯣꯗꯤ ꯈꯪꯗꯔꯦ꯫ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯪꯉꯛꯑꯕꯅꯤꯅ ꯀꯃꯥꯏꯅ ꯈꯪꯗꯦ ꯍꯥꯏꯗꯣꯏꯅꯣ꯫ ꯒꯤꯇꯨ ꯗꯦꯕꯤ ꯍꯥꯏꯁꯦ ꯒꯤꯇꯨ ꯍꯥꯏꯁꯦ ꯀꯅꯥꯅꯣ? ꯒꯤꯇꯨꯔꯣ ꯒꯤꯇꯥꯔꯣ? ꯒꯤꯇꯨ꯫ ꯀꯩꯅꯣꯁꯨ ꯁꯤꯠꯂꯦ꯫ ꯁꯨꯝ ꯈꯪꯅꯕ ꯑꯣꯏꯔꯒꯗꯤꯀꯣ ꯐꯦꯁꯕꯨꯛꯁꯤꯒ ꯌꯨꯇꯨꯞꯁꯤꯒ ꯈꯪꯅꯕꯗꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯒ ꯑꯗꯨ ꯅꯠꯇꯕ ꯍꯥꯟꯅꯗꯒꯤ ꯈꯪꯅꯕꯁꯦ ꯃꯤꯡꯁꯦ ꯂꯣꯏ ꯃꯥꯟꯅꯕ ꯂꯩꯅꯔꯕꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯅ ꯈꯪꯅꯕ ꯑꯣꯏꯔꯒꯗꯤ ꯁꯨꯝ ꯈꯪꯅꯗꯣꯏꯅꯤ ꯀꯨꯏꯅ ꯎꯅꯗꯅ ꯅꯨꯡꯁꯤꯕ ꯏꯇꯩꯃ ꯑꯩ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯩ ꯄ꯭ꯂꯥꯟ ꯂꯩꯕ꯭ꯔꯣ? ꯃꯅꯤꯄꯨꯔꯗꯅꯦ ꯂꯨꯍꯣꯡꯕꯒꯤ ꯏꯟꯚꯥꯏꯠ 3 ꯂꯩꯌꯦꯕꯀꯣ ꯑꯗ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯁꯦ ꯇꯥꯡꯃꯟꯈꯤꯅ ꯑꯍꯨꯝꯃꯛꯇꯤ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯑꯃꯈꯛꯇꯤ ꯂꯥꯛꯀꯅꯤ ꯑꯃꯗꯤ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯍꯦꯛ ꯃꯥꯝꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯦꯕ ꯍꯣꯡꯗꯣꯏꯗꯣ ꯑꯗꯨꯃꯗꯤ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯗ꯭ꯔꯤꯝ ꯁꯦꯇꯔꯅ ꯍꯥꯏ ꯀꯩꯅꯣ ꯃꯌꯥꯝ ꯆꯦꯅꯦꯜꯁꯤ ꯗꯕꯜ ꯇꯦꯞ ꯇꯧꯔꯒ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯍꯥꯏ ꯃꯥꯅ ꯃꯌꯥꯝꯗ ꯂꯥꯏꯛ ꯂꯩꯇꯕꯗꯨ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯣ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯁꯤꯅ ꯇꯥꯡꯕꯅ
ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏꯊꯦꯟꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩ, ꯑꯃꯅ ꯀꯩꯅꯣꯗ ꯄꯧꯔꯥꯕꯤꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯌꯦꯕ꯫ ꯄ꯭ꯔꯗꯤꯞ ꯂꯥꯛꯇꯤ ꯁꯤꯡꯍꯅ ꯂꯥꯛꯅꯤꯡꯕꯅꯤ ꯂꯣꯏꯅ, ꯑꯗꯨꯁꯨ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯁꯦ ꯌꯥꯝꯅ ꯇꯥꯡꯕꯅꯤꯅ꯫ ꯄ꯭ꯔꯗꯤꯞ ꯁꯤꯡꯍꯅ ꯀꯔꯝ ꯀꯥꯟꯗꯅꯣꯅꯤꯅꯦ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯗꯣ? ꯖꯅꯋꯥꯔꯤ ꯗꯦꯠ 9ꯗ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ꯫ ꯃꯟꯗꯄꯨꯔꯗ꯫ ꯖꯅꯋꯥꯔꯤ ꯗꯦꯠ 9ꯗꯅꯤ꯫ ꯒꯤꯇꯨ ꯗꯦꯕꯤ ꯑꯩ ꯅꯤꯂꯣ ꯃꯆꯥꯅꯤꯌꯦ꯫ ꯅꯤꯂꯣ? ꯎꯝ ꯅꯤꯂꯣ ꯍꯥꯏꯗꯤ ꯑꯣꯖꯥ ꯅꯤꯂꯣꯔꯣ ꯅꯠꯇ꯭ꯔ ꯙꯨꯏꯅꯣꯒꯣꯔ ꯅꯤꯂꯣꯔꯣ ꯏꯔꯤꯕꯁꯤꯡꯅ ꯂꯩ ꯅꯠꯇ꯭ꯔꯒꯅ ꯒꯨꯍꯥꯇꯤ ꯅꯤꯂꯣꯔꯣ ꯀꯔꯝꯕꯅꯣꯅꯦ? ꯍꯥꯏꯕꯤꯔꯛꯎꯅꯦ ꯈꯪꯅꯔꯁꯤ ꯐꯖꯅ꯫ ꯒꯣꯖꯣꯃꯥ ꯍꯥꯏꯅꯒ ꯂꯥꯛꯏ, ꯒꯣꯖꯣꯃꯥꯁꯤꯅ ꯑꯗꯨꯝ ꯍꯪ ꯂꯩꯔꯦ ꯋꯥꯠ ꯂꯦꯡꯒ꯭ꯋꯦꯖ ꯏꯁ ꯗꯤꯁ ꯀꯦꯟ ꯑꯦꯅꯤ ꯋꯥꯟ ꯇ꯭ꯔꯥꯟꯁꯂꯦꯠ ꯏꯠ ꯄ꯭ꯂꯤꯖ? Sorry, sorry, sorry. ꯃꯅꯤꯄꯨꯔꯤ I ꯃꯤꯇꯩ ꯂꯦꯡꯒ꯭ꯋꯦꯖ꯫ can't speak English. This is ꯑꯃꯨꯌꯥꯏꯃ our ꯅꯤꯡꯊꯧꯖꯝ mother language, Maitai, Manipuri language. ꯃꯅꯤꯄꯨꯔꯗ ꯑꯃꯨꯌꯥꯏꯃ ꯅꯤꯡꯊꯧꯖꯝꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯥꯔꯗꯤ ꯊꯥꯡꯒ ꯀꯔꯥꯡ ꯂꯣꯛꯇꯥꯛꯇ ꯂꯥꯛꯄꯤꯌꯨ, ꯀꯣꯏꯕꯤꯔꯛꯎ ꯁꯤꯁꯇꯔ꯫ ꯑꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ꯫ ꯑꯩ ꯂꯥꯛꯄꯨ ꯂꯥꯛꯑꯗꯤ ꯍꯦꯛꯇ ꯆꯠꯂꯤꯌꯦ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯂꯩꯁꯤꯡꯕꯨꯗꯅꯤ ꯃꯅꯤꯄꯨꯔ ꯂꯥꯛꯑꯒꯗꯤ, ꯊꯥꯡꯒ ꯂꯥꯛꯇ꯭ꯔꯒꯗꯤ, ꯂꯣꯛꯇꯥꯛ ꯂꯥꯛꯇ꯭ꯔꯒꯗꯤ ꯀꯩ ꯀꯥꯟꯅꯔꯦꯀꯣ? ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡꯒ ꯀꯩꯅꯣꯗ ꯍꯥꯎꯕꯤꯖꯕꯤ ꯂꯩ ꯁꯦꯟꯗ꯭ꯔꯥꯔꯣꯝꯗꯒꯤ ꯆꯪꯉꯒ ꯍꯥꯎꯕꯤꯖꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯃꯁꯨ ꯂꯩꯀꯣ, ꯑꯗꯨꯒꯁꯨ ꯆꯠꯂꯝꯃꯤ ꯂꯥꯏ ꯈꯨꯔꯝꯕ꯫ ꯖꯦꯜꯁꯤꯅ ꯍꯥꯏ ꯅꯦꯅꯦꯁꯦ ꯐꯖꯩꯌꯦ꯫ ꯕꯥ ꯁꯦꯛꯁꯄꯤꯌꯔꯅ ꯊꯥꯒꯠꯆꯔꯤ꯫ ꯏꯆꯦ ꯁꯣꯅꯤꯌꯥ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯁꯦꯝꯗꯧꯕ ꯃꯥꯟꯕ꯭ꯔꯣ? PR ꯑꯗꯨꯝ ꯂꯩꯗꯧ ꯃꯥꯟꯕ꯭ꯔꯣ? ꯑꯩ ꯁꯦꯛꯁꯄꯤꯌꯔ ꯏꯅꯥꯎꯗꯤ ꯌꯥꯝꯅꯁꯨ ꯉꯥꯡꯊꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ, ꯑꯗꯩ ꯂꯧꯕ ꯌꯥꯕ ꯀꯃꯦꯟꯇ ꯄꯤꯔꯁꯨ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯚꯦꯂꯨꯑꯦꯕꯜ ꯀꯃꯦꯟ ꯉꯥꯛꯇ ꯄꯤꯕꯅꯦꯕꯀꯣ꯫ ꯅꯣꯂꯦꯖꯁꯨ ꯌꯥꯝꯅ ꯐꯕ ꯑꯃꯗꯤ ꯍꯥꯏꯗꯣꯔꯛꯄꯗ ꯌꯥꯝꯅ ꯃꯃꯜ ꯂꯩꯕ ꯋꯥꯐꯝ ꯉꯥꯛꯇ ꯍꯥꯏꯕꯅꯦꯕ ꯁꯦꯛꯁꯄꯤꯌꯔꯒꯤ ꯑꯩꯅ ꯂꯥꯏꯐꯇ ꯐꯪꯅꯕ, ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯂꯥꯏꯐꯇ ꯐꯪꯅꯕꯒꯨꯝꯕꯁꯦ꯫ ꯑꯗꯩꯗꯤ ꯑꯗꯨꯅ ꯁꯦꯛꯁꯄꯤꯌꯔꯁꯨ ꯁꯨꯝ ꯋꯥꯈꯜꯗꯤ ꯈꯜꯂꯝꯕ ꯌꯥꯏ, ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯆꯨꯝꯕ ꯂꯥꯟꯕꯗꯤ ꯈꯪꯗꯦꯀꯣ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯅꯧꯕ ꯒꯣꯕꯔꯃꯦꯟ ꯑꯃ ꯁꯦꯝꯃꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯏꯂꯦꯛꯁꯟꯁꯨ ꯂꯥꯛꯑꯕꯅꯤꯅꯀꯣ, ꯑꯅꯧꯕ ꯒꯣꯕꯔꯃꯦꯟ ꯑꯃ ꯁꯦꯝꯃꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯗꯤ ꯑꯩ ꯈꯟꯖꯩ꯫ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯄꯣꯂꯤꯇꯤꯛꯁꯀꯤ ꯀꯔꯤ ꯄꯣꯂꯤꯇꯤꯛꯁ ꯂꯥꯛꯇꯣꯏꯕ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯀꯣ ꯚꯣꯠꯁꯦ ꯂꯥꯛꯑꯕꯅꯤꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯃꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯈꯟꯖꯩ꯫ ꯑꯗꯣ ꯏꯅꯥꯎꯒꯤ ꯃꯣꯠꯁꯨ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ꯫ ꯒꯤꯇꯨ ꯗꯦꯕꯤꯅ ꯙꯣꯅꯤꯅꯣꯒꯔꯒꯤ ꯅꯤꯂꯣꯒꯤ ꯃꯆꯟ ꯑꯩ ꯄꯨꯟꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯤꯗꯨꯗꯤ ꯅꯪꯒ ꯂꯥꯏꯔꯤꯛ ꯇꯝꯃꯝꯃꯦ ꯙꯣꯅꯤꯅꯣꯒꯔꯒꯤ ꯒꯤꯇꯨ ꯍꯥꯏꯅ ꯀꯧꯕ꯭ꯔꯅꯦ ꯑꯗꯣ? ꯃꯃꯤꯡ ꯑꯇꯣꯞꯄ ꯀꯧꯔꯝꯒꯅꯤꯗ꯫ ꯅꯤꯂꯣꯒꯤ ꯃꯆꯟꯅꯨꯄꯤꯅꯦ ꯅꯤꯂꯣ ꯃꯆꯟꯅꯨꯄꯤꯗꯣ ꯒꯤꯇꯨꯗꯤ ꯀꯧꯔꯝꯃꯣꯏ, ꯑꯇꯣꯞꯄ ꯃꯃꯤꯡ ꯀꯧꯔꯝꯒꯅꯤ꯫ ꯁꯔꯃꯤꯂꯥ ꯉꯥꯉꯣꯝꯅ ꯉꯥꯉꯣꯝ ꯅꯤꯉꯣꯜꯒꯤ ꯃꯆꯥ ꯍꯥꯏꯅꯩꯀꯣ ꯑꯩꯈꯣꯏꯗꯤ꯫ ꯍꯣꯏ ꯑꯩꯗꯤ ꯉꯥꯉꯣꯝ ꯅꯤꯉꯣꯜꯅꯤ꯫ ꯖꯦꯜꯁꯤ ꯑꯩ ꯄꯣꯛꯄꯤꯕ ꯏꯃꯥꯗꯣ ꯉꯥꯉꯣꯝ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯉꯥꯉꯣꯝꯗ ꯑꯩ ꯄꯣꯛꯄꯤꯕ ꯏꯃꯥꯗꯨꯅ ꯁꯤꯅꯥꯝ ꯅꯤꯉꯣꯜꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯣꯛꯄ ꯏꯕꯣꯛꯇꯨꯅ ꯑꯃꯨꯛ ꯃꯩꯁꯅꯥꯝ ꯅꯤꯉꯣꯜꯅꯤ꯫ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ ꯄꯣꯛꯑꯝꯕ ꯑꯩꯈꯣꯏꯒꯤ ꯏꯕꯦꯟꯗꯧꯗꯨꯅ ꯑꯃꯨꯛ ꯌꯦꯡꯒꯣꯝ ꯅꯤꯉꯣꯜꯅꯤ꯫ ꯏꯃꯥꯏ ꯄꯦꯝꯃ ꯂꯣꯏ ꯈꯪꯉꯤ ꯌꯦꯡꯈꯣꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ, ꯑꯩꯈꯣꯏ ꯏꯕꯦꯟꯗꯧꯁꯤꯅ ꯌꯦꯡꯒꯣꯝ, ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯅ ꯁꯤꯅꯥꯝ, ꯑꯩꯈꯣꯏ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯕꯦꯟꯗꯧꯅꯅꯦ ꯌꯦꯡꯈꯣꯝ, ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯅ ꯃꯩꯁꯅꯥꯝ ꯅꯤꯉꯣꯜꯅꯦꯕ꯫ ꯑꯩꯈꯣꯏ ꯃꯥꯅ ꯑꯃꯨꯛ ꯁꯤꯅꯥꯝ, ꯀꯃꯦꯟꯅ ꯄꯔꯦꯡ ꯂꯦꯡꯉꯨ꯫ ꯑꯩꯅ ꯑꯃꯨꯛ ꯉꯥꯉꯣꯝ꯫ ꯄ꯭ꯔꯣꯗꯤꯞ ꯁꯤꯡꯍ ꯅꯦꯅꯦ ꯑꯩꯅ ꯆꯍꯤ ꯑꯃꯨꯛ 8 ꯍꯥꯎꯕꯤꯖꯝꯗ ꯈꯨꯟꯇꯥꯛꯄꯗꯣ ꯄꯥꯟꯕ꯫ ꯍꯣꯖꯥꯏ ꯈꯨꯟꯗꯅꯣ? ꯀꯔꯤ ꯈꯨꯟꯗꯅꯣ? ꯍꯣꯖꯥꯏ ꯁꯨꯝ ꯍꯣꯖꯥꯏ ꯃꯅꯨꯡꯗ ꯑꯣꯏꯗꯣꯏꯅꯤ꯫ ꯁꯦꯛꯁꯄꯤꯌꯔꯅ ꯍꯥꯏ ꯁꯦꯝꯃꯣꯏ ꯑꯩꯒꯤ ꯁꯦꯝꯃꯣꯏ ꯍꯥꯏꯒꯦ꯫ ꯁꯦꯝꯃꯣꯏ ꯍꯥꯏ꯫ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝ PR ꯁꯤꯒ ꯒꯣꯕꯔꯃꯦꯟ ꯁꯦꯝꯃꯒꯗꯤꯀꯣ ꯑꯃꯨꯛꯀ ꯑꯃꯨꯛ ꯄ꯭ꯔꯗꯤꯞ ꯁꯤꯡ ꯂꯥꯟꯁꯦ ꯈꯔ ꯀꯩꯅꯣ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏ ꯈꯟꯅ ꯁꯦꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯃꯛꯄꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯃꯇꯝꯗꯣ ꯂꯥꯛꯑꯒ ꯌꯦꯡꯅꯔꯁꯤꯀꯣ꯫ ꯃꯅꯤꯄꯨꯔꯁꯤꯒ ꯇꯧꯔꯤꯕ ꯒꯣꯕꯔꯃꯦꯟ, ꯃꯅꯤꯄꯨꯔꯁꯤꯒ ꯇꯧꯔꯤꯕ ꯄꯣꯂꯤꯇꯤꯛꯁꯁꯤꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯅꯦ ꯍꯥꯏꯅ ꯂꯩꯔꯤꯁꯤꯕꯨ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯀꯔꯝꯕ ꯔꯨꯜ ꯑꯃ ꯐꯣꯂꯣ ꯇꯧꯔꯤꯒꯦ? PR ꯑꯗꯨꯝ ꯃꯈꯥ ꯇꯥꯅꯤ ꯍꯦꯄꯤ ꯅ꯭ꯌꯨ ꯃꯔꯝꯗꯤ ꯏꯌꯥꯔꯗ MLA ꯃꯔꯛꯇ ꯌꯥꯅꯗ꯭ꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯇꯧꯔꯤꯕ ꯅ꯭ꯌꯨ ꯏꯌꯥꯔ ꯁꯦꯂꯦꯕ꯭ꯔꯦꯠ ꯈꯨꯇꯧꯗꯣ, ꯑꯗꯩꯗꯤ ꯖꯔꯃꯟ ꯔꯣꯗ, ꯇꯥꯏꯒꯔ ꯔꯣꯗꯇꯨꯁꯨ ꯑꯩꯈꯣꯏ ꯏꯁꯇꯦꯠ ꯒꯣꯕꯔꯃꯦꯟꯒꯤ ꯑꯌꯥꯕ ꯌꯥꯎꯗꯦ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯗꯨꯒꯤ ꯑꯃꯨꯛ
ꯃꯊꯛꯇꯒꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯑꯗꯨꯗꯣ ꯁꯥꯒꯅꯣꯅ ꯍꯥꯏꯅ ꯑꯃꯨꯛꯀ ꯃꯣꯏꯅ ꯁꯥꯖꯜꯂꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯦꯕꯋꯥꯔꯤ ꯗꯦꯠ 26ꯇ ꯗꯦꯠ ꯑꯗꯨ ꯖꯔꯃꯟ ꯔꯣꯗ ꯇꯥꯏꯒꯔ ꯔꯣꯗꯇꯨꯒꯤ ꯃꯇꯥꯡꯗ ꯀꯣꯔꯠꯇ ꯑꯗꯨꯗꯨꯒꯤ ꯗꯦꯠꯁꯦ ꯐꯦꯕꯋꯥꯔꯤ ꯗꯦꯠ 26ꯇ ꯗꯦꯠ ꯅꯤꯇꯨ ꯇꯥꯏꯌꯦꯅꯗꯤ ꯗꯦꯕꯤ ꯇꯥꯏꯀꯣ ꯑꯩꯒꯤ ꯃꯤꯡ ꯒꯤꯇꯥꯟꯖꯂꯤ ꯀꯧꯏ ꯑꯩ ꯗꯦꯜꯂꯤꯗ ꯂꯩ ꯑꯣ ꯑꯗꯨ ꯍꯥꯏꯌꯨꯅ ꯒꯤꯇꯥꯟꯖꯂꯤ ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣꯅꯦ ꯃꯣꯟꯖꯨ ꯒꯤꯇꯥꯟꯖꯂꯤ ꯍꯤꯔꯥꯃꯣꯇꯤ ꯍꯤꯔꯥꯃꯣꯅꯤ ꯑꯩꯈꯣꯏ ꯂꯣꯏ ꯄꯨꯟ ꯇꯝꯃꯛꯏꯗꯨꯗꯤ ꯍꯥꯞ ꯊꯥꯔꯒ ꯄꯣꯔꯣꯊꯥ ꯆꯥꯕ ꯆꯠꯄꯗꯣ ꯑꯦꯜꯖꯤ ꯅꯥꯎꯔꯦꯝ ꯑꯥꯏ ꯑꯦꯟꯖꯤ ꯍꯥꯏꯔꯣ ꯈꯦꯂꯖꯤꯠ ꯅꯥꯎꯔꯦꯝ ꯍꯥꯏ ꯑꯗꯨꯅꯦ ꯂꯩꯔꯤꯛꯀꯤ ꯁꯦꯛꯁꯄꯤꯌꯔ ꯍꯣꯏ ꯂꯩꯔꯤꯛꯁꯦ ꯅꯣꯂꯦꯖꯇꯤ ꯀꯩ ꯌꯥꯝꯅ ꯅꯣꯂꯦꯖ ꯂꯝꯗꯒꯤꯅꯣ ꯐꯕꯅꯤꯗ ꯑꯩꯗꯤ ꯑꯁꯥꯝꯗꯒꯤ ꯍꯨꯏꯗ꯭ꯔꯣꯝ ꯗꯦꯕꯤ ꯌꯥꯏ ꯋꯤꯗ꯭ꯔꯣꯝ ꯍꯥꯏꯅꯦꯅꯦ ꯍꯦꯜꯂꯣ ꯄ꯭ꯔꯗꯤꯞ ꯁꯤꯡ ꯁꯤꯡꯒꯔꯒ ꯂꯥꯛꯀꯗ꯭ꯔꯣ ꯂꯥꯛꯀꯅꯤ ꯏꯟꯗ꯭ꯔ ꯅꯣꯡꯃꯥꯏ ꯀꯔꯤ ꯏꯟꯗ꯭ꯔ ꯅꯣꯡꯊꯣꯝꯕꯝ ꯁꯦꯛꯁꯄꯤꯌꯔꯅ ꯉꯥꯡꯕ ꯋꯥꯁꯦ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯦ ꯍꯣꯏ ꯁꯦꯛꯁꯄꯤꯌꯔꯒꯤ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯂꯥꯏꯐꯇ ꯁꯦꯛꯁꯄꯤꯌꯔꯅ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯂꯥꯏꯐꯇ ꯈꯪꯗꯦ ꯁꯦꯛꯁꯄꯤꯌꯔꯅ ꯋꯥ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯇꯥꯏꯑꯕ ꯑꯗꯣ ꯑꯩ ꯀꯃꯦꯟ ꯄꯤꯕꯁꯤꯗꯤ ꯃꯤ ꯑꯅꯝꯕꯒꯤ ꯌꯨꯇꯨꯕꯇ ꯈꯪꯗꯦ ꯐꯦꯁꯕꯨꯛꯇ ꯈꯪꯗꯦ ꯑꯩ ꯀꯃꯦꯟ ꯏꯒꯟꯗꯦꯕ ꯃꯔꯝꯗꯤ ꯑꯩꯅ ꯌꯦꯡꯗꯤ ꯌꯦꯡꯕ ꯂꯣꯏꯅ ꯏꯕꯗꯀꯣ ꯋꯥꯔꯗ ꯑꯃ ꯁꯣꯏꯈꯤꯕꯗ ꯋꯥꯍꯩꯗꯣ ꯑꯣꯟꯅ ꯆꯠꯈꯤꯅꯦꯅ ꯑꯩꯅ ꯀꯃꯦꯟ ꯄꯤꯅꯤꯡꯉꯁꯨ ꯑꯩ ꯄꯤꯗꯦꯕ ꯗ꯭ꯔꯤꯝ ꯊꯤꯌꯦꯇꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯀꯣ ꯀꯦꯜꯁꯤꯅ ꯅꯦꯅꯦꯁ ꯔꯥꯁꯤ ꯌꯥꯝ ꯂꯩ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯗ꯭ꯔꯤꯝ ꯏꯂꯤꯁꯥ ꯊꯤꯌꯦꯇꯔꯅ ꯄꯤꯖꯒꯦ ꯂꯥꯛꯎ ꯃꯩꯈꯨꯁꯤꯗꯤ ꯃꯦꯜꯂꯝꯃꯔꯦ ꯏꯂꯤꯁꯥ ꯄꯤꯖꯒꯦ ꯂꯥꯛꯎ ꯗ꯭ꯔꯤꯝ ꯊꯤꯌꯦꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ ꯑꯁꯤꯗꯤ ꯃꯌꯥꯗ ꯊꯤ ꯅꯦꯠꯂꯒ ꯀꯥꯎꯔꯁꯨ ꯄꯦꯜꯂꯔꯣꯏ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯌꯥꯝ ꯆꯨꯝꯕ ꯑꯁꯥꯝꯗ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁꯥꯝ ꯃꯅꯨꯡꯁꯤꯒ ꯍꯧꯖꯤꯛ ꯀꯩ ꯑꯣꯏꯌꯦꯕꯀꯣ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯄꯤꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯤꯕ ꯃꯇꯝꯗꯨꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯃꯣꯏꯅ ꯆꯍꯤ 30ꯗꯩ ꯂꯩꯔꯝꯒꯦꯔꯥ ꯆꯍꯤ ꯀꯌꯥꯗꯩꯁꯨ ꯃꯅꯤꯄꯨꯔ ꯂꯩꯔꯝꯁꯅꯨ ꯌꯨꯝꯁꯤꯡꯗꯣ ꯂꯣꯏꯅ ꯈꯥꯂꯤ ꯃꯥꯅꯦ ꯌꯨꯝꯁꯤꯡꯗꯣ ꯁꯪꯗꯣꯛꯎ ꯍꯥꯏꯕ ꯃꯐꯝꯗꯣ ꯊꯥꯗꯣꯛꯑꯁꯨ ꯆꯠꯇ꯭ꯔꯦꯗꯅ ꯕꯨꯜꯗꯨꯖꯔ JCB ꯄꯨꯔꯒ ꯇꯛꯈꯥꯏꯕꯤꯅꯤ ꯍꯦꯛꯇ ꯑꯃꯔꯖꯤꯠ ꯀꯔꯕꯕꯝ ꯀꯕꯔꯕꯝ ꯑꯗꯨ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯇꯩꯃ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯏꯆꯦ ꯅꯍꯥꯟꯉꯩꯗꯣ ꯒꯦꯝ ꯚꯤꯂꯦꯖ ꯖꯣꯟ 3ꯗ ꯅꯧꯅ ꯁꯥꯕ ꯗꯨꯗꯜ ꯑꯣꯏꯕ ꯃꯥꯜꯂꯤꯗ ꯏꯆꯦ ꯀꯩꯅꯣꯁꯤꯕꯨ ꯅ꯭ꯌꯨ ꯌꯥꯔꯒꯤꯗꯨꯔꯣ ꯑꯣ ꯅꯅꯤꯡꯒꯤꯗꯣ ꯍꯥꯏꯕꯗꯨ ꯑꯣ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤꯁꯦ ꯅꯠꯇꯦꯗ ꯅꯠꯇꯦ ꯁꯤꯅ ꯔꯤꯖꯟ ꯊꯤꯌꯥꯝ ꯏꯆꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯖꯤꯁꯤꯡ ꯅꯪꯒꯤ ꯁꯤꯅꯅꯤ ꯃꯩꯈꯨ ꯈꯨꯔꯤꯁꯦ ꯂꯣꯏꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯩꯅꯦ ꯂꯩꯁꯅꯨꯅꯦ ꯑꯗꯨ ꯆꯥꯗ꯭ꯔꯗꯤ ꯑꯃꯨꯛ ꯂꯦꯝꯍꯧꯔꯣ ꯇꯜꯂꯤ ꯆꯥꯛꯍꯟꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯃꯩ ꯊꯥꯕ ꯍꯩ ꯀꯩꯅꯣꯗ ꯃꯨꯠꯈ꯭ꯔꯦ ꯖꯦꯁꯤ ꯂꯩꯒꯦ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ ꯑꯁꯦꯡꯕ ꯄꯤꯖꯗꯣꯏꯔꯣ ꯄꯤꯖꯗꯣꯏꯅꯤ ꯂꯥꯛꯑꯣ ꯔꯥꯖꯦꯟ ꯊꯤꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯃꯔꯖꯤꯠ ꯀꯔꯕꯔꯚꯝ ꯍꯣꯏ ꯏꯇꯩꯃ ꯍꯣꯏ ꯏꯇꯩꯃ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯄ꯭ꯔꯗꯤꯞ ꯁꯤꯡ ꯅꯦꯅꯦ ꯀꯅꯥ ꯁꯤꯡꯒꯔ ꯂꯥꯛꯇꯣꯏꯅꯣ ꯁꯤꯡꯒꯔꯁꯦ ꯗꯤꯕꯤꯌꯥ ꯍꯧꯕꯝ ꯈꯪꯗ꯭ꯔꯦꯀꯣ ꯗꯤꯕꯤꯌꯥ ꯂꯥꯛꯀꯅꯤ ꯈꯔꯗꯤ ꯂꯥꯛꯑꯅꯤ ꯑꯗꯩ ꯁꯣꯔꯤ ꯁꯦꯟꯖꯝ ꯂꯥꯛꯀꯅꯤ ꯃꯣꯏ ꯃꯤ ꯀꯨꯟꯊ꯭ꯔꯥ ꯅꯤꯄꯥꯟ ꯑꯣꯈꯥꯛ ꯂꯥꯛꯀꯅꯤ ꯌꯥꯝꯃꯤ ꯂꯥꯛꯇꯣꯏꯁꯦ ꯃꯣꯏ ꯃꯤ 38 ꯃꯦꯝꯕꯔ ꯂꯥꯛꯑꯅꯤꯅ ꯍꯥꯏꯔꯛꯏ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡ ꯑꯃꯒꯤ ꯃꯇꯥꯡꯗ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯧ ꯃꯌꯥꯝꯁꯨ ꯍꯪꯉꯣ ꯑꯗꯩꯗꯤ ꯁꯤꯌꯥꯔ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯃꯤ ꯑꯇꯩꯁꯨ ꯌꯥꯝ ꯆꯪꯉꯛꯅꯕ ꯏꯪꯕꯔꯣ ꯖꯦꯟꯁꯤꯅ ꯂꯥꯛꯀꯦ ꯀꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯑꯩ ꯐꯖꯅ ꯉꯥꯡꯉꯝꯒꯅꯤꯀꯣ ꯂꯥꯛꯑꯣ ꯏꯂꯤꯁꯥ ꯍꯧꯖꯤꯛ ꯂꯥꯛꯑꯗꯤ ꯏꯂꯤꯁꯥ ꯑꯖꯥꯏꯕ ꯄꯤꯖꯅꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯂꯥꯛꯑꯗꯤ ꯏꯂꯤꯁꯥ ꯑꯇꯦꯛꯄ ꯊꯣꯡꯉ ꯄꯤꯖꯅꯤ ꯑꯩꯅ ꯉꯔꯥꯡ ꯐꯦꯁꯕꯨꯛꯇ ꯑꯩꯅ ꯉꯥ ꯖꯥꯏꯕꯒꯤ ꯊꯥꯒꯠꯈꯤꯕꯗꯣ ꯑꯗꯣ ꯏꯂꯤꯁꯥ ꯁꯦꯛꯁꯄꯤꯌꯔꯅ ꯏꯆꯦ ꯁꯣꯅꯤꯌꯥ ꯆꯥꯛ ꯆꯥꯔꯤ ꯆꯥꯛ ꯊꯥꯒꯦ ꯇꯧꯔꯦ ꯏꯆꯦꯅ ꯑꯩꯕꯨ ꯊꯥꯒꯠꯄꯤꯕꯗꯣ ꯊꯥꯒꯠꯄ ꯅꯠꯇꯦ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯏꯅꯥꯎ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕ ꯁꯤꯅꯖꯤꯠ ꯁꯤꯡꯅ ꯍꯥꯏ ꯆꯤꯆꯦ ꯑꯁꯥꯝꯒꯤ ꯋꯥꯔꯤꯗꯤ ꯍꯥꯏꯔꯅꯨ ꯑꯩꯁꯨ ꯚꯣꯇꯤꯡ ꯏꯟꯆꯥꯔꯖꯅꯦ ꯑꯣ ꯑꯁꯥꯝꯒꯤ ꯋꯥꯔꯤ ꯍꯥꯏꯔꯅꯨ ꯑꯩꯗꯤ ꯀꯩꯅꯣꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ
ꯑꯁꯥꯝꯗꯗꯤ ꯌꯥꯝꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯃꯔꯖꯤꯠ ꯀꯔꯕꯝ ꯑꯁꯥꯝ ꯀꯥꯏꯗꯩꯅꯣ ꯏꯇꯩꯃ ꯑꯁꯥꯝ ꯍꯣꯖꯥꯏ 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 ꯍꯥꯏꯕ ꯃꯐꯝꯗꯨ ꯖꯦꯜꯁꯤꯅ ꯍꯌꯦꯡ ꯂꯥꯛꯀꯦ ꯑꯇꯦꯛꯄ ꯑꯣꯏꯅ ꯆꯥꯒꯦ ꯅꯪꯉꯣꯟ ꯈꯪꯕ ꯑꯉꯥꯡ ꯐꯖꯕ ꯃꯥ ꯍꯣꯖꯥꯏꯒꯤ ꯅꯪ ꯍꯣꯖꯥꯏꯒꯤ ꯃꯥꯜꯂꯦ ꯌꯥꯝ ꯅꯛꯁꯜꯂꯛꯑꯦ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯅ ꯌꯥꯝ ꯅꯛꯁꯜꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯏꯂꯤꯁꯥ ꯃꯃꯜ 1,100 ꯆꯥꯇ꯭ꯔꯨꯛ ꯆꯥꯇ꯭ꯔꯦꯠ ꯑꯗꯨꯃꯥꯏꯅ ꯄꯤꯔꯤ ꯅꯍꯥꯟ ꯏꯃꯥ ꯃꯦꯃꯣꯏ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯇꯣ ꯅꯨꯄꯤ ꯂꯥꯟꯒꯤ ꯏꯃꯥ ꯃꯦꯃꯣꯏ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯒꯅ 1,120ꯗ ꯂꯩꯕꯅꯤ ꯏꯂꯤꯁꯥꯁꯦ ꯃꯌꯥꯝ ꯂꯩꯀꯣ ꯃꯈꯜ ꯃꯈꯜ ꯁꯣꯔꯥꯏꯁꯦꯝ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯍꯥ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯅꯤꯅꯖꯤ ꯀꯩ ꯂꯝꯗꯩꯅꯣ ꯁꯤꯅ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯅꯤꯅꯖꯤ ꯕꯥꯔꯣ ꯇꯥꯗ꯭ꯔꯤꯐꯥꯎꯗꯤ ꯒꯨꯗ ꯏꯚꯤꯅꯤꯡ ꯅꯠꯇ꯭ꯔꯣ ꯑꯥꯐꯇꯔꯅꯨꯟꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯑꯣ ꯁꯣꯔꯤ ꯃꯥ ꯃꯄꯥꯟꯗ ꯂꯩꯔꯝꯒꯅꯤ ꯁꯣꯔꯤ ꯑꯃꯔꯖꯤꯠ ꯀꯔꯕꯝ ꯍꯣꯖꯥꯏ ꯀꯥꯏꯗꯅꯣ ꯑꯩꯁꯨ ꯂꯩꯔꯝꯃꯦ 2003ꯗ ꯑꯗꯨꯋꯥꯏꯗ ꯃꯥꯁꯨ ꯍꯣꯖꯥꯏ ꯂꯩꯔꯝꯃꯦ ꯅꯪ ꯍꯣꯖꯥꯏ ꯀꯗꯨꯋꯥꯏ ꯂꯩꯔꯝꯃꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯅꯥꯎꯆꯥ ꯃꯣꯏꯔꯥꯡꯊꯦꯝ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯉꯥꯗꯣ ꯏꯆꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯁꯤ ꯅꯆꯦꯒꯤꯗꯤ ꯂꯩꯕ ꯂꯩꯇꯕ ꯃꯅꯤꯄꯨꯔ ꯂꯣꯝꯗꯩꯕꯨ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯃꯤ 30 ꯂꯥꯛꯀꯦꯔꯥ 90 ꯂꯥꯛꯀꯦꯔꯥ ꯃꯤ ꯑꯃꯈꯛꯇ ꯂꯥꯛꯀꯦꯔꯥ ꯖꯦꯜꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯅꯦꯅꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯥꯛ ꯆꯔꯥ ꯑꯝꯇ ꯑꯣꯏꯁꯨ ꯍꯣꯏꯅꯦ ꯆꯥꯃꯤꯟꯅꯕꯒꯤ ꯍꯣꯏꯅꯦ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯁꯨꯝ ꯂꯧꯖꯅꯤꯡꯉꯤꯗꯣ ꯍꯣꯏꯅꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯒꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯃꯤꯗ ꯍꯥꯞ ꯁꯦꯟꯆꯨꯔꯤ ꯌꯧꯗꯣꯔꯦ ꯁꯦꯟꯆꯨꯔꯤ ꯐꯨꯗ꯭ꯔꯣꯕꯅꯤ ꯍꯥꯞ ꯁꯦꯟꯆꯨꯔꯤ ꯁꯦꯟꯆꯨꯔꯤ ꯁꯣꯔꯤ ꯍꯥꯞ ꯁꯦꯟꯆꯨꯔꯤ ꯐꯨꯗ꯭ꯔꯣꯕꯅꯤ ꯁꯦꯟꯆꯨꯔꯤꯗꯣ ꯃꯁꯛ ꯅꯍꯥ ꯑꯣꯏꯔꯗꯤ ꯐꯖꯔꯛꯑꯦꯅꯦ ꯁꯦꯟꯆꯨꯔꯤ ꯌꯧꯗ꯭ꯔꯣꯕꯅꯤ ꯑꯐ ꯑꯐꯕ ꯆꯥꯕꯤꯌꯨ ꯃꯃꯥ ꯀꯣ ꯑꯌꯦꯛꯄ ꯏꯆꯦ ꯎꯏꯗꯕ ꯀꯨꯏꯔꯦ ꯑꯍꯣꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯑꯟꯗ꯭ꯔꯣꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯟꯗ꯭ꯔꯣꯗ ꯌꯥꯝ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯩꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯟꯗ꯭ꯔꯣꯗꯁꯨ ꯂꯩꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯟꯗ꯭ꯔꯣ ꯄꯥꯔꯛꯇꯣ ꯑꯟꯗ꯭ꯔꯣ ꯄꯥꯔꯛꯀꯤ ꯄꯨꯈ꯭ꯔꯤꯗꯣ ꯇꯧꯔꯤꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯦꯁꯣꯔ ꯃꯥꯒꯤ ꯄꯦꯕꯝ ꯃꯕꯨꯡꯅ ꯇꯧꯕꯅꯤ ꯍꯥꯏꯕꯗ ꯑꯗꯣ ꯂꯩꯀꯥꯏ ꯑꯩ ꯑꯉꯥꯡꯁꯤꯡꯒ ꯌꯨꯇꯨꯕꯇ ꯈꯔ ꯊꯥꯒꯠꯇꯦ ꯈꯪꯗꯦꯗ ꯑꯩꯁꯨ ꯍꯌꯦꯡ ꯂꯥꯛꯀꯦ ꯏꯇꯩꯃ ꯏꯂꯤꯁꯥ ꯑꯇꯦꯛꯄ ꯆꯥꯗꯕ ꯀꯨꯏꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯣꯏꯅ ꯆꯥꯁꯤ ꯂꯥꯛꯑꯣ ꯖꯦꯜꯁꯤ 40+ ꯑꯣꯏꯔꯝꯅꯤꯌꯦ हेले हेले 50 होने वाला है ꯑꯗꯨꯅꯤꯅ 40+ 50 ꯍꯥꯏꯁꯦ होने वाला है 40+ ꯕꯨꯗꯤ ꯆꯨꯝꯃꯦꯕ 41 42 ꯀ ꯅꯠꯇꯦ 50 होने वाला है ꯃꯅꯤꯁꯤꯡ ꯁꯤꯁꯇꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯃꯅꯤꯁꯤꯡ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯁꯦꯛꯁꯄꯤꯌꯔꯅ 48 ꯁꯨꯔꯝꯃꯅꯤ ꯍꯥꯏ ꯁꯦꯛꯁꯄꯤꯌꯔ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯧꯁꯜꯂꯛꯑꯦ ꯃꯃꯥ ꯑꯌꯦꯛꯄꯝꯅ 44 ꯍꯥꯏ 44 is the correct answer ꯂꯣꯛ ꯀꯤꯌꯥ ꯖꯥꯏ ꯀꯣꯟ ꯕꯅꯦꯒ ꯀꯔꯣꯔꯄꯇꯤꯗ ꯑꯣꯏꯔꯝꯃꯗꯤ ꯐꯪꯉꯦ ꯀꯔꯣꯔ ꯑꯅꯤ 1 ꯀꯔꯣꯔ ꯐꯪꯗ꯭ꯔꯣꯕꯅꯤꯁꯦ 44 ꯁꯦ ꯅꯨꯄꯤ ꯍꯥꯏꯗꯨꯗꯤ ꯈꯔ ꯀꯦꯅ ꯃꯧꯅ ꯂꯩꯒꯗꯕꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦꯀꯣ ꯄꯤꯁꯨꯝ ꯀꯩꯅꯣ ꯌꯦꯛꯄ ꯍꯩꯇꯦ ꯑꯗꯩꯗꯤ ꯍꯦꯛꯇ ꯑꯁꯨꯃꯥꯏꯅ ꯌꯦꯛꯄꯁꯨ ꯑꯣꯏꯕꯩꯅꯦ ꯑꯥꯏꯂꯥꯏꯅꯔ ꯌꯦꯛꯄ ꯍꯩꯇꯦ ꯂꯤꯞ ꯏꯁꯇꯤꯛꯁꯤꯁꯨ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯂꯤꯞ ꯂꯥꯏꯅꯔꯒ ꯊꯥꯔꯒ ꯌꯦꯛꯄ ꯍꯩꯇꯦ ꯀꯥꯏꯗꯅꯣꯝ ꯆꯠꯂꯝꯗꯥꯏ ꯌꯧꯔꯗꯤ ꯃꯅꯥꯎꯄꯤ ꯃꯌꯥꯝ ꯀꯧꯈ꯭ꯔꯅꯤ ꯈꯔ ꯖꯤꯎꯅꯦ ꯀꯣꯏꯂꯥꯎ ꯅꯨꯄꯤ ꯂꯥꯎꯅꯈ꯭ꯔꯅꯤ ꯍꯥꯏꯗꯨꯗꯤ ꯀꯦꯅ ꯃꯧꯅ ꯂꯩꯒꯗꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯀꯣ ꯀꯦꯕ ꯍꯥꯏꯗꯨꯁꯨ ꯀꯦꯕꯗ ꯁꯦꯟ ꯌꯥꯝ ꯊꯥꯗꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯂꯩꯅꯀꯣ ꯈꯔ ꯀꯦꯅ ꯈꯣꯠꯅ ꯂꯩꯔꯗꯤ ꯅꯨꯄꯤꯅ ꯑꯗꯨꯃꯥꯏꯅ ꯀꯦꯅ ꯈꯣꯠꯅ ꯂꯩꯕꯁꯦ ꯐꯩ ꯍꯥꯏꯅꯩ ꯁꯦꯛꯁꯄꯤꯌꯔꯅ 44 ꯍꯥꯏꯔ ꯅꯣꯛꯁꯜꯂꯛꯑꯦ ꯑꯃꯔꯖꯤꯠ ꯀꯔꯕꯝ ꯏꯇꯩꯃ ꯅꯪꯁꯦ ꯍꯣꯖꯥꯏ ꯀꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯣꯖꯥꯏ ꯃꯅꯨꯡꯒꯤꯅꯤ ꯁꯨꯝ ꯅꯪ ꯍꯣꯖꯥꯏ ꯀꯗꯋꯥꯏ ꯂꯥꯛꯑꯝꯃꯤꯅꯣ ꯍꯥꯏꯔꯣ ꯌꯥꯝꯗ꯭ꯔꯤ ꯏꯆꯦ ꯑꯩꯒ ꯃꯥꯟꯅꯒꯦ ꯇꯧꯔꯦ ꯑꯩꯕꯨꯗꯤ ꯁꯦꯛꯁꯄꯤꯌꯔ ꯅꯉꯣꯟꯗꯩ ꯍꯜꯂꯦ ꯊꯨꯒꯥꯏꯒꯅꯨ ꯃꯊꯟ ꯆꯥꯛꯂꯛꯀꯅꯤꯀꯣ ꯁꯤ ꯇꯧꯅꯨ ꯑꯩꯁꯦ 84ꯗ ꯄꯣꯛꯆꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯅꯤꯄꯥꯁꯨ 84ꯗ ꯄꯣꯛꯆꯕꯅꯤ ꯑꯩꯈꯣꯏ ꯅꯤꯄꯥꯗꯤ ꯊꯥ ꯑꯃꯇꯅꯤ ꯍꯟꯖꯔꯤꯁꯦ ꯑꯩꯅ ꯖꯨꯂꯥꯏꯗ ꯄꯣꯛꯄꯅꯤ ꯑꯩꯒꯤ ꯅꯤꯄꯥꯅ ꯑꯥꯒꯁꯇ ꯄꯣꯛꯄꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯅꯥꯎꯄꯤ ꯃꯆꯥ ꯑꯃꯁꯨ ꯂꯩ ꯀꯥꯝꯆꯣꯔ ꯅꯣꯡꯉꯥꯟ ꯅꯨꯃꯤꯠ ꯇꯥꯐꯧ ꯃꯣꯕꯥꯏꯜ
ꯃꯃꯥ ꯌꯦꯛꯄ ꯌꯥꯝ ꯍꯔꯥꯎꯋꯦ ꯏꯆꯦꯁꯦ ꯇꯥꯏꯒ ꯐꯖꯅ ꯄꯥꯔꯛꯄ ꯖꯦꯜꯁꯤꯅ ꯅꯦꯅꯦꯁꯦ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯤ ꯅꯨꯡꯁꯤ ꯊꯥꯒꯠꯄꯤꯌꯨ ꯊꯥꯒꯠꯄꯤꯌꯨ ꯖꯤꯠ ꯁꯤꯡꯍꯅ ꯆꯤꯆꯦ ꯀꯥꯏꯗ ꯎꯝ ꯑꯁꯤꯅ ꯌꯥꯝꯅ ꯐꯖꯩꯀꯣ ꯀꯩ ꯍꯥꯏꯅꯣ ꯅꯪꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯦꯟꯅ ꯐꯖꯩꯌꯦ ꯆꯝꯅ ꯑꯣ 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 ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯃꯔꯖꯤꯠ ꯀꯔꯕꯕꯝꯅ ꯍꯥꯏ ꯑꯩꯗꯤ ꯔꯥꯝꯕꯣꯒꯤꯅꯦ ꯔꯥꯝꯄꯨꯔꯗ ꯀꯔꯕꯥꯔꯕꯝ ꯂꯩꯕ꯭ꯔꯣ ꯅꯟꯗꯄꯨꯔꯗꯗꯤ ꯀꯔꯕꯥꯔꯕꯝ ꯂꯩ ꯃꯃꯥ ꯑꯌꯦꯛꯄꯝꯅ ꯃꯩꯇꯩꯔꯣ ꯍꯥꯏ ꯀꯩꯅꯣ ꯃꯩꯇꯩꯔꯣ ꯍꯥꯏꯗꯤ ꯈꯩꯅ ꯃꯩꯇꯩꯔ ꯍꯥꯏꯗꯤ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯑꯃꯔꯖꯤꯠ ꯀꯔꯕꯥꯔꯕꯝ ꯎꯗꯣꯏꯄꯨꯔ ꯅꯟꯗꯄꯨꯔ ꯌꯥꯝꯅ ꯆꯠꯂꯨꯔꯦ ꯑꯣ ꯍꯣꯏ ꯎꯗꯌꯄꯨꯔ ꯅꯟꯗꯄꯨꯔ ꯒꯣꯕꯤꯟꯄꯨꯔ ꯂꯣꯏ ꯃꯩꯇꯩ ꯈꯨꯟ ꯉꯥꯛꯇꯅꯤ ꯒꯧꯅꯒꯣꯔ ꯑꯣ ꯑꯃꯔꯖꯤꯠ ꯀꯔꯕꯥꯔꯕꯝꯗꯣ ꯍꯥꯟꯅ ꯔꯥꯝꯄꯨꯔꯗ ꯂꯩꯔꯝꯃꯦꯕ ꯈꯪꯉꯦ ꯑꯣ 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 ꯈꯣꯝꯕ ꯅꯦꯅꯦꯒꯤ ꯂꯥꯏꯞ ꯌꯦꯡꯗꯕ ꯀꯨꯏꯔꯦ ꯑꯩꯁꯨ ꯊꯥꯗꯕ ꯀꯨꯏꯔꯦ ꯅꯪ ꯅ꯭ꯌꯨ ꯌꯥꯔ ꯑꯃꯔꯖꯤꯠ ꯖꯔꯛꯄꯗ ꯉꯥꯛꯇꯪ ꯊꯥꯒꯦ ꯀꯔꯕꯥꯔꯕꯝ ꯖꯨꯒꯤꯖꯥꯟꯗꯁꯨ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯝꯃꯤ ꯖꯨꯒꯤꯖꯥꯟꯗꯤ ꯑꯩꯈꯣꯏ ꯖꯨꯒꯤꯖꯥꯟꯗ ꯂꯥꯏꯁꯪ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯆꯨꯔꯆꯥꯟ ꯃꯍꯥꯔꯥꯖ ꯏꯅꯤꯡꯊꯧ ꯆꯨꯔꯆꯥꯟꯗꯣ ꯑꯗꯨꯗꯨꯅ ꯁꯦꯝꯒꯠꯂꯝꯕ ꯂꯥꯏꯁꯪ ꯑꯃꯅꯤ ꯖꯨꯒꯤꯖꯥꯟꯗ ꯂꯩ ꯖꯦꯜꯁꯤꯅ ꯅꯦꯅꯦꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝꯅ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯎꯝ ꯐꯖꯩ ꯍꯥꯏꯇꯥꯏ ꯀꯩꯅꯣ ꯅꯣꯛꯅꯤꯡꯉꯛꯇꯣꯔꯤ ꯎꯝ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯁꯦꯟ ꯇꯥꯟꯕꯤꯌꯨ ꯄꯥꯈꯪ ꯃꯆꯥ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗ ꯍꯥꯏꯒꯗꯕꯗꯤ ꯃꯁꯛ ꯐꯖꯔꯦꯅ ꯍꯦꯛꯇ ꯂꯩꯁꯥꯕꯤꯅꯁꯨ ꯄꯥꯈꯪ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯍꯦꯛꯇ ꯌꯨꯝ ꯄꯥꯟꯕꯤꯒꯅꯨ ꯄꯥꯈꯪꯁꯤꯡꯅꯁꯨ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯍꯦꯛꯇ ꯂꯧꯕꯤꯒꯅꯨ ꯀꯣ ꯍꯥꯟꯅ ꯃꯔꯤ ꯅꯤꯔꯤꯟ ꯈꯪꯅꯕ ꯀꯔꯝꯕ ꯃꯇꯧ ꯃꯑꯣꯡꯒꯤ ꯃꯤꯅꯣ ꯈꯪꯗꯣꯛꯄ ꯑꯃꯔꯖꯤꯠ ꯑꯗꯨꯒꯩꯗꯤ ꯀꯔꯕꯥꯔꯕꯝꯅ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔꯗꯣ ꯅꯠꯇ꯭ꯔꯣ ꯎꯗꯌꯄꯨꯔꯗ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔ ꯕꯥꯔꯨꯅꯤ ꯆꯍꯤꯒꯤ ꯀꯥꯕꯅꯤ ꯆꯥꯎꯅ ꯃꯔꯤ ꯅꯤꯔꯤꯅ ꯈꯪꯅꯕ ꯑꯗꯩꯗꯤ ꯃꯧꯁꯤꯅ ꯍꯌꯦꯡ ꯌꯨꯝꯁꯦ ꯀꯔꯝꯃꯥꯏꯅ ꯄꯨꯗꯣꯏꯅꯣ ꯑꯗꯩ ꯅꯤꯄꯥꯗꯨꯁꯨ ꯍꯌꯦꯡ ꯃꯥꯏ ꯅꯨꯄꯤꯗꯣ ꯂꯧꯕꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤꯗꯣ ꯀꯔꯝꯕ ꯃꯇꯧ ꯃꯑꯣꯡꯗ ꯊꯝꯗꯣꯏꯕꯅꯣ ꯃꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯀꯃꯥꯏꯅꯅꯣ ꯅꯤꯄꯥꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯃꯥꯏꯅꯅꯣ ꯑꯗꯨ ꯏꯖꯤꯠ ꯁꯤꯡ ꯈꯪꯗꯣꯛꯇꯕ ꯒꯨꯗ ꯅꯥꯏꯠ ꯆꯤꯆꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯖꯦꯜꯁꯤꯅ ꯅꯦꯅꯦꯁꯦ ꯅꯣꯛꯀꯜꯂꯤ ꯂꯛꯁꯃꯤ ꯆꯦꯜꯂꯝꯗꯧ ꯃꯥꯜꯂꯤ ꯑꯩ ꯑꯣ ꯍꯣꯏ ꯍꯣꯏ ꯌꯥꯏꯐꯔꯦ 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 ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯃꯊꯨꯟꯗ ꯃꯤꯋꯥ ꯉꯥꯡꯅꯕ ꯇꯥꯔꯒꯗꯤ ꯃꯤꯗꯨꯅ ꯆꯥꯛꯄ ꯊꯕꯛꯇꯣ ꯌꯥꯝ ꯌꯥꯝꯅ ꯇꯧꯕꯤꯌꯨ ꯇꯧꯕꯇꯕꯨ ꯑꯀꯥꯏꯕ ꯊꯕꯛꯇꯤ ꯇꯧꯕꯤꯒꯅꯨ ꯀꯣ ꯑꯩꯒꯤ ꯅꯤꯄꯥꯅ ꯃꯔꯝ ꯃꯣꯛꯏꯔꯥ ꯈꯪꯗꯦ ꯃꯩ ꯈꯨꯅ ꯐꯝ ꯉꯝꯗꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯩꯅꯦ ꯃꯇꯦꯛ ꯃꯤꯃꯥꯡ ꯃꯩꯆꯞ ꯑꯣꯏꯅ ꯂꯩꯗꯣ ꯊꯥꯈꯣꯔꯥ ꯎꯝꯍꯨꯝ ꯎꯝꯍꯨꯝ ꯋꯥꯡꯕ ꯊꯥꯈꯣꯔꯣ ꯅ ꯊꯥꯒꯦ ꯑꯗꯨ ꯃꯇꯦꯛꯇꯣ ꯊꯥꯎ ꯑꯁꯥꯡꯕ ꯊꯥꯎꯔꯅꯨ ꯌꯥꯔꯦ ꯀꯨꯏꯔꯦ ꯊꯥꯔꯛꯏ ꯊꯝꯃꯔꯣꯏꯗ꯭ꯔꯣ ꯎꯝꯍꯨꯝ ꯀꯨꯏꯔꯦ ꯊꯥꯔꯛꯏꯁꯦ ꯊꯥꯗꯣꯏꯅꯤ ꯀꯨꯏꯔꯦ ꯊꯥꯔꯛꯏꯁꯦ ꯃꯅꯤꯄꯨꯔꯤ ꯉꯥ ꯑꯌꯥꯏꯕ ꯑꯍꯥꯎꯕ ꯉꯥ ꯑꯌꯥꯏꯕꯗꯣ ꯃꯨꯀꯥ ꯉꯥ ꯑꯌꯥꯏꯕꯒꯗꯣ ꯑꯗꯨꯕꯨ ꯊꯥꯛꯑꯒ ꯍꯋꯥꯏ ꯊꯔꯥꯛ ꯐꯖꯅ ꯀꯥꯡꯁꯣꯏ ꯇꯧꯔꯒ ꯁꯨꯏꯇꯤꯁꯤꯅ ꯆꯥꯛ ꯆꯥꯅꯔꯕꯣ ꯄꯥꯔꯤ ꯃꯣꯝ ꯆꯥꯔꯦ ꯆꯥꯔꯦ ꯁꯣꯝꯗꯤ ꯆꯥꯕꯤꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯣ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯅꯝꯊꯤꯕ ꯍꯧꯒꯠꯂꯦꯕꯣ ꯀꯩꯅꯣ ꯆꯥꯛ ꯍꯩꯖꯤꯟꯕꯅꯤ ꯀꯅꯥꯏꯅꯣ ꯈꯪꯗꯦꯕꯣ ꯀꯩꯅꯣ ꯁꯦꯟꯗꯦꯜ ꯆꯥꯛꯇꯦꯗ ꯑꯁꯦꯡꯕꯅꯦ ꯑꯩꯒꯤ ꯐꯤꯁꯦ ꯌꯦꯡꯉꯨ ꯅꯪ ꯅꯠꯇꯦ ꯁꯦꯟꯗꯜ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏꯔꯝꯒꯅꯤ ꯏꯆꯦ ꯁꯣꯅꯤꯌꯥ ꯍꯥꯏꯕꯁꯨ ꯆꯨꯝꯃꯤ ꯑꯗꯣ ꯅꯨꯡꯁꯤꯅꯕ ꯁꯦꯜ ꯄꯨꯅꯒꯅꯨ ꯍꯥꯏꯗꯧꯕꯅꯤ ꯅꯨꯡꯁꯤꯅꯕ ꯃꯁꯦꯟ ꯁꯦꯜ ꯄꯨꯒꯅꯨ ꯍꯥꯏꯌꯦ ꯈꯣꯝꯕ ꯈꯪꯗꯦ ꯅꯦꯅꯦ ꯈꯣꯏ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯑꯩꯈꯣꯏꯗꯤ ꯍꯪꯒꯥꯝꯒ ꯉꯥꯒ ꯑꯣꯏꯅ ꯆꯥꯔꯦ ꯖꯦꯜꯁꯤꯅ ꯍꯪꯒꯥꯝꯒ ꯉꯥ ꯅꯦꯅꯦꯒ ꯂꯩꯃꯤꯟꯅꯔꯗꯤ ꯅꯣꯛꯅ ꯂꯩꯕꯗ ꯑꯩꯗꯤ ꯁꯤꯗꯧ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯈꯔꯅꯤ ꯂꯩꯃꯤꯟꯅꯁꯤ ꯁꯨꯔꯖꯤꯠꯅ ꯆꯣꯝꯊꯣꯡ ꯑꯣꯏꯅ ꯆꯥꯔꯦ ꯃꯥꯏ ꯍꯧꯖꯤꯛꯇꯤ ꯍꯋꯥꯏ ꯊꯔꯥꯛ ꯀꯥꯡꯁꯣꯏ ꯑꯍꯥꯎꯕ ꯆꯥꯅꯤꯡꯉꯤ ꯑꯩ
ꯁꯥꯃꯨꯔꯧꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯉꯁꯤ ꯐꯣꯟ ꯇꯧꯕ ꯃꯥ ꯍꯋꯥꯏ ꯊꯔꯥꯛ ꯀꯥꯡꯁꯣꯏ ꯆꯥꯅꯤ ꯍꯥꯏ ꯑꯩꯁꯨ ꯆꯥꯅꯤꯡꯕꯅꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯥꯏ ꯅꯤꯄꯥꯗꯣ ꯀꯩꯅꯣꯗ ꯃꯣꯔꯦꯗ ꯗ꯭ꯌꯨꯇꯤ ꯇꯥꯅ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯪꯉꯤꯕ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ ꯍꯥꯏꯅ नहीं हो बाकी हो आगे जेलसीना नेने की मिंगलो सोनिया है इसे नेने खंग मंगा उनसे को नोंदा ꯃꯥꯅꯤ ꯃꯥꯅꯤ ꯑꯩꯒꯤ ꯃꯤꯡꯅꯤ ꯑꯩꯒꯤ ꯃꯤꯡꯅꯤ ꯑꯩꯍꯥꯛꯀꯤ ꯃꯤꯡꯅꯤ ꯑꯩꯍꯥꯛꯀꯤ ꯃꯤꯡꯅꯤ ꯁꯣꯅꯤꯌꯥ ꯍꯥꯏꯔꯤꯕꯁꯦ ꯏꯆꯥꯁꯥ ꯏꯅꯥꯎꯁꯥ ꯅꯈꯣꯏꯗ ꯍꯥꯏꯒꯗꯕꯗꯤ ꯆꯍꯤ ꯅꯧꯅ ꯌꯨꯝ ꯄꯥꯟꯒꯅꯨꯀꯣ ꯍꯥꯟꯅ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯕꯤꯌꯨꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯂꯨꯕ ꯃꯔꯣꯟꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯣ ꯏꯁꯥꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯕꯤꯌꯨ ꯍꯥꯟꯅ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒꯤ ꯇꯨꯡꯗ ꯂꯥꯏꯐ ꯄꯥꯔꯠꯅꯔꯒꯤ ꯃꯇꯥꯡꯗ ꯈꯟꯕꯤꯌꯨ ꯁꯦꯟ ꯂꯩꯔꯗꯤ ꯅꯨꯡꯁꯤꯅꯕꯁꯨ ꯍꯦꯟꯕꯅꯤ ꯋꯥ ꯈꯪꯕꯁꯨ ꯍꯦꯟꯕꯅꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ हमारी ꯆꯔꯥ करवरना ꯍꯦꯟꯕ ꯉꯝꯒꯅꯤ नेने ꯍꯥꯏꯕꯗꯣ ꯅꯣꯡꯃ इतनी ꯆꯔꯥ मत ꯍꯦꯜꯂꯛꯀꯅꯤ ओए ꯅꯤꯅꯤ ꯆꯔꯥ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯀꯣ ꯐꯅ ꯅꯨꯡꯁꯤꯅꯔꯁꯨ ꯆꯥꯛ ꯍꯥꯏꯕ ꯆꯥꯛꯁꯦ ꯂꯥꯝꯁꯜꯂꯛꯑꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯁꯛ ꯌꯦꯡꯉ ꯂꯩꯃꯤꯟꯅꯗꯣꯔꯤꯕꯁꯦ ꯑꯗꯣ ꯁꯦꯟꯁꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯁꯦꯟ ꯂꯩꯔꯒꯁꯨ ꯅꯨꯡꯁꯤꯅꯕꯁꯨ ꯃꯊꯧ ꯇꯥꯏꯀꯣ ꯑꯃꯔꯖꯤꯠꯅ ꯍꯥꯏꯕꯅꯦ ꯑꯃꯔꯖꯤꯠ ꯇꯧꯔꯕꯝꯁꯤꯅꯅꯦ ꯏꯇꯩꯃ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯖꯣꯟ 3ꯒꯤ ꯔꯤꯂꯤꯐ ꯀꯦꯝꯇ ꯂꯩꯕ ꯃꯥꯟꯈ꯭ꯔꯦꯗ ꯃꯅꯤꯡꯒꯤ ꯕꯤꯜꯗꯤꯡꯒꯤ ꯃꯥꯜꯂꯦ ꯅꯠꯇꯦ ꯑꯩꯗꯤ इधर में देखो ꯀꯦꯃꯦꯔꯥ ꯀꯣꯀꯤꯠ ꯏꯃꯥ ꯀꯩꯅꯣꯅꯦ ꯀꯩꯅꯣꯝ ꯊꯦꯡꯉꯨꯔꯦ ꯑꯩꯅ ꯀꯩꯅꯣꯝ ꯊꯦꯡꯉꯨꯔꯦ ꯑꯩꯅ ꯁꯣ ꯂꯥꯏꯚ ꯚꯤꯗꯤꯑꯣ ꯍꯥꯏ ꯀꯦꯃꯦꯔꯥ ꯃꯨꯠꯊꯠꯂꯝꯕꯅꯦ ꯃꯊꯛꯀꯤꯗꯣ ꯌꯦꯡꯉꯨ ꯃꯌꯥꯏꯒꯤꯗꯣ ꯍꯣꯏ ꯌꯦꯁ ꯀꯩ ꯇꯧꯒꯦ ꯇꯧꯔꯤꯅꯣ ꯅꯪꯗꯣ ꯕꯦꯛ ꯀꯦꯃꯦꯔꯥ ꯇꯧꯒꯦ ꯑꯣ ꯇꯧꯕ ꯁꯨꯝ ꯂꯩꯔꯁꯅꯨ ꯀꯩꯒꯤꯅꯣ ꯑꯗꯣ ꯖꯣꯟ 3 ꯔꯤꯂꯤꯐ ꯀꯦꯝ ꯃꯥꯟꯕꯔꯣ ꯃꯥꯟꯗ꯭ꯔꯦꯗꯅꯀꯣ ꯃꯩ ꯇꯤꯛꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯆꯤꯡꯒꯤ ꯏꯆꯜꯅꯁꯨ ꯍꯦꯟꯗꯦꯀꯣ ꯍꯥꯏꯗꯣ ꯑꯕꯤ ꯇꯣ ꯀꯍꯥ ꯒꯤꯌꯥ ꯀꯩꯅꯣ ꯄꯪꯊꯦꯡꯗ ꯊꯦꯡꯉꯦ ꯑꯩꯅ ꯀꯦꯃꯦꯔꯥꯁꯦ ꯀꯥꯏꯅꯣ ꯖꯦꯜꯁꯤꯅ ꯑꯗꯣ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯅꯪꯒꯤ ꯆꯦꯅꯦꯜꯁꯨ ꯎꯕꯅꯤ ꯈꯪꯅ ꯀꯔꯦꯝꯅꯕ ꯈꯟꯕꯤꯒꯅꯨ ꯅꯠꯇꯦꯗ ꯈꯟꯗꯦ ꯃꯍꯥꯛ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯑꯩꯈꯣꯏ ꯂꯣꯏꯅꯀꯣ ꯀꯩꯝ ꯈꯟꯗꯦꯗ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯂꯝꯅꯤꯀꯣ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯏꯆꯦ ꯃꯅꯤꯄꯨꯔꯁꯦ ꯁꯣꯅꯤꯌꯥ ꯅꯥꯗ ꯅꯥꯀꯣꯜ ꯑꯅꯤ ꯍꯨꯠꯄ ꯃꯥꯜꯂꯤ ꯀꯔꯤꯒꯤꯅꯣ ꯂꯨꯝꯗ꯭ꯔꯣ ꯁꯅꯥꯗꯣ ꯀꯥꯏꯗ ꯅꯪ ꯅꯅꯥꯗꯣ ꯑꯅꯤ ꯍꯨꯠꯄ ꯃꯥꯜꯂꯦ ꯑꯩ ꯂꯨꯝꯗ꯭ꯔꯥ ꯑꯩ ꯏꯍꯦ ꯀꯅꯥ ꯍꯥꯏꯔꯛꯏꯅꯣ ꯁꯦꯛꯁꯄꯤꯌꯔꯅ ꯅꯥꯁꯤꯔꯣ ꯑꯁꯤꯅꯅꯦꯀꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯀ꯭ꯂꯥꯁ 10 ꯇꯝꯃꯛꯄꯗ 9 ꯇꯝꯃꯛꯄꯗꯔꯀꯣ ꯀꯩꯅꯣ ꯇꯧꯕ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯃꯅꯥꯗ ꯍꯨꯠꯄ ꯀꯩꯗ ꯍꯨꯠꯄ ꯅꯥꯇꯣꯟꯗ ꯍꯨꯠꯄ ꯇꯧꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯣꯏꯅ ꯍꯨꯠꯄꯗꯣ ꯑꯩꯉꯣꯟꯗꯁꯨ ꯍꯨꯠꯂꯣ ꯑꯗꯩꯗꯤ ꯑꯁꯤꯁꯦ ꯀꯩꯅꯣꯅ ꯍꯨꯠꯈꯤꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯤꯡꯈꯪ ꯑꯃ ꯂꯩꯕ ꯑꯗꯨ ꯇꯤꯡꯈꯪꯗ ꯍꯨꯠꯆꯟꯈꯤꯕꯅꯦꯕ ꯑꯗꯩꯗꯤ ꯁꯨꯝ ꯁꯅꯥꯁꯦ ꯁꯥꯕꯗꯨꯒꯩꯗꯤ ꯁꯨꯝ ꯁꯦꯝꯖꯤꯜꯂꯦ ꯁꯤꯖꯜꯂꯦ ꯌꯥꯝ ꯃꯤꯠ ꯐꯩꯌꯦ ꯁꯦꯛꯁꯄꯤꯌꯔꯁꯦ ꯒꯨꯗ ꯏꯆꯟꯊꯣꯏꯒꯤ ꯋꯥꯔꯤꯗꯣ ꯃꯤꯠꯀꯤ ꯚꯦꯂꯨ ꯈꯪꯉꯨ ꯌꯥꯈꯩꯒꯤ ꯚꯦꯂꯨ ꯈꯪꯉꯨ ꯍꯥꯏꯕꯗꯣ ꯌꯥꯝ ꯆꯨꯝꯕ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯌꯥꯁꯦ ꯀꯦꯟꯗ꯭ꯔꯤꯉꯩꯗ ꯌꯥꯒꯤ ꯚꯦꯂꯨ ꯈꯪꯕꯤꯌꯨ ꯃꯤꯠꯀꯤ ꯚꯦꯂꯨ ꯈꯪꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯀꯃꯦꯟ ꯄꯥꯕꯁꯦ ꯉꯝꯗꯦ ꯃꯤꯒꯤ ꯃꯊꯛꯇ ꯗꯤꯄꯦꯟꯅꯤ ꯖꯦꯜꯁꯤ ꯅꯦꯅꯦꯒꯤ ꯃꯆꯥ ꯀꯌꯥ ꯁꯨꯔꯒꯦ ꯑꯃꯈꯛ
ꯑꯃꯔꯖꯤꯠ ꯀꯔꯕꯔꯣꯝꯅ ꯏꯇꯩꯃ ꯅꯪꯒꯤ ꯌꯨꯝꯂꯣ ꯃꯇꯨꯡꯗ ꯂꯩꯔꯤꯗꯣ? ꯅꯠꯇꯦ ꯑꯁꯤ ꯑꯩꯈꯣꯏ ꯁꯣꯔꯣꯛ ꯋꯥꯡꯗꯅꯤ꯫ ꯋꯥꯜ ꯈꯥꯔꯤꯁꯦ ꯋꯥꯜꯁꯤꯒꯤ ꯃꯅꯤꯡꯗ ꯃꯦꯟ ꯔꯣꯗꯅꯦ, ꯃꯦꯟ ꯔꯣꯗꯇꯨꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯌꯨꯝꯅꯤꯁꯦ꯫ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯇꯁꯦꯡꯃꯛꯅ ꯍꯣꯁꯄꯤꯇꯥꯜꯒꯨꯝꯕ ꯁ꯭ꯀꯨꯜꯒꯨꯝꯕ ꯔꯤꯂꯤꯐ ꯀꯦꯝꯒꯨꯝꯕ ꯃꯥꯜꯂꯦ꯫ ꯁꯦꯛꯁꯄꯤꯌꯔꯅ ꯏꯆꯦ ꯁꯣꯅꯤꯌꯥ ꯅꯨꯄꯤꯅ ꯅꯥꯐꯨꯜ ꯑꯅꯤ ꯍꯨꯠꯄꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ, ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯨ ꯍꯨꯠ ꯂꯩꯔꯝꯃꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯩꯈꯣꯏ ꯃꯧ ꯑꯣꯏꯔꯒ ꯍꯨꯠꯄ ꯒꯨꯖꯔ ꯅꯠꯇꯦꯗ, ꯂꯩꯁꯥꯔꯤꯉꯩꯗꯔꯒ ꯁꯤꯔꯛꯇꯦꯗ꯫ ꯔꯥꯖꯀꯨꯃꯥꯔ ꯒꯨꯖꯔ ꯃꯩ ꯇꯤꯛꯏꯔꯣ ꯏꯆꯦ? ꯍꯣꯏ ꯃꯩ ꯇꯤꯛꯏ꯫ ꯖꯦꯜꯁꯤꯅ ꯀꯃꯦꯟ ꯄꯥꯔꯤꯁꯤꯅ ꯀꯅꯥꯅꯣ? ꯀꯃꯦꯟ ꯄꯥꯔꯤꯁꯤꯅꯅꯦ ꯑꯁꯣꯝꯗ ꯂꯩꯔꯦ, ꯎꯕ꯭ꯔꯥ ꯎꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩ ꯚꯤꯗꯤꯑꯣꯗ ꯌꯦꯡꯉꯣ, ꯚꯤꯗꯤꯑꯣꯗ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯤ ꯐꯪꯉꯔꯣꯏ꯫ ꯖꯦꯜꯁꯤꯅ ꯀꯃꯦꯟ ꯆꯍꯤ ꯄꯥꯏꯔꯤꯁꯤꯅ 3ꯒꯤ ꯑꯃꯔꯖꯤꯠ ꯃꯅꯤꯡꯗ ꯀꯔꯕꯔ ꯕꯦꯛ ꯑꯣ ꯆꯠꯂꯒ ꯌꯦꯡ ꯇꯥꯕ ꯀꯃꯦꯟ ꯄꯥꯏꯁꯦ ꯀꯅꯥꯅꯣꯅ꯫ ꯂꯥꯅꯤꯅꯤ 3 ꯃꯦ ꯆꯅꯨ 2023 ꯑꯗꯨꯋꯥꯏꯗ ꯌꯦꯡꯉꯨ, ꯑꯗꯨꯒ ꯃꯥꯁꯨ ꯈꯔ ꯌꯥꯎꯕꯅꯤ꯫ ꯁꯤꯡ ꯀꯥꯎꯕ ꯀꯩ ꯂꯝꯅꯣ ꯁꯤꯕꯨ? ꯑꯁꯤ ꯑꯁꯥꯝꯅꯤ꯫ ꯖꯦꯜꯁꯤ ꯅꯦꯅꯦꯒꯤ ꯍꯁꯕꯦꯟꯔꯣ? ꯍꯣꯏ ꯍꯣꯏ ꯃꯥꯅꯤ꯫ ꯁꯦꯛꯁꯄꯤꯌꯔ ꯅꯣꯛꯁꯅ ꯍꯥꯏꯕꯅꯤꯗ, ꯅꯣꯛꯁꯤ ꯍꯥꯏꯅ꯫ ꯅꯣꯛꯁꯤ ꯍꯥꯏꯅ ꯍꯥꯏꯕꯅꯤꯗ ꯏꯆꯦ ꯁꯣꯅꯤꯌꯥ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯄꯟꯖꯥꯕꯇꯗꯤ ꯀꯥ ꯍꯦꯟꯅ ꯏꯪꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯑꯦ ꯏꯪꯕꯅꯦꯍꯦ ꯏꯉꯝꯒꯗ꯭ꯔꯥ? ꯑꯩꯈꯣꯏ ꯂꯩꯕꯗꯨ ꯗꯤꯜꯂꯤꯗꯗꯤ ꯏꯪꯉꯤ꯫ ꯗꯤꯜꯂꯤꯕꯨꯗꯤ ꯏꯪꯉꯤ, ꯄꯟꯖꯥꯕꯁꯨ ꯏꯪꯕꯅꯦ꯫ ꯑꯩꯈꯣꯏ ꯂꯩꯕꯗꯨꯗꯤ ꯏꯪꯗꯦꯕꯣ꯫ ꯇꯥꯏꯃꯤꯡꯗꯣ ꯏꯪꯗꯕꯩ ꯑꯣꯏꯔꯝꯅꯤ꯫ ꯏꯪꯉꯤꯗꯨꯗꯤ ꯀꯥꯎꯈ꯭ꯔꯕꯣ? ꯃꯣꯒꯥꯗ ꯏꯪꯉꯤꯗꯨꯗꯤ ꯇꯠ 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 ꯀꯥꯎꯈ꯭ꯔꯕꯣ? ꯉꯄꯥꯏ ꯂꯨꯄꯥ 50 ꯄꯤꯕ ꯃꯐꯝꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯄꯤꯔꯝꯃꯔꯣꯏ꯫ ꯃꯣꯒꯥꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯉꯄꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯀꯥꯎꯕ ꯀꯔꯝꯕ ꯖꯒꯥ ꯑꯁꯥꯝꯒꯤ ꯃꯅꯤꯄꯨꯔꯗ ꯉꯄꯥꯏ ꯅꯠꯇꯕ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯍꯥꯏꯅꯕ ꯉꯄꯥꯏ ꯑꯃꯅ ꯀꯤꯂꯣ 2, 3, ꯀꯤꯂꯣ 4, ꯀꯤꯂꯣ 5 ꯇꯔꯦꯠ ꯂꯨꯝꯕꯗꯣ, ꯂꯨꯝꯕ 10 ꯂꯨꯝꯕ ꯂꯩ ꯑꯗꯨꯒꯨꯝꯕ ꯉꯄꯥꯏꯗ ꯄꯟꯖꯥꯕꯀꯤ ꯃꯨꯒꯥꯗꯗꯤ ꯍꯣꯡꯕꯅ ꯉꯄꯥꯏ ꯑꯃꯗ ꯂꯨꯄꯥ 100ꯗꯒ ꯐꯪꯉꯝꯒꯅꯤ, ꯀꯤꯂꯣꯗ 50, 60 ꯑꯗꯨꯃꯥꯏꯅ ꯄꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯗ꯭ꯔꯦ, ꯀꯨꯏꯔꯦꯗ ꯃꯩꯈꯨꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯉꯁꯤꯗꯒꯤ ꯆꯍꯤ 14, 15 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯝꯃꯤꯗꯣ꯫ ꯗꯦꯔꯥꯗꯨꯟꯗꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝꯗꯣ, ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄꯒ ꯗꯦꯔꯥꯗꯨꯟ ꯏꯁꯤꯡ ꯆꯥꯎꯔꯤꯅꯤ꯫ ꯅꯦꯅꯦꯅ ꯅꯣꯛꯄꯁꯤ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯖꯦꯜꯁꯤꯅ꯫ ꯊꯥꯒꯠꯆꯔꯤ ꯖꯦꯜꯁꯤꯇ ꯃꯉꯥꯏꯔꯦ ꯁꯦꯛꯁꯄꯤꯌꯔ ꯑꯩꯉꯣꯟꯗ ꯊꯥꯒꯠꯂꯤꯁꯦ꯫ ꯏꯪꯉꯤ ꯏꯆꯦ ꯑꯩ ꯍꯥꯏꯗ꯭ꯔꯥ, ꯂꯦꯅꯤꯟ ꯆꯅꯨ ꯑꯣ ꯇꯨꯝꯅꯤꯡꯉꯦ꯫ ꯍꯣꯏ ꯍꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯔꯖꯤꯠ ꯃꯌꯥꯝ ꯀꯔꯕꯔꯣꯝ ꯖꯨꯒꯤꯖꯥꯟ ꯍꯣꯖꯥꯏꯒ ꯑꯗꯨꯁꯨ 2003, 4 ꯑꯗꯨꯋꯥꯏꯗꯅꯤ ꯂꯥꯛꯑꯝꯃꯤꯗꯣ꯫ ꯁꯤꯡ ꯀꯥꯎꯕ 2003, 4 ꯑꯁꯥꯝꯒꯤ ꯀꯔꯝꯕ ꯖꯒꯥꯅꯣ ꯍꯥꯏ ꯁꯤꯡ ꯀꯥꯎꯕꯅ? ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ꯫ ꯑꯩꯁꯦ ꯇꯥꯏꯃꯔꯁꯦ ꯀꯌꯥ ꯁꯨꯔꯦ? ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯦ ꯑꯩꯁꯨ ꯃꯌꯥꯝ ꯈꯛꯄ ꯋꯥꯔꯤ ꯃꯤꯅꯤꯠ ꯁꯥꯟꯅꯩ꯫ 350 ꯍꯦꯜꯂꯦ꯫ ꯃꯥꯄꯜ ꯀꯩꯅꯣ ꯇꯥꯔꯦ, ꯃꯩ ꯆꯪꯈꯠꯂꯛꯄ ꯍꯧꯔꯦ꯫ ꯆꯪꯈꯠꯂꯛꯀꯅꯨ, ꯃꯩꯈꯨꯁꯦ ꯂꯩ ꯌꯥꯗ꯭ꯔꯦ, ꯅꯪꯅ ꯃꯩꯈꯨ ꯃꯩꯈꯨꯁꯤꯗꯤ ꯃꯩ ꯂꯩꯔꯛꯄꯅꯦ꯫ ꯌꯥꯎꯗ꯭ꯔꯤꯉꯩ ꯌꯥꯔꯣꯏ ꯂꯩꯁꯅꯨ ꯌꯥꯅꯤ꯫ ꯁꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯨꯔꯤꯅꯤ꯫ ꯅꯠꯇꯦ ꯑꯩ ꯂꯥꯏꯐ ꯊꯥꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯕ꯫ ꯅꯪ ꯂꯥꯏꯐ ꯊꯥꯏ ꯍꯥꯏꯔꯣ? ꯀꯨꯏꯗ꯭ꯔꯤ꯫ ꯍꯥ? ꯅꯪ ꯇꯨꯏꯁꯟ ꯃꯤ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯑꯕꯨꯡꯉꯣ? ꯁꯦꯛꯁꯄꯤꯌꯔ ꯀꯩ ꯃꯊꯦꯜ ꯆꯥꯕꯅꯣ? ꯑꯍꯥꯎ ꯑꯍꯥꯎꯕ꯫ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯅꯣ ꯁꯦꯛꯁꯄꯤꯌꯔ? ꯑꯍꯥꯎꯕ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟꯗ ꯂꯩꯔꯁꯨ ꯁꯨꯝ ꯃꯅꯤꯄꯨꯔꯒꯤ ꯉꯥ ꯑꯌꯥꯏꯕ, ꯉꯥꯔꯤ ꯀꯔꯤ ꯀꯔꯤ ꯁꯨꯝ ꯄꯥꯔꯁꯦꯜ ꯊꯥꯔꯛ ꯈꯣꯠꯂꯛꯄꯗ ꯂꯣꯏ ꯐꯪꯉꯤꯀꯣ꯫ ꯅꯍꯥꯟ ꯑꯩ ꯃꯩꯀꯥꯞꯄꯤꯗꯒꯤ ꯉꯥꯔꯤꯒ ꯁꯣꯏꯕꯨꯝꯒ ꯑꯣꯔꯗꯔ ꯇꯧꯍꯜꯂꯛꯑꯦ, ꯊꯥꯍꯜꯂꯛꯏ꯫ ꯉꯥꯔꯤꯒ ꯁꯣꯏꯕꯨꯝꯗꯨꯗꯤ ꯌꯥꯝꯅ ꯍꯥꯎꯔꯤ꯫ ꯉꯥꯔꯤꯗꯣ ꯈꯔ ꯅꯧꯔꯤꯕ ꯈꯪꯗꯦ, ꯁꯨꯝ ꯍꯥꯎꯔꯤ, ꯍꯥꯎꯇꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯐꯨꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯜꯂꯤ ꯍꯥꯎꯕ꯫ ꯈꯪꯗꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯗ꯭ꯔꯕꯥꯠꯇ ꯆꯍꯤ 13 ꯂꯩꯔꯨꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯏꯔꯝꯗꯝꯗ ꯂꯩꯔꯦ꯫ ꯏꯇꯩꯃꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ? ꯑꯃꯔꯖꯤꯠ ꯀꯔꯕꯔꯝ꯫ ꯑꯩꯈꯣꯏ ꯍꯪꯒꯥꯝꯒ ꯉꯥꯒ ꯑꯣꯏꯅ ꯆꯥꯔꯦ ꯉꯁꯤꯗꯤ꯫ ꯍꯪꯒꯥꯝꯒ ꯁꯦꯛꯁꯄꯤꯌꯔꯅ ꯉꯥꯒ꯫ ꯉꯥ ꯆꯥꯏ ꯏꯆꯦꯗꯤ ꯌꯦ꯫ ꯑꯩꯈꯣꯏꯁꯨ ꯍꯪꯒꯥꯝꯒ ꯉꯥꯒ ꯆꯥꯕꯅꯤ꯫ ꯖꯦꯜꯁꯤꯅ ꯅꯦꯅꯦ ꯂꯥꯏꯞ ꯑꯣꯏꯅ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯝ ꯌꯦꯡꯒꯦ꯫ ꯍꯣꯏ ꯊꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫
500 करो हमको आवाज तो बंद करो छोटा करो अबुंगो अबुंगो कोको ना तो पलो ऐसे कॉपीराइट लाकने अखोई नाव नुपी की मचा निपा लइए अखोइदा मा स्कूल बंदेना अखोइदा लइरी शेक्सपियरने इसे अइना सिदा ओइना याइरे नादी हाउरे बटिंडादा लइयबको शेक्सपियरना मानारे ꯑꯣ ꯐꯦꯟꯁꯤꯡ ꯃꯦꯅꯤ ꯑꯇꯩ ꯖꯣꯕ ꯇꯧꯕꯒ ꯂꯩꯕ꯭ꯔꯣ ꯀꯩ ꯖꯣꯕ ꯇꯧꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯊꯕꯛꯀ ꯇꯧꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯔꯣ ꯁꯥꯔꯚꯤꯁ ꯇꯧꯗꯦꯗ ꯀꯗꯥꯏꯗꯒꯤꯅꯣ ꯅꯣ 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 ꯅꯁꯛꯇꯤ ꯑꯣꯖꯥ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯃꯤꯅ ꯑꯣꯖꯥ ꯃꯥꯟꯕ꯭ꯔꯦ ꯇꯧꯗꯦ 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 ꯇꯨꯛ ꯇꯥꯛ ꯑꯩꯅ ꯕꯖꯥꯔꯗ ꯈꯔ ꯈꯔ ꯊꯣꯛꯏ ꯔꯣꯃꯥꯅꯟꯗ ꯄ꯭ꯔꯦꯃꯥꯅꯟꯗ ꯀꯗꯥꯏꯗꯩꯅꯣ ꯑꯁꯥꯝꯗꯒꯤꯅꯦ ꯁꯅꯥꯇꯣꯝꯕ ꯏꯆꯦ ꯌꯨꯝ ꯍꯣꯖꯥꯏ ꯀꯗꯥꯏꯒꯤꯅꯣ ꯍꯣꯖꯥꯏ ꯃꯅꯨꯡꯒꯤꯅꯤ ꯑꯁꯣꯝ ꯑꯩꯗꯤ ꯈꯪꯗꯦ ꯃꯥꯂꯦꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯏꯟꯗꯤꯌꯥ ꯃꯅꯨꯡꯁꯤꯒ ꯗꯦꯜꯂꯤ ꯃꯨꯝꯕꯥꯏ ꯄꯟꯖꯥꯕ ꯖꯦꯁꯤꯅ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯍꯣꯏ ꯑꯗꯨ ꯍꯥꯏꯇꯥꯔꯦ ꯄꯟꯖꯥꯕ ꯗꯦꯔꯥꯗꯨꯟ ꯗꯤꯜꯂꯤ ꯌꯨ ꯄꯤ ꯕꯤꯍꯥꯔ ꯐꯔꯖꯥꯝ ꯆꯠꯂꯕꯅꯦꯕꯀꯣ ꯅꯪ ꯑꯣꯜ ꯏꯟꯗꯤꯌꯥ ꯊꯨꯡꯉꯦ ꯖꯃꯨ ꯀꯥꯁꯃꯤꯔꯇ ꯉꯥꯏꯔꯦ ꯑꯗꯨꯃꯛꯄꯨ ꯎꯔꯤꯁꯥꯒ ꯃꯅꯤꯄꯨꯔꯗ ꯃꯌꯦꯛ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯕ ꯆꯠꯂꯣ ꯁꯨꯃꯥꯏꯅ ꯃꯐꯝ ꯑꯃꯐꯥꯎꯗ ꯂꯩꯇ ꯑꯥꯗ ꯃꯔꯥꯏ ꯆꯠꯂꯣ ꯈꯜꯂꯤ ꯑꯃꯨꯔꯛꯄꯨ ꯂꯥꯎ ꯅꯪ ꯕ꯭ꯔꯥꯏꯠꯅꯦꯁꯇꯣ ꯈꯔ ꯇꯞꯍꯜꯂꯨ ꯕ꯭ꯔꯥꯏꯠꯅꯦꯁ ꯌꯥꯝ ꯕ꯭ꯔꯥꯏꯠꯅꯦꯁ ꯄꯨꯔꯥ ꯀꯟꯃꯜꯂꯤ ꯍꯥꯏꯅꯤ ꯃꯃꯤꯠ ꯁꯣꯛꯀꯅꯤ ꯑꯥ ꯔꯇꯟ ꯀꯨꯃꯥꯔ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯑꯩꯗꯤ ꯉꯁꯤ ꯍꯪꯒꯥꯝꯒ ꯉꯥꯒ ꯑꯣꯏꯅ ꯆꯥꯖꯔꯦ ꯁꯣꯝꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯅꯦꯅꯦ ꯃꯊꯪ ꯂꯥꯏꯐꯇ ꯑꯣꯏꯅ ꯊꯦꯡꯅꯔꯁꯤ ꯑꯩ ꯍꯣꯏ ꯍꯣꯏ ꯖꯦꯟꯁꯤꯅ ꯒꯨꯗ ꯅꯥꯏꯠ ꯈꯨꯃꯟ ꯄꯨꯟꯁꯤꯕ ꯗꯤꯜꯆꯥꯟ ꯁꯤꯡꯍ ꯍꯦꯜꯂꯣ ꯃꯦꯝ ꯍꯦꯜꯂꯣ ꯑꯩꯒꯤ ꯆꯥꯔꯖꯔꯗꯨꯅ ꯇꯧꯒꯅꯨꯀꯣ ꯑꯩꯒꯤ ꯇꯥꯏꯃꯔꯁꯦ ꯄꯨꯡ ꯑꯃ ꯐꯥꯗ꯭ꯔꯤꯕ ꯂꯥꯏꯠ ꯊꯥꯏꯁꯦ ꯑꯉꯥꯡꯕꯗꯤ ꯐꯥꯗ꯭ꯔꯤꯌꯦ 57 ꯃꯤꯅꯤꯠ 57 10 ꯃꯤꯅꯤꯠ ꯋꯥꯠꯂꯤꯕ ꯃꯤ 240 ꯂꯩ ꯌꯦꯡꯉꯨ ꯑꯗꯨ ꯕ꯭ꯔꯥꯏꯠꯅꯦꯁꯇꯨ ꯀꯌꯥꯝ ꯂꯩꯒꯦ ꯌꯦꯡꯉꯨ ꯋꯥ ꯀꯌꯥꯝ ꯌꯥꯡꯅ ꯁꯤ ꯂꯣꯏꯔꯦ ꯊꯝꯃꯝꯃ ꯑꯃꯗꯣ ꯑꯃꯨꯛ ꯂꯣꯏꯁꯤꯟ ꯂꯩꯔꯝꯃꯤ ꯌꯦꯡꯉꯨꯅꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯃꯨꯛ ꯀꯩꯗꯧꯔꯤꯁꯦ ꯕ꯭ꯔꯥꯏꯠꯅꯦꯁꯇꯨ ꯌꯦꯡꯉꯨ ꯀꯌꯥꯝ ꯂꯩꯒꯦ ꯑꯝꯇ ꯐꯜꯂꯣ ꯕ꯭ꯔꯥꯏꯠꯅꯦꯁ ꯐꯨꯜ ꯄꯤꯕꯤꯗꯅ ꯃꯃꯤꯠꯁꯤ ꯁꯣꯛꯇꯣꯏꯃꯤ ꯅꯪ ꯁꯤ ꯕ꯭ꯔꯥꯏꯠꯅꯦꯁ ꯐꯨꯜꯗꯤ ꯍꯔꯥꯎ 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 ꯑꯃꯗꯨ ꯋꯥꯠꯂꯨꯕ ꯖꯥꯝ ꯕ꯭ꯔꯥꯏꯠꯅꯦꯁ ꯄꯤꯗ꯭ꯔꯗꯤ ꯎꯕ ꯉꯝꯗꯕꯅꯤ ꯅꯪꯒꯤ ꯁꯥꯎꯟ ꯂꯩꯁꯤꯒ ꯏꯁꯩ ꯇꯥꯔꯗꯤ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯑꯅꯦꯕ ꯃꯥ ꯃꯣꯕꯥꯏꯜ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯂꯧꯔꯤꯕ ꯃꯣꯕꯥꯏꯜ ꯒꯦꯝ ꯁꯥꯟꯅꯔꯦ ꯉꯥꯏꯍꯥꯛ ꯏꯅꯥꯎꯄꯤꯒꯤ ꯃꯆꯥ ꯑꯗꯩ ꯔꯤꯜ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯑꯗꯨꯅꯤ ꯑꯗꯨ ꯃꯩꯗꯣ ꯃꯨꯊꯠꯅꯕ ꯇꯧꯕ ꯃꯩꯗꯣ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯂꯤꯀꯣ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯂꯦꯕ ꯃꯌꯥꯝ ꯃꯩ ꯇꯤꯛꯅꯔꯝꯕ ꯇꯥꯔꯁꯨ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯂꯤꯀꯣ ꯑꯗꯨꯅ ꯃꯩꯗꯣ ꯃꯨꯊꯠ ꯈꯣꯊꯠꯄ ꯂꯣꯏꯔꯒ ꯆꯪꯕꯤꯌꯨ ꯃꯩꯐꯨꯗ ꯃꯩ ꯇꯤꯛꯄꯅꯗꯤ ꯈ꯭ꯋꯥꯏ ꯐꯕꯖꯥꯠꯅꯤ ꯀꯣ ꯂꯩꯕꯒ ꯉꯝꯄꯣꯠꯇꯦ ꯃꯥꯏ ꯃꯩꯈꯨ ꯃꯌꯥꯝꯁꯤꯅ ꯑꯩ ꯖꯒꯥꯁꯤ ꯅꯪ ꯑꯝꯇ ꯂꯩꯌꯨꯅꯦ ꯉꯝꯕ꯭ꯔ ꯂꯣꯏꯔꯦ ꯌꯦꯡꯒꯦ ꯂꯣꯏꯔꯦ ꯑꯅꯧꯕ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯣꯔꯣꯛ ꯁꯨꯛ ꯌꯥꯝ ꯍꯥꯏꯔꯤꯁꯦ ꯀꯥꯏꯗꯩꯅꯣ ꯈꯪꯗꯦꯗ ꯃꯣꯔꯣꯛ ꯍꯥꯏꯁꯦ ꯁꯅꯥꯇꯣꯝꯕ ꯁꯤꯡꯍ ꯍꯣꯖꯥꯏꯁꯦ ꯃꯤꯇꯩ ꯉꯥꯛꯇ ꯂꯩꯕ꯭ꯔꯣ ꯅꯠꯇ꯭ꯔ ꯑꯩ ꯑꯇꯣꯞꯄꯁꯨ ꯀꯃꯦꯟ ꯂꯩꯕ꯭ꯔꯣ ꯄꯥꯔꯝꯃꯤ ꯌꯥꯔꯦ ꯄꯨꯔꯛꯎꯔꯦ ꯏꯕꯨꯡꯉꯣ ꯍꯧꯒꯠꯂꯣ ꯑꯩꯗ ꯑꯣꯏꯅ ꯐꯝꯒꯦ ꯅꯪ ꯁꯨꯝ ꯐꯝꯃꯣ ꯍꯧꯖꯤꯛ ꯁꯣꯝꯗ ꯆꯪꯉꯛꯑꯣ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯁꯣꯝꯗ ꯑꯝꯇ ꯐꯝꯒꯦ ꯅꯪ ꯃꯩꯈꯨ ꯁꯣꯝꯗ ꯂꯣꯏꯔꯒ ꯐꯝꯃꯣ ꯁꯣꯝꯗ ꯂꯥꯛꯏ ꯅꯪ ꯊꯣꯛꯏꯗꯤ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯣ ꯌꯥꯔꯣꯏ ꯁꯥꯟꯅꯕ ꯃꯉꯥꯟ ꯊꯣꯛꯑꯔꯣꯏ ꯊꯣꯛꯇꯨꯗ ꯑꯩ ꯁꯣꯝꯗ ꯆꯠꯂꯣꯅ ꯄꯤꯔꯣ ꯁꯦꯟꯗꯜꯗꯣ ꯁꯦꯟꯗꯜꯗꯣ ꯄꯤꯔꯣ ꯁꯤꯗ ꯑꯩ ꯂꯩ ꯃꯐꯝꯁꯦ ꯅꯪ ꯐꯝꯃꯣ ꯑꯝꯇ ꯐꯝꯒꯦ ꯅꯃꯥꯏ ꯅꯃꯥꯏꯗꯣ ꯀꯩꯁꯨꯝ ꯎꯔꯔꯣꯏ ꯃꯤꯅ ꯃꯥꯏ ꯎꯗ꯭ꯔꯁꯨ ꯌꯥꯏ ꯀꯗꯥꯏ ꯀꯗꯥꯏꯅꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯐꯝꯃꯝꯃꯤꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ
ꯁꯝꯍꯣꯡꯗꯥꯏꯗ ꯃꯩꯈꯨ ꯌꯥꯝ ꯈꯨꯕꯅꯤ ꯁ꯭ꯋꯥꯏꯗꯅ ꯂꯣꯏꯔꯦ 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 ꯀꯔꯤ ꯐꯪꯗꯣꯏꯅꯣꯗꯤꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩ ꯍꯥꯏ ꯁꯦꯝꯒꯠꯂꯛꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯀꯥꯏꯊꯣꯛꯆꯔꯛꯆꯅꯤ ꯑꯩꯁꯦ ꯄꯨꯡ ꯑꯃ ꯐꯥꯍꯜꯂꯒ ꯂꯥꯏꯞꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯌꯨꯝ ꯍꯥꯏꯗꯣ ꯌꯦꯡꯉꯨꯀꯣ ꯎꯠꯂꯛꯀꯦꯁꯦ ꯖꯇꯟ ꯀꯨꯃꯥꯔ ꯍꯪꯒꯥꯝ ꯉꯥ ꯊꯣꯡꯉꯦ ꯑꯩꯗꯤ ꯈꯪꯉꯦ ꯃꯦꯗꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯅꯣꯡꯃ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯍꯥꯏꯕꯗꯤ ꯃꯥꯏꯄꯥꯛꯇꯣ ꯈꯪꯕꯤꯕ꯭ꯔꯣ ꯂꯥꯛꯂꯝꯕꯗꯣ ꯄꯧꯔꯥꯕꯤꯒꯤ ꯑꯣꯖꯥ ꯃꯩꯄꯥꯛ ꯆꯨꯝꯕꯔꯣ ꯑꯃꯔꯖꯤꯠꯅ ꯍꯥꯏ ꯑꯁꯥꯝ ꯀꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯁꯨ ꯈꯨꯝꯕꯤꯗꯦ ꯑꯩ ꯑꯃꯔꯖꯤꯠ ꯀꯕ꯭ꯔꯕꯝꯅ ꯑꯁꯥꯝ ꯍꯣꯖꯥꯏꯗ ꯍꯥꯏꯗꯨꯗꯤ ꯑꯩꯅ ꯑꯁꯥꯝ ꯍꯣꯖꯥꯏꯗꯒꯤꯅꯦ ꯍꯥꯏꯗꯨꯗꯤ ꯑꯩꯅ ꯍꯣꯖꯥꯏ ꯕꯖꯥꯔ ꯃꯅꯨꯡꯗ ꯈꯨꯃꯟꯆꯥ 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 ꯀꯩꯅꯣ ꯍꯪꯒꯥꯝꯒ ꯉꯥꯒ ꯊꯣꯡꯕ ꯆꯥꯏ ꯑꯩ ꯈꯪꯉꯦ ꯍꯥꯏꯗꯣ ꯀꯩꯕ ꯉꯁꯥꯏꯗꯣ ꯀꯩꯅꯣ ꯁꯤꯕꯨ ꯑꯥꯂꯨ ꯂꯧꯔꯗꯤ ꯍꯥꯎꯔꯅꯤꯍꯦ ꯑꯣꯖꯥ ꯃꯩꯄꯥꯛꯇꯣ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯍꯣꯖꯥꯏ ꯍꯣꯖꯥꯏ ꯎꯗꯦꯄꯨꯔꯗꯒꯤ ꯕꯖꯥꯔ ꯃꯅꯨꯡꯗꯒꯤ ꯕꯖꯥꯔ ꯃꯅꯨꯡꯗꯒꯤꯅꯦ ꯈꯪꯉꯕꯣ ꯉꯁꯥꯏꯒꯤ ꯍꯪꯒꯥꯝꯒ ꯉꯥꯡꯒꯗꯣ ꯀꯩ ꯍꯥꯏꯕ ꯑꯣꯖꯥ ꯃꯩꯄꯥꯛꯀꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯑꯣꯖꯥ ꯃꯩꯄꯥꯛꯀ ꯅꯣꯡꯃ ꯎꯅꯒꯦ ꯍꯥꯏꯅ ꯊꯣꯡꯒꯥꯟꯗ ꯀꯅꯥꯏ ꯊꯣꯡꯒꯥꯟꯗ ꯈꯪꯗꯦ ꯊꯣꯡꯒꯥꯟ ꯍꯥꯏ ꯀꯥꯏ ꯊꯣꯡꯒꯥꯟꯗ ꯅꯣꯡꯃ ꯑꯩꯒ ꯏꯌꯥꯝꯕꯁꯤꯡꯒ ꯍꯥꯏꯕꯗꯤ ꯃꯥꯏꯄꯥꯛꯄꯨ ꯈꯪꯕꯤꯕ꯭ꯔꯣ ꯂꯥꯛꯂꯝꯕꯗꯨ ꯃꯅꯤꯄꯨꯔ ꯈꯪꯖꯩꯌꯦ ꯆꯠꯄꯗ ꯎꯅꯔꯝꯒꯅꯤ ꯁꯤꯕꯨ ꯀꯔꯤ ꯃꯔꯝꯅꯣ ꯈꯪꯗꯕꯗꯒꯤ ꯍꯪꯖꯕꯅꯤ ꯈꯨꯃꯟꯆꯥ ꯁꯤ ꯑꯁꯥꯝꯗꯅꯤ ꯑꯁꯥꯝꯗ ꯑꯃꯔꯖꯤꯠ ꯀꯕ꯭ꯔꯕꯝ ꯍꯦꯍꯦ ꯑꯃꯔꯖꯤꯠꯇꯣ ꯍꯪꯉꯦ ꯍꯪꯉꯝꯃ ꯂꯥꯁꯇ ꯍꯦꯍꯦ ꯍꯥꯏꯅ ꯅꯣꯛꯁꯜꯂꯦ ꯑꯩ ꯐꯤꯔꯣꯜ ꯅꯝꯊꯤꯕꯁꯤꯗꯗꯤ ꯈꯜꯂꯤꯁꯦ ꯃꯩꯈꯨꯒꯤꯗꯤ ꯒꯨꯂꯤ ꯃꯥꯔꯣꯏ ꯅꯪ ꯁ꯭ꯋꯥꯏ ꯁꯥꯏꯠꯇ ꯐꯝꯃꯗꯤ ꯀꯩ ꯀꯥꯏꯒꯦ ꯐꯤꯔꯣꯜ ꯑꯁ ꯀꯦꯟꯗꯜꯁꯨ ꯂꯧꯕꯤꯈ꯭ꯔꯦ ꯇꯨ ꯄꯔꯗꯥꯗ ꯍꯥꯏꯒꯠꯂꯝꯃꯨ ꯑꯝꯇ ꯂꯣꯏꯁꯤꯜꯂꯛꯄꯩ ꯐꯤꯅꯤꯁꯤꯡꯗ ꯑꯩꯒꯤ ꯃꯤꯗꯤꯜꯒꯤ ꯄꯔꯗꯥ ꯃꯩꯈꯨꯒꯤ ꯑꯍꯥ ꯃꯩꯈꯨ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯂꯣꯟꯁꯤꯜꯂꯤ ꯍꯥꯏꯒꯠꯂꯨꯁꯤꯅꯦ ꯉꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯁ ꯉꯥꯜꯂꯦꯅꯗꯣ ꯉꯥꯜꯂꯦꯅꯁꯦ ꯈꯔ ꯈꯔ ꯉꯥꯜꯂꯦꯅꯀꯣ ꯌꯥꯔꯦ 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 ꯑꯗꯣ ꯂꯥꯏꯒꯤꯗꯣ ꯃꯈꯣꯡ ꯊꯦꯡꯗꯣꯔꯦ ꯎꯝ ꯁꯤ ꯃꯇꯨꯝ ꯌꯦꯡꯉꯒꯅ ꯈꯨ ꯂꯩꯔꯦꯕ ꯀꯌꯥꯝ ꯀꯨꯏ ꯈꯨꯗꯧꯕꯅ ꯈꯨꯔꯣ ꯃꯩꯈꯨꯁꯦ ꯃꯩꯁꯦ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯒꯤ ꯃꯩꯈꯨꯁꯦ ꯃꯌꯥꯆꯥꯅꯨ ꯆꯦ ꯀꯨꯏꯔꯦ ꯎꯗꯕ ꯍꯣꯏ ꯑꯗꯨꯒꯤ ꯉꯥꯛꯇꯪ ꯂꯥꯏꯚ ꯊꯥꯔꯝꯕꯅꯤ ꯔꯥꯖꯦꯟꯗ꯭ꯔ ꯗꯥꯁ ꯍꯥꯏ ꯈꯔ ꯈꯪꯄ꯭ꯔꯦꯛ ꯈꯪ ꯄꯥꯏꯔꯦ ꯀꯩꯅꯣ ꯂꯥꯏꯞꯇ ꯏꯅꯧꯆꯥ ꯁꯤꯡ ꯅꯃꯁꯇꯦ 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 ꯑꯃꯔꯖꯤꯠ ꯀꯕ꯭ꯔꯕꯝ ꯍꯣꯖꯥꯏ ꯕꯖꯥꯔꯁꯦ ꯃꯐꯝ ꯌꯥꯝꯈ꯭ꯔꯦ ꯅꯣꯇꯨꯟ ꯕꯖꯥꯔ ꯍꯥꯏꯕ ꯑꯃ ꯄꯨꯔꯥꯅꯥ ꯕꯖꯥꯔ ꯍꯥꯏꯕ ꯑꯃ ꯑꯗꯨꯒꯤ ꯀꯔꯝꯕ ꯁꯥꯏꯠꯇꯅꯣ ꯅꯣꯇꯨꯟ ꯕꯖꯥꯔ ꯅꯣꯇꯨꯟ ꯕꯖꯥꯔꯗ ꯈꯨꯃꯟꯆꯥ ꯑꯁ ꯁꯤꯗꯤ ꯈꯪꯉꯦ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯊꯦꯡꯅꯈ꯭ꯔꯦ ꯃꯩꯇꯩ ꯁꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯀꯔꯤ ꯈꯨꯃꯟꯆꯥꯅ ꯁꯤꯗꯤ ꯈꯪꯉꯦ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯌꯥꯝꯅ ꯊꯦꯡꯅꯈ꯭ꯔꯦ ꯎꯝ ꯃꯤꯇꯩ ꯁꯦꯕꯥꯒꯤ ꯑꯣ ꯑꯗꯨ ꯍꯥꯏꯔ ꯁꯦꯕꯥꯒꯤ ꯃꯤꯇꯩ ꯊꯥꯒꯠꯆꯩ ꯁꯦꯕꯥꯒꯤ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯃꯔꯖꯤꯠ ꯀꯕ꯭ꯔꯕꯝ ꯍꯦꯝꯆꯟꯗ꯭ꯔ ꯁꯤꯡ ꯍꯣꯖꯥꯏꯗ ꯁꯥꯃꯨ ꯖꯥꯝ ꯐꯝꯗꯣ ꯀꯥꯏꯗꯅꯣ ꯂꯣꯏ ꯊꯣꯛꯏ ꯈꯨꯜꯂꯧꯈꯨꯝꯗ ꯀꯥꯊꯣꯟ ꯇꯨꯂꯤ ꯍꯥꯏꯕ ꯃꯐꯝꯗ ꯕꯤꯁꯅꯨꯄꯨꯔ ꯍꯥꯏꯕ ꯃꯐꯝꯁꯦ ꯁꯥꯃꯨ ꯌꯥꯝꯅ ꯊꯣꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯍꯧꯖꯥꯏꯁꯦ ꯁꯥꯃꯨꯅ ꯃꯤ 3 ꯁꯨꯔꯦ ꯍꯥꯠꯂꯤꯁꯦ ꯅꯣꯡ ꯅꯤꯅꯤ ꯃꯇꯨꯡꯗ ꯃꯩꯇꯩ ꯑꯃ ꯕꯤꯍꯥꯔꯤ ꯑꯃ ꯉꯁꯤꯅ ꯕꯣꯔꯣ ꯑꯃ ꯁꯤ ꯌꯦ ꯌꯥꯝ ꯊꯤꯅ ꯇꯝꯊꯤꯅ ꯍꯥꯠꯂꯦ ꯁꯥꯃꯨꯒꯤ ꯈꯨꯃꯟꯆꯥ ꯃꯔꯧ ꯈꯨꯃꯟꯆꯥ ꯍꯥꯏꯕꯗꯀꯣ ꯁꯤꯕ ꯅꯠꯇꯦ ꯁꯦꯕꯥ ꯍꯣꯏ ꯍꯣꯏ ꯑꯗꯨꯒꯤꯅꯤ ꯁꯦꯕꯥ ꯍꯥꯏꯗꯣ ꯄꯥꯕꯗ ꯁꯣꯏꯈꯤꯕꯅꯤ ꯑꯗꯨ ꯑꯃꯨꯛꯀ ꯑꯃꯨꯛ ꯍꯟꯅ ꯄꯥꯕꯅꯤ ꯑꯗꯨꯒꯤ ꯃꯩꯁꯥꯅꯤ ꯍꯥꯏꯅ ꯂꯩ ꯑꯕꯪꯒꯣ ꯑꯕꯪꯒꯣ ꯀꯣꯂꯣꯝꯒꯁꯦ ꯇꯥ ꯂꯩ ꯀꯅꯥꯏ ꯀꯣꯂꯣꯝꯅꯣ ꯁꯤ ꯃꯌꯥꯝꯁꯦ ꯀꯥꯏ ꯆꯠꯂꯤꯅꯣ ꯅꯪ ꯀꯣꯂꯣꯝꯗꯣ ꯀꯅꯥꯏ ꯂꯩ ꯅꯅꯤꯡꯗ
ꯈꯣꯡ ꯇꯦꯛꯊꯣꯛꯄ ꯃꯅꯥꯛꯇ ꯀꯥꯏꯗꯩ ꯀꯣꯂꯣꯝꯅꯣ ꯑꯕꯨꯡꯉꯣ ꯀꯥꯏꯗꯩ ꯀꯣꯂꯣꯝꯅꯣ ꯀꯔꯝꯕꯅꯣ ꯌꯦꯡꯒꯦ ꯌꯦꯡꯒꯦ ꯅꯪꯒꯤꯔ ꯑꯩꯒꯤꯔ ꯌꯦꯡꯒꯦ ꯑꯩ ꯕꯖꯥꯔ ꯀꯣꯂꯣꯝꯔꯥ ꯅꯠꯇꯦꯕ ꯈꯪꯗꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯌꯦꯡꯒꯦ ꯑꯥ ꯊꯝꯃꯨ ꯆꯣ ꯁꯤꯗ ꯊꯝꯃꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯗ ꯊꯝꯃꯨ ꯁꯤꯗ ꯑꯗꯨꯝ ꯊꯝꯃꯨ ꯍꯌꯦꯡ ꯑꯌꯨꯛꯇ ꯌꯦꯡꯒꯦ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯃꯄꯥꯟ ꯊꯝꯈ꯭ꯔꯒꯦ ꯑꯗꯨ ꯊꯝꯃꯨ ꯍꯌꯦꯡ ꯑꯌꯨꯛꯇ ꯌꯦꯡꯒꯦ ꯀꯅꯥ ꯀꯩ ꯀꯂꯣꯝꯅꯣ ꯍꯥꯏꯅ ꯕ꯭ꯂꯦꯛ ꯀꯂꯔꯅꯤ ꯕ꯭ꯂꯦꯛ ꯑꯩꯗꯤ ꯌꯥꯅꯤꯁꯤꯗꯤ ꯑꯃꯨꯛꯀ ꯊꯥꯎ ꯍꯥꯏꯔꯣ ꯑꯍꯥ ꯌꯥꯔꯦ ꯍꯣꯏ ꯉꯁꯤꯒꯤ ꯃꯩ ꯇꯤꯛꯄ ꯍꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝ ꯑꯉꯧꯕꯗꯣ ꯑꯗꯨꯗꯣ ꯆꯥꯅꯤꯡꯉꯤ ꯍꯪꯒꯥꯝ ꯑꯉꯧꯕ ꯑꯩꯈꯣꯏ ꯍꯪꯒꯥꯝ ꯊꯥꯔꯝꯃꯗꯤ ꯈꯪꯒꯗꯕꯅꯤ ꯃꯌꯥꯝ ꯎꯇꯨꯞ ꯃꯨꯇꯨꯞ ꯑꯩꯅ ꯑꯃꯨꯛꯀ ꯍꯪꯒꯥꯝ ꯊꯥꯏꯌꯦꯕꯀꯣ ꯃꯔꯨ ꯃꯥꯡꯈ꯭ꯔꯦ ꯍꯪꯒꯥꯝꯗꯨꯅ ꯆꯥꯎꯕ ꯈꯨꯠꯆꯥꯎꯁꯦꯀꯣ ꯀꯌꯥꯝ ꯆꯥꯎꯔꯤ ꯍꯥꯏꯕꯗꯅꯦ ꯂꯦꯞꯄ ꯃꯃꯥꯡꯉꯦ ꯌꯥꯡꯀꯣꯛ ꯍꯦꯟꯅ ꯄꯛꯏ ꯍꯪꯒꯥꯝꯗꯣ ꯀꯌꯥ ꯐꯤꯠ ꯋꯥꯡꯉꯤ ꯍꯥꯏꯕꯗ 7 ꯐꯤꯠ ꯍꯦꯟꯅ ꯋꯥꯡꯉꯤ ꯍꯪꯒꯥꯝꯗꯣ ꯍꯪꯒꯥꯝꯗꯨꯅ ꯋꯥꯡꯕꯒꯤ ꯆꯥꯡꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯜ ꯔꯦꯀꯣꯔꯗꯅꯤ 7 ꯐꯤꯠ ꯍꯦꯟꯅ ꯋꯥꯡꯉꯤ ꯍꯪꯒꯥꯝꯗꯣ ꯑꯣꯖꯥ ꯃꯄꯥ ꯍꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯑꯁ ꯅꯪꯒꯤ ꯍꯪꯒꯥꯝꯁꯤꯗꯤ ꯅꯥꯎꯕꯁꯤꯡ ꯍꯥꯏ 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 ꯇꯧ ꯂꯩꯔꯝꯃꯦ ꯇꯧꯏꯁꯦ ꯍꯦꯜꯂꯣ 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 ꯕꯁꯟꯇ ꯁꯔꯃ ꯍꯥꯏ ꯍꯥꯏ ꯍꯦꯜꯂꯣ ꯃꯌꯥꯝ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝ ꯁꯤꯠꯂꯦ ꯏꯪꯁꯨ ꯌꯥꯝꯅ ꯏꯪꯂꯦ ꯃꯤꯅꯤ ꯂꯥꯏꯞ ꯊꯥꯕꯗ ꯕ꯭ꯌꯨꯇꯤ ꯄ꯭ꯂꯥꯁ ꯀꯥꯞꯁꯟꯕꯅꯦ ꯑꯩꯗꯤ ꯍꯥꯞꯄꯤꯗꯦ ꯇꯟꯁꯨ ꯇꯟꯖꯩ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨ ꯍꯥꯞꯄꯒ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯤꯁꯨ ꯈꯥ ꯀꯨꯏꯅ ꯁꯥꯟꯅꯔꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯃꯌꯥꯝ ꯀꯔꯤ ꯀꯔꯤ ꯈꯜꯂꯤꯒꯦ ꯂꯥꯏꯐ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯏꯕꯦꯝꯆꯥ ꯂꯩꯃ ꯇꯦꯟꯊꯥ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯇꯦꯟꯊꯥꯗꯒꯤꯔꯣ ꯅꯥꯎꯕꯁꯤꯡ ꯀꯗꯥꯏꯗꯒꯤꯅꯣ ꯍꯣꯖꯥꯏꯗꯒꯤꯅꯤ ꯅꯥꯎꯕꯁꯤꯡꯅ ꯅꯣꯅꯣꯏ ꯀꯩ ꯅꯥꯎꯕ ꯅꯣꯅꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯏꯕ ꯕꯁꯟꯇ ꯁꯔꯃꯁꯨ ꯅꯣꯅꯣ ꯍꯥ ꯂꯣꯏꯁꯤꯟꯒꯦꯗꯤ ꯁꯥꯏ ꯍꯥꯏꯕꯗꯨꯒ ꯅꯣꯅꯣ ꯍꯥꯏꯔꯛꯏꯕ ꯑꯠꯆꯥ ꯑꯠꯆꯥ ꯂꯣꯏꯁꯤꯜꯂꯁꯤꯔ ꯍꯥꯏꯕꯗꯨꯔꯣ ꯃꯅꯤꯄꯨꯔꯗ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯍꯣꯖꯥꯏꯔꯣꯝꯗ ꯀꯣꯏꯕ ꯊꯣꯛꯂꯛꯑꯣ ꯑꯁꯥꯝꯔꯣꯝꯗ ꯀꯣꯏꯕ ꯊꯣꯛꯂꯛꯑꯣ ꯑꯁꯥꯝ ꯑꯩꯈꯣꯏ ꯑꯁꯥꯝꯁꯦ ꯌꯥꯝꯅ ꯆꯥꯎꯔꯤ ꯑꯁꯥꯝꯁꯤꯃ ꯊꯨꯡꯅ ꯀꯣꯏꯒꯦ ꯍꯥꯏꯕꯗꯤ ꯑꯂꯤꯛꯄꯤꯗ ꯊꯥ ꯑꯃꯗꯤ ꯆꯪꯒꯅꯤ ꯑꯁꯥꯝꯁꯤꯃ ꯊꯨꯡꯅ ꯐꯖꯅ ꯀꯣꯏꯒꯦ ꯍꯥꯏꯗꯤꯀꯣ ꯕꯤꯄꯤꯟꯕꯣꯏ ꯍꯥꯏ ꯁꯤꯌꯔ ꯇꯧꯕꯤꯈ꯭ꯔꯗꯤ ꯅꯥꯎꯕꯁꯤꯡ ꯄ꯭ꯂꯤꯖ ꯗꯣꯟ ꯏꯟ ꯗꯤꯁ ꯏꯁꯇ꯭ꯔꯤꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯀꯧꯗꯣꯏꯒꯤ ꯀꯨꯏꯔꯁꯨ ꯅꯪ ꯂꯥꯏꯐ ꯁꯥꯟꯅꯗꯣꯔꯤꯕꯅꯤꯅ ꯀꯨꯏꯔꯦ ꯅ꯭ꯌꯨ ꯏꯌꯥꯔꯒꯤꯅꯤ ꯍꯥꯏꯅꯀꯣ ꯈꯣꯃꯟꯆꯥ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯛꯎ ꯍꯪꯒꯥꯝꯗꯤ ꯕꯖꯥꯔꯗꯁꯨ ꯐꯪꯉꯤ ꯌꯥꯝ ꯆꯨꯝꯃꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯕꯅꯤ ꯍꯦꯝꯆꯟꯗ꯭ꯔ ꯁꯤꯡ ꯁꯣꯅꯤꯌꯥꯁꯨ ꯁꯤꯜꯆꯔ ꯊꯣꯔꯛꯎ ꯍꯥꯏꯃꯅꯤ ꯍꯣꯏ ꯂꯥꯛꯆꯒꯦ ꯂꯥꯛꯆꯒꯦ ꯅꯍꯥꯟ ꯈꯔꯅꯤ ꯃꯃꯥꯡꯗ ꯂꯈꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤ ꯑꯦꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯄꯨꯟꯕ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯃꯤꯐꯝ ꯑꯃ ꯐꯝꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯏꯟꯚꯥꯏꯠ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯊꯥꯞꯄꯁꯦ ꯌꯥꯝ ꯊꯥꯞꯄꯅꯤꯅ ꯃꯦꯗꯥꯝ ꯑꯩ ꯂꯥꯛꯈꯤꯗꯔꯦ ꯏꯕꯦꯝꯆꯥ ꯂꯩꯃ ꯇꯦꯟꯊꯥꯀꯣ ꯃꯦꯗꯝ ꯃꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯄꯥꯔꯤ ꯏꯃꯣꯝ ꯆꯦꯅꯦꯜ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄꯤꯔꯛꯑꯣ ꯇꯣꯏ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯁꯤ ꯇꯦꯟꯊꯥꯗꯒꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯕꯁꯟꯇ ꯁꯔꯃ ꯑꯩꯁꯨ ꯁꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ ꯔꯇꯟ ꯀꯨꯃꯥꯔ ꯃꯥꯏꯄꯥꯛꯇꯣ ꯏꯌꯥꯝꯕꯁꯤꯡꯅꯦ ꯅꯣꯡꯃ ꯅꯨꯡꯗꯥꯡꯗ ꯂꯥꯛꯄꯗꯅ ꯊꯣꯡꯒꯥꯜꯗ ꯈꯥꯝꯃꯒ ꯄꯣꯠ ꯑꯃ ꯄꯤꯔꯝꯕꯅꯤ ꯑꯣ 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 ꯃꯦꯗꯝꯁꯨ ꯌꯥꯎꯋꯤ ꯃꯇꯥꯡꯗ ꯈꯪꯉꯦ 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 ꯚꯥꯞ ꯇꯥꯔꯦ ꯚꯥꯞ ꯃꯅꯤꯄꯨꯔꯗ ꯇꯥꯔꯦ ꯂꯥꯛꯄꯗ ꯅꯣꯡꯃ ꯚꯥꯞ ꯇꯥꯔꯦ ꯚꯥꯞ ꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯉꯧꯕꯗꯣ ꯆꯥꯔꯁꯤ ꯃꯦꯗꯝꯗꯤ ꯑꯇꯥꯡꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯁꯣꯟꯅꯩꯌꯦ ꯊꯥꯒꯠꯆꯔꯤ ꯋꯥꯔꯧꯕꯤꯒꯅꯨ ꯚꯥꯞ ꯇꯥꯖꯔꯦ ꯍꯧꯖꯤꯛꯇ ꯋꯥꯔꯤꯗꯣ ꯏꯔꯥꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤꯅꯤꯀꯣ ꯚꯥꯞ ꯇꯥꯖꯔꯦ ꯊꯥꯒꯠꯆꯔꯤ ꯋꯥꯔꯧꯕꯤꯒꯅꯨ ꯗꯤꯃꯣꯟ ꯒꯦꯝ ꯍꯥꯏ ꯑꯟꯇꯤ ꯑꯟꯇꯤꯅ ꯅꯣꯛꯄꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯣ ꯊꯥꯒꯠꯆꯔꯤ
ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤꯅꯤ ꯑꯩꯅꯁꯨ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯧꯕꯁꯤꯡꯅ ꯊꯥꯒꯠꯄ ꯉꯝꯖꯔꯤꯁꯦ ꯂꯝꯂꯥꯏꯗꯒꯤꯔ ꯅꯪꯁꯦ ꯂꯝꯂꯥꯏꯗꯒꯤ ꯅꯠꯆꯗꯦ ꯑꯩꯗꯤ ꯑꯁꯥꯝ ꯍꯣꯖꯥꯏꯗꯒꯤꯅꯤ ꯂꯝꯂꯥꯏꯗ ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯦ ꯂꯝꯂꯥꯏꯒꯤ ꯏꯕꯦꯝꯆꯥ ꯂꯩꯃ ꯇꯦꯟꯊꯥ ꯍꯣꯠꯅꯕꯤꯌꯨ ꯃꯦꯗꯝ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝꯒꯤ ꯚꯤꯗꯤꯑꯣ ꯀꯌꯥ ꯁꯦꯝꯕꯗꯣ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯁꯦꯝꯖꯔꯛꯀꯦ ꯂꯝꯂꯥꯏꯗꯒꯤ ꯅꯠꯇꯦꯌꯦ ꯂꯝꯂꯥꯏꯗꯗꯤ ꯑꯩꯁꯨ ꯂꯥꯛꯑꯝꯃꯦ ꯂꯝꯂꯥꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗꯣ ꯑꯗꯣ ꯔꯤꯂꯤꯐ ꯀꯦꯝ ꯅꯠꯇꯦ ꯁꯣꯔꯤ ꯂꯝꯂꯥꯏꯒꯤ ꯅꯤꯁꯥꯕꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯂꯩꯕꯗꯣ ꯑꯗꯨꯒ ꯂꯥꯛꯑꯝꯃꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯂꯝꯂꯥꯏꯗꯒꯤ ꯆꯪꯉꯒ ꯏꯊꯝ ꯏꯊꯝ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯏꯊꯝ ꯅꯨꯡꯒꯣꯏꯔꯣꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯈꯥꯃꯦꯟꯂꯣꯛꯇ ꯂꯩꯈꯤꯗꯕ ꯑꯊꯧꯕ ꯑꯩꯈꯣꯏꯒꯤ ꯁꯪꯀꯔꯒꯤ ꯌꯨꯝꯗ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯑꯝꯃꯤ ꯑꯅꯤꯔꯛ ꯆꯠꯂꯨꯔꯦ ꯁꯨꯔꯖꯥ ꯂꯥꯏꯁ꯭ꯔꯝ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯅꯦꯅꯦ ꯁꯨꯔꯖꯥ ꯀꯩꯅꯣ ꯑꯩꯗꯤ ꯉꯁꯤ ꯍꯪꯒꯥꯝꯒ ꯉꯥꯒ ꯑꯣꯏꯅ ꯆꯥꯔꯦ ꯍꯪꯒꯥꯝꯒ ꯉꯥꯒ ꯊꯣꯡꯕ ꯍꯪꯒꯥꯝ ꯕꯁꯟꯇ ꯁꯔꯃ ꯕꯥꯏ ꯊꯣꯛꯆꯔꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯏꯪꯍꯟꯕ ꯐꯠꯇꯦ ꯏꯪꯊꯝꯊꯥꯗꯗꯤ ꯆꯥꯛ ꯌꯥꯝ ꯊꯦꯡ ꯆꯥꯕꯤꯗꯕ ꯗꯥꯏꯖꯦꯁ ꯑꯣꯏꯕ ꯋꯥꯏꯀꯣ ꯑꯗꯨꯅ ꯆꯥꯛ ꯈꯔ ꯉꯟꯅ ꯆꯥꯕꯤꯌꯨ ꯏꯪꯊꯝꯊꯥꯗꯗꯤ ꯑꯕꯨꯡꯉꯣ ꯅꯪꯒꯤꯗꯣ ꯈꯔ ꯇꯞꯍꯜꯂꯣ ꯍꯥꯏꯃꯦ ꯑꯩꯅ ꯎꯔꯨꯔꯨ 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 ꯑꯩꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯄꯥ ꯈꯤꯇꯪ ꯇꯞꯍꯜꯂꯣ ꯚꯣꯂ꯭ꯌꯨꯝꯗꯣ ꯇꯞꯍꯜꯂꯣ ꯃꯉꯣꯟꯗ ꯍꯥꯏꯃꯦ ꯑꯩꯅ ꯀꯩꯒꯤ ꯀꯟꯊꯣꯛꯇꯣꯏꯕ ꯀꯃꯥꯏ ꯀꯟꯊꯣꯛꯇꯣꯏꯕ ꯇꯞꯍꯜꯂ ꯀꯃꯥꯏ ꯀꯟꯊꯣꯛꯇꯣꯏꯕ ꯇꯞꯍꯜꯂꯦꯗꯅꯦ ꯎꯜꯇꯥ ꯃꯦꯠꯁꯜꯂꯨꯔꯤꯕ ꯈꯪꯉꯣ ꯎꯝ ꯁꯥꯎꯕꯁꯨ ꯐꯖꯩ ꯍꯥꯏꯖꯔꯛꯆꯅꯤ ꯑꯩꯗꯤ ꯑꯩꯗꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯊꯥꯏꯔꯣꯏꯗ ꯂꯩꯌꯦꯕꯀꯣ ꯊꯥꯏꯔꯣꯏꯗ ꯂꯩꯕꯗꯨꯅ ꯇꯧꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯌꯥꯡꯅ ꯁꯥꯎꯒꯜꯂꯤ ꯁꯣꯜꯖꯔ ꯂꯥꯏꯁ꯭ꯔꯝ ꯅꯦꯅꯦ ꯅꯣꯏ ꯑꯗꯣꯝꯗꯗꯤ ꯌꯥꯝꯅ ꯏꯪꯕ ꯃꯥꯜꯂꯦ ꯉꯁꯤ ꯏꯪꯉꯦ ꯅꯨꯃꯤꯠ ꯏꯪꯉꯦ ꯃꯔꯤꯅꯤꯗꯤ ꯌꯥꯝ ꯏꯪꯉꯤ ꯏꯪꯉꯦ ꯍꯟꯗꯛ ꯈꯔ ꯌꯥꯝ ꯏꯪꯉꯤ ꯏꯕꯦꯝꯆꯥ ꯂꯩꯃ ꯃꯦꯗꯝꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯅꯥꯅ ꯉꯥꯡꯈꯤꯕ ꯌꯥꯎꯕꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯃꯦꯗꯝ ꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯁꯤꯡꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯁꯣꯝꯅ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯩꯈꯣꯏ ꯁꯨꯝ ꯃꯤꯡ ꯈꯨꯃꯟꯆꯥ ꯀꯧꯕꯤꯌꯨꯗ ꯃꯦꯗꯥꯝ ꯀꯥꯏ ꯀꯧꯔꯛꯄꯁꯦ ꯌꯥꯝꯅ ꯈꯨꯃꯟꯆꯥꯅ ꯀꯩꯅꯣ ꯑꯩꯁꯨ ꯇꯧꯋꯤ ꯑꯁꯥꯝ ꯖꯥꯔꯤꯕꯣꯟꯗꯒꯤꯅꯤ ꯑꯣ ꯖꯥꯔꯤꯕꯣꯟ ꯑꯃꯨꯛ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯂꯥꯛꯄꯤꯌꯨ ꯍꯣꯏ 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 ꯂꯥꯛꯆꯒꯦ ꯖꯥꯔꯤꯕꯣꯟ ꯑꯃꯨꯛ ꯀꯁꯥꯔꯣꯝꯗ ꯇꯥꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯇꯝꯖꯅꯐꯝ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏ ꯅꯪꯒꯤ ꯃꯇꯧ ꯊꯥꯒꯠꯆꯔꯤ ꯖꯥꯔꯤꯕꯣꯟ ꯑꯃꯨꯛ ꯀꯁꯥꯔꯣꯝꯗ ꯑꯩꯈꯣꯏ ꯅꯍꯥꯟ ꯇꯥꯈꯔꯦꯀꯣ ꯆꯠꯂꯨꯏꯗꯣ ꯀꯥꯏ ꯀꯥꯏꯗꯅꯣ ꯀꯁꯥꯔ ꯇꯥꯈꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯁꯥꯔꯗ ꯑꯩꯈꯣꯏ ꯃꯔꯨ ꯆꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯣꯡꯒꯣꯜꯄꯨꯔ ꯆꯠꯂꯨꯔꯦ ꯃꯔꯨꯆꯤꯡ ꯆꯠꯂꯨꯔꯦ ꯀꯩꯅꯣ ꯃꯔꯨ ꯆꯤꯡ ꯈꯨꯕꯝ ꯂꯩꯕꯗꯣ ꯀꯩꯅꯣꯗ ꯕꯦꯔꯥꯈꯥꯟ ꯂꯥꯜꯂꯒ ꯂꯩꯕꯗꯣ ꯂꯃꯥꯒ꯭ꯔꯥꯝ ꯗꯣꯟꯕꯣꯁꯀꯣ ꯑꯥꯏ ꯑꯦꯁ ꯄꯤ ꯇꯤ ꯃꯅꯥꯛꯇ ꯃꯔꯨ ꯆꯤꯡ ꯈꯨꯕꯝ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯒ ꯆꯠꯂꯝꯃꯦ ꯑꯗꯨꯗꯩ ꯃꯣꯡꯒꯣꯜꯄꯨꯔꯗ ꯆꯠꯂꯨꯔꯦ ꯕꯥꯝꯗ ꯆꯠꯂꯨꯔꯦ ꯑꯗꯒꯤ ꯑꯇꯩꯗꯤ ꯃꯌꯥꯝ ꯆꯠꯂꯦ ꯀꯣꯏꯔꯦ ꯒꯥꯔꯤꯅ ꯑꯗꯨꯃꯥꯏꯅ ꯈꯔ ꯆꯠꯂꯨꯔꯦ ꯑꯗꯣ ꯀꯁꯥꯔꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕꯅꯤꯀꯣ ꯑꯗꯨꯅ ꯅꯣꯡꯃꯗ ꯀꯁꯥꯔꯁꯦ ꯑꯁꯥꯝꯁꯦ ꯀꯣꯏꯕ ꯂꯣꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯁꯥꯝ ꯀꯣꯏꯕ ꯂꯥꯛꯄꯤꯔꯗꯤ ꯑꯁꯥꯝꯁꯦ ꯐꯖꯅ ꯊꯨꯡꯅ ꯀꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯃꯇꯝꯁꯦ ꯑꯂꯤꯄꯤꯗ ꯌꯥꯝ ꯀꯥꯏꯊꯣꯛꯑ ꯂꯥꯛꯇꯥꯕ ꯃꯇꯝꯁꯦ ꯊꯥ ꯑꯃꯗꯤ ꯀꯥꯏꯊꯣꯛꯑ ꯂꯥꯛꯇꯕ ꯑꯁꯥꯝꯗ ꯆꯥꯎꯔꯦꯅ ꯐꯖ ꯐꯖꯕ ꯌꯦꯡꯐꯝ ꯌꯥꯝꯅ ꯂꯩ ꯑꯁꯥꯝꯗ ꯀꯥꯖꯤꯔꯣꯉꯥ ꯕꯣꯠ ꯑꯗꯩꯗꯤ ꯑꯦꯔꯤꯌꯥ ꯑꯁꯥꯝꯗ ꯇꯥꯔꯤꯕ ꯃꯩꯇꯩ ꯃꯌꯥꯝꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯥꯝꯃꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯀꯥꯖꯤꯔꯣꯉꯥꯗ ꯀꯣꯏꯕꯗ ꯈꯔ ꯀꯨꯏ ꯆꯪꯒꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯌꯥꯝꯁꯦ ꯑꯦꯔꯤꯌꯥ ꯆꯥꯎꯕꯅꯤꯅ ꯕꯁꯟꯇ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯈꯨꯃꯟ ꯁꯨꯁꯤꯂꯥ ꯄꯨꯟꯁꯤꯕ ꯁꯤꯡꯍ ꯀꯅꯥꯖꯤꯅꯣ ꯍꯨꯝ ꯁꯨꯁꯤꯂꯥ ꯁꯤꯡꯍ ꯀꯩꯅꯣ ꯀꯅꯥꯖꯤꯅꯣ ꯍꯥꯏꯗꯤ ꯀꯅꯥꯖꯤ ꯏꯕꯗ ꯈꯛ ꯁꯣꯏꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯔꯝꯒꯅꯤ
ꯑꯁꯥꯝ ꯍꯣꯖꯥꯏꯒꯤꯅꯤ ꯍꯣꯖꯥꯏ ꯍꯣꯖꯥꯏ 168 ꯃꯦꯝꯕꯔ ꯂꯩ ꯑꯗꯨꯕꯨ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯏꯃꯟꯅ ꯋꯥꯔ ꯃꯥꯟꯅꯩ ꯅꯨꯡꯁꯤꯠꯁꯦ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯛꯏꯗꯣ ꯑꯔꯨꯝ ꯃꯦꯇꯔꯗꯣ ꯏꯪꯊꯝꯊꯥꯗ ꯁꯥꯟꯅꯔꯁꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯝꯅꯣ ꯏꯪꯊꯝꯊꯥꯗ ꯅꯨꯡꯁꯤꯠ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯛꯄꯁꯤꯒꯤ ꯈꯨꯅꯨꯡꯉꯥꯏꯁꯤꯗꯤ ꯃꯌꯥꯝ ꯁꯨꯁꯤꯂꯥ ꯁꯤꯡꯍ ꯑꯣ ꯏꯪꯊꯝꯊꯥꯗ ꯅꯨꯡꯁꯤꯠ ꯂꯤꯔꯤ ꯂꯤꯔꯤ ꯃꯈꯥ ꯁꯤꯠꯂꯛꯄꯁꯦ ꯂꯦꯞꯇꯅ ꯃꯌꯥꯝ ꯂꯣꯏꯁꯟꯖꯜꯂꯨ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯈꯟꯕꯤꯌꯨ ꯃꯥꯂꯪꯕꯅꯒ ꯁꯤꯠꯂꯛꯄꯁꯦ ꯏꯪꯊꯝꯊꯥꯗ ꯀꯩ ꯑꯣꯏꯔꯝꯒꯅꯤ ꯃꯌꯥꯝ ꯈꯟꯕꯤꯌꯨ ꯄꯨꯟꯁꯤꯗ ꯃꯌꯥꯝ ꯁꯦꯟꯁꯤꯗꯤ ꯌꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯦꯟ ꯇꯥꯜꯂꯒ ꯐꯪꯉꯤꯀꯣ ꯏꯕꯦꯝꯁ ꯂꯩꯃ ꯇꯦꯟꯊꯥꯎ ꯃꯅꯤꯄꯨꯔꯗ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯂꯤꯕ ꯐꯨꯔꯨꯞꯀꯤ ꯂꯥꯟꯗ ꯃꯦꯗꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯕꯤꯈꯤꯕ ꯑꯗꯨꯝ ꯎꯖꯩ ꯂꯥꯏꯛ ꯇꯧꯖꯩ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤꯅꯤ ꯃꯌꯥꯝꯒꯤ ꯁꯥꯄꯣꯔꯠꯇꯒꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯕꯨꯡ ꯏꯄꯥ ꯏꯃꯥ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨꯒꯤꯗꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯄꯣꯛꯎꯔꯒꯗꯤꯀꯣ ꯁꯨꯁꯤꯂꯥ ꯁꯤꯡꯍ ꯍꯣꯇꯦꯜ ꯂꯪꯀꯥꯒꯤꯔꯣꯏ ꯍꯥ ꯍꯣꯇꯦꯜ ꯂꯪꯀꯥꯒꯤ ꯔꯣ ꯀꯩꯅꯣ ꯍꯣꯇꯦꯜ ꯂꯪꯀꯥꯒꯤꯔꯗꯤ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯍꯣꯖꯥꯏꯒꯤꯅꯤ ꯃꯔꯣꯟꯁꯦ ꯈꯤꯇꯪ ꯍꯣꯖꯥꯏ ꯂꯪꯀꯥꯒꯤꯔꯣ ꯍꯥꯏꯔꯣꯏꯔꯝꯒꯅꯤ ꯍꯣꯇꯦꯜ ꯂꯪꯀꯥ ꯍꯣꯖꯥꯏ ꯂꯪꯀꯥꯒꯤꯔꯣ ꯍꯥꯏꯁꯦ ꯍꯣꯇꯦꯜ ꯂꯪꯀꯥ ꯍꯥꯏꯈ꯭ꯔꯦ ꯍꯣꯖꯥꯏ ꯂꯪꯀꯥꯒꯤ ꯅꯠꯇꯦ ꯍꯣꯖꯥꯏꯗꯒꯤ ꯂꯪꯀꯥ ꯈꯪꯅꯤꯡꯉꯤꯀꯣ ꯑꯦꯗ꯭ꯔꯦꯁꯁꯦ ꯑꯦꯛꯆꯨꯋꯦꯂꯤꯗꯤ ꯍꯣꯖꯥꯏ ꯃꯅꯨꯡꯗ ꯂꯪꯀꯥꯁꯦ ꯆꯜꯂꯤꯅꯤ ꯍꯣꯖꯥꯏꯅ ꯍꯣꯖꯥꯏ ꯗꯤꯁꯇ꯭ꯔꯤꯛꯅꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯨꯡꯗ ꯂꯪꯀꯥꯁꯤꯁꯨ ꯂꯩꯅꯦꯕꯀꯣ ꯈꯨꯃꯟ ꯆꯥꯛꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯞꯈꯔꯦ ꯖꯥꯔꯤꯒꯣꯟ ꯇꯣꯉꯥꯜꯂꯤ ꯋꯥꯔꯧꯅꯨ ꯇꯥꯕꯤꯔꯝꯃꯅꯤ ꯂꯩꯍꯥꯎꯄꯣꯛꯄꯤ ꯂꯥꯏꯁ꯭ꯔꯝ ꯈꯨꯟ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯑꯇꯩ ꯑꯇꯩ ꯂꯥꯏꯁ꯭ꯔꯝ ꯈꯨꯟꯗꯤ ꯍꯣꯏ ꯇꯥꯔꯦ ꯍꯣꯏ ꯂꯥꯏꯁ꯭ꯔꯝ ꯈꯨꯟꯗꯒꯤ ꯑꯃꯈꯛ ꯃꯍꯥꯛꯁꯦ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯥꯔ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯑꯣꯏꯕꯅꯤꯀꯣ ꯃꯃꯤꯡꯗꯣ ꯀꯩꯅꯣ ꯈꯪꯗꯦ ꯐꯦꯁꯕꯨꯛꯇ ꯍꯟꯗꯛ ꯈꯔꯅꯤ ꯌꯥꯝꯅ ꯀꯟꯅ ꯊꯣꯛꯈꯤꯕꯅꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯃꯍꯥꯛꯁꯦ ꯃꯩꯇꯩꯒꯤ ꯀꯔꯝꯕ ꯂꯥꯏꯅꯤꯡꯗꯅꯣ ꯈꯔꯅꯤꯗꯤ ꯂꯩꯔꯝꯃꯒ ꯑꯃꯨꯛ ꯑꯁꯤꯗ ꯑꯃꯨꯛ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡꯒꯤ ꯋꯥꯔꯤ ꯂꯥꯛꯇꯣꯔꯦꯀꯣ ꯈ꯭ꯔꯤꯁꯇꯥꯟꯗ ꯆꯪꯈꯤꯕꯒꯤ ꯃꯇꯨꯡꯗ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯀꯌꯥꯕꯨ ꯍꯨꯜꯂ ꯍꯨꯜꯂ ꯉꯥꯡꯈꯤꯕꯅꯦ ꯑꯗꯣ ꯑꯩꯅ ꯃꯩꯇꯩ ꯃꯁꯦꯟꯅꯤꯅꯀꯣ ꯑꯗꯨꯒ ꯍꯨꯜꯂꯒ ꯉꯥꯡꯕꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕꯗꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯗꯕꯅꯦꯕꯀꯣ ꯂꯥꯏꯅꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯙꯔꯃ ꯄꯨꯝꯅꯃꯛꯄꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩꯀꯣ ꯑꯗꯨꯒ ꯑꯣꯀꯦ ꯃꯩꯇꯩ ꯑꯣꯀꯦ ꯑꯃ ꯑꯣꯏꯅ ꯑꯣꯏꯔꯒꯗꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯋꯥꯐꯝꯁꯦ ꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯅꯪ ꯄꯥꯝꯖꯕ ꯙꯔꯃ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯄꯥꯝꯖꯅ ꯆꯠꯆꯔꯤꯕ ꯙꯔꯃꯗꯣ ꯑꯗꯨꯗꯨꯗ ꯏꯁꯥꯅ ꯑꯗꯨꯒ ꯄꯥꯝꯃꯦ ꯆꯠꯈ꯭ꯔꯕꯅꯦ ꯑꯗꯨ ꯙꯔꯃꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪ ꯙꯔꯃ ꯁꯟꯗꯣꯛꯀꯦꯔꯥ ꯈꯣꯠꯇꯣꯛꯀꯦꯔꯥ ꯑꯗꯨ ꯇꯧꯕꯤꯌꯨ ꯑꯗꯨꯕꯨ ꯅꯪꯒꯤ ꯙꯔꯃ ꯁꯟꯗꯣꯛꯄꯒꯤꯗꯃꯛꯇ ꯃꯤꯒꯤ ꯙꯔꯃ ꯄꯜꯂ ꯉꯥꯡꯕꯗꯣ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯄꯣꯛꯑꯒ ꯑꯩꯒꯤ ꯂꯥꯏꯅꯤꯡꯊꯧ ꯈꯨꯗꯥꯝꯕ ꯍꯨꯗꯥꯝꯕ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕ ꯃꯩꯇꯩꯗꯨꯗꯤꯀꯣ ꯃꯩꯇꯩ ꯑꯣꯏꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ ꯋꯥꯐꯝꯁꯦ ꯁꯤ ꯍꯥꯏꯅꯤꯡꯉꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯏꯄꯥ ꯏꯄꯨ ꯃꯁꯛ ꯈꯪꯕꯒꯤ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯃꯛꯄꯨ ꯂꯝꯕꯤ ꯂꯝꯐꯩ ꯆꯠꯈꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡꯗ ꯂꯩꯈ꯭ꯔꯒ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯕꯨ ꯍꯨꯜꯂ ꯉꯥꯡꯕꯗꯨꯗꯤꯀꯣ ꯑꯩꯁꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯅꯤꯡꯉꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯨꯟꯅꯔꯒ ꯐꯖꯗꯦꯀꯣ ꯍꯥꯏ ꯈꯟꯕꯗꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯨꯟꯗꯕꯅꯤ ꯍꯨꯗꯥꯝꯕ ꯍꯥꯏꯅ ꯀꯁꯥꯔ ꯂꯥꯏꯁ꯭ꯔꯝ ꯈꯨꯟꯗꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯆꯞ ꯆꯥꯕꯤ ꯈꯨꯟꯗꯤ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯦꯀꯣ ꯋꯥꯔꯧꯕꯤꯒꯅꯨ ꯁꯨꯁꯤꯂꯥ ꯁꯤꯡ ꯑꯩꯁꯨ ꯂꯪꯀꯥꯒꯤꯅꯤꯀꯣ ꯋꯥꯍꯤꯗ ꯔꯍꯃꯟꯅ ꯅꯨꯡꯉꯥꯏꯇꯦ ꯕꯣꯏ ꯋꯥꯍꯤꯗꯥ ꯔꯍꯃꯟ ꯀꯩꯒꯤꯅꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯦ ꯀꯩ ꯄꯣꯠꯅꯣ ꯈꯪꯗꯦ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯥ ꯍꯦꯝꯆꯟꯗ꯭ꯔ ꯁꯤꯡꯍꯅ ꯁꯣꯅꯤꯌꯥ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯧꯒ ꯑꯦꯛꯁ ꯁꯤ ꯑꯦꯝꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯍꯥꯡꯕꯒꯤ ꯋꯥꯔꯤ ꯁꯥꯕꯤꯌꯨꯕ ꯑꯗꯨꯗꯤ ꯍꯣꯠꯅꯔꯤꯗꯨꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯕꯔꯃꯦꯟꯅ ꯍꯣꯠꯅꯔꯤ ꯏꯁꯇꯦꯠ ꯒꯣꯕꯔꯃꯦꯟꯅ ꯍꯣꯠꯅꯔꯤ ꯄꯣꯂꯤꯇꯤꯛꯁꯅ ꯁꯨꯝ ꯂꯩꯕꯅꯤꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯕꯔꯃꯦꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗꯒꯤ ꯗꯤꯃꯥꯄꯨꯔ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯍꯥꯏꯋꯦꯗꯣ ꯍꯥꯡꯒꯦ ꯍꯥꯏꯕꯗꯕꯨ ꯀꯔꯤꯒꯤ ꯍꯥꯡꯕ ꯉꯝꯃꯣꯏꯗꯣꯔꯤꯕꯅꯣꯅꯦ ꯀꯨꯀꯤ ꯒꯦꯃꯤꯡ ꯅ꯭ꯌꯨꯁꯅ ꯑꯁꯥꯝꯗ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯂꯩꯒꯦ ꯍꯥꯏꯕꯗ ꯐꯪꯒꯗ꯭ꯔꯥ ꯑꯗꯨꯔꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯀꯩꯅꯣ ꯃꯅꯨꯡꯒꯤꯅꯤꯅ ꯁꯨꯝ ꯐꯪꯉꯅꯤꯗ ꯐꯪꯉꯣꯏꯗꯕꯩ ꯋꯥꯔꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯤꯗꯤ ꯅꯠꯇꯦꯅ ꯏꯟꯗꯤꯌꯥꯒꯤꯅꯤꯅ ꯂꯣꯏꯅꯀꯣ ꯐꯪꯐꯝꯗꯤ ꯊꯣꯛꯏ ꯑꯗꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯂꯝꯕꯤꯁꯦ ꯍꯥꯡꯒꯦꯅ ꯍꯥꯡꯕꯗ ꯀꯅꯥꯅꯣ ꯊꯤꯡꯕ ꯉꯝꯗꯣꯔꯤꯕꯁꯦ ꯑꯗꯣ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯂꯝꯕꯤꯁꯦ ꯍꯥꯡꯅꯤꯡꯗ꯭ꯔꯤꯔꯥ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯠ ꯀꯔꯤꯒꯤ ꯆꯅꯤ ꯆꯍꯨꯝ ꯍꯥꯡꯗ꯭ꯔꯤꯕꯅꯣ ꯍꯦꯟꯅ ꯑꯗꯨꯗꯤ ꯂꯩ ꯂꯥꯏꯛ ꯋꯥꯠꯂꯦ ꯈꯪꯉꯝꯒꯅꯤꯀꯣ ꯑꯗ ꯂꯝꯕꯤ ꯍꯥꯡꯒꯦꯅ ꯍꯥꯡꯉꯛꯄꯗꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯃꯣꯏ
ꯑꯗꯣ ꯃꯣꯏꯅ ꯍꯥꯡꯍꯟꯅꯤꯡꯗꯕꯒꯤ ꯍꯧꯖꯤꯛꯐꯥꯎ ꯍꯥꯡꯗ꯭ꯔꯤꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯕ? ꯀ꯭ꯌꯥ ꯍꯨꯋꯥ? ꯃꯈꯣꯟꯗꯤ ꯀꯌꯥꯝ ꯀꯟ ꯊꯣꯛꯏ ꯌꯦꯡꯒꯦ꯫ ꯀꯟꯕꯅꯤ ꯀꯟꯕꯅꯤ ꯗꯃꯥꯗ ꯀꯟꯕꯅꯤ꯫ ꯀꯜꯂꯤ꯫ ꯑꯗꯨꯅꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯨꯗꯥꯝꯕ ꯍꯥꯏꯕꯗꯣ ꯃꯥꯏ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯒꯗꯕꯗꯣ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯇꯣꯞꯄ ꯖꯥꯇꯤ ꯃꯌꯥꯝꯁꯤꯅ ꯌꯥꯝꯅ ꯄꯦꯟꯅꯈ꯭ꯔꯅꯤ ꯍꯥꯏꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯗꯕꯅꯦꯕꯀꯣ ꯃꯌꯥꯝꯅꯁꯨ ꯐꯪꯉꯝꯒꯅꯤ ꯐꯦꯁꯕꯨꯛꯇ ꯈꯔꯅꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯊꯥꯒꯠꯂꯝꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯗꯨꯗꯤꯀꯣ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯈꯥꯒꯦꯝꯕꯩ ꯃꯆꯥꯅꯤ ꯀꯥꯏꯅ ꯃꯥꯅ ꯇꯧꯔꯤ ꯑꯗꯨꯒꯨꯝꯕꯩ ꯚꯤꯗꯤꯑꯣ ꯂꯥꯛꯑꯒꯗꯤ ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯕꯤꯗꯕ ꯃꯌꯥꯝꯁꯤꯅ ꯁꯥꯎꯅꯤꯡꯉꯤꯅꯦꯅ ꯑꯃꯅ ꯁꯤꯌꯥꯔ ꯇꯧꯊꯣꯛꯅ ꯍꯪꯒꯠꯅ ꯀꯩꯅꯣ ꯇꯧꯔꯦꯕ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯀꯃꯦꯟ ꯑꯃ ꯍꯛꯀ ꯂꯧꯈꯠꯆꯔꯛꯑꯒꯦ ꯑꯥꯔꯌꯟ ꯁꯥꯅꯣ ꯍꯥꯏꯁꯤꯅ ꯍꯥꯏ ꯑꯟꯗꯔꯒ꯭ꯔꯥꯎꯟꯁꯤꯡꯒꯤ ꯗꯤꯃꯥꯟꯅ ꯃꯅꯤꯄꯨꯔꯗ ꯆꯥꯎꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤꯁꯦ ꯁꯤꯁꯨ ꯍꯥꯏꯕ ꯌꯥꯗꯦ ꯅꯪ ꯀꯃꯦꯟꯗꯨꯇ ꯄꯥꯔꯣ ꯄꯥꯔꯦ ꯈꯨꯝꯃꯣ ꯃꯈꯥ ꯇꯥ ꯀꯃꯦꯟ ꯄꯥꯔꯣ ꯂꯩꯇꯦ ꯑꯇꯩꯗꯨꯅ ꯂꯥꯁꯅꯤ ꯀꯩ ꯃꯤꯡ ꯍꯥꯏꯅꯣ ꯍꯧꯖꯤꯛꯀꯤꯁꯤꯕꯨ ꯎꯝ ꯀꯩ ꯃꯤꯡ ꯍꯥꯏꯅꯣꯁꯦ ꯑꯥꯔꯌꯟ ꯁꯥꯅꯣ ꯀꯩ ꯃꯤꯡꯅꯣ ꯈꯪꯗꯦ ꯑꯥꯔꯌꯟ ꯁꯥꯅꯣ ꯈꯪꯗꯦ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯗꯤꯃꯥꯟ ꯍꯥꯏꯗꯣꯏꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯣ ꯈꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯒꯗꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯊꯧꯕ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯊꯣꯛꯏꯕ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯏꯕꯨꯡ ꯏꯄ꯭ꯋꯥꯕꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯌꯥꯝꯅ ꯃꯩ ꯅꯨꯡꯁꯤꯖꯩ ꯅꯝ ꯂꯥꯛꯄ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯑꯩꯈꯣꯏ ꯃꯈꯣꯟ ꯏꯕꯨꯡ ꯇꯥꯕ꯭ꯔꯣ ꯏꯄ꯭ꯋꯥꯒꯤꯗꯃꯛꯇꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯁꯅꯥꯇꯣꯝꯕ ꯁꯤꯡꯍ ꯍꯣꯖꯥꯏꯗ ꯃꯤꯇꯩ ꯀꯌꯥꯝ ꯂꯩꯒꯦ ꯌꯥꯝꯃꯤ ꯌꯥꯝꯃꯤ ꯑꯩꯈꯣꯏ ꯍꯣꯖꯥꯏ ꯍꯥꯏꯔꯤꯕ ꯍꯣꯖꯥꯏꯁꯤꯒꯤ ꯃꯅꯨꯡꯗꯇ ꯃꯩꯇꯩ ꯈꯨꯟ 35 ꯅꯤꯐꯨ ꯍꯦꯟꯅ ꯇꯥꯏ ꯈꯨꯟ ꯑꯃꯗ ꯌꯨꯝꯅꯥꯛ 100 ꯌꯥꯡꯈꯩ 200 300 ꯇꯥꯕ ꯌꯥꯎꯔꯤ ꯌꯨꯝꯅꯥꯛ 100 ꯐꯥꯎ ꯇꯥꯕ ꯌꯥꯎꯔꯤ ꯈꯨꯟ ꯑꯃꯗ ꯆꯥꯝꯃꯔꯤ ꯍꯦꯟꯅ ꯂꯩ ꯕꯥꯂꯟꯗꯔ ꯅꯟꯗꯕꯨ ꯑꯗꯨꯒ ꯈꯨꯟ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯌꯨꯝ ꯑꯃꯗ ꯃꯤꯑꯣꯏ 9 ꯂꯩꯕ 13 ꯂꯩꯕ ꯌꯥꯎꯔꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯌꯥꯎꯔꯤꯀꯣ ꯑꯗꯨꯏꯗꯤ ꯁꯨꯝ ꯃꯌꯥꯝ ꯄꯥꯕꯤꯔꯣ ꯃꯣꯏ ꯀꯌꯥꯝ ꯌꯨꯝꯗ ꯑꯣꯏꯔꯝꯒꯅꯤ ꯀꯣꯟꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯌꯨꯝꯗꯇ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯑꯩꯈꯣꯏ ꯏꯕꯣꯛꯀꯤ ꯌꯨꯝꯗꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯄꯥꯝꯗ ꯅꯤꯄꯥ 5 ꯅꯨꯄꯤ 2 ꯅꯤꯄꯥ 5 ꯅꯨꯄꯤ 2 ꯅꯤꯄꯥ 5ꯗꯨꯒꯤ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯃꯆꯥ 2 ꯑꯍꯨꯝ ꯑꯣꯏꯔꯗꯤ ꯑꯗꯨ ꯀꯌꯥ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯝꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯨꯄꯤ 5 ꯅꯤꯄꯥ 3 ꯅꯤꯄꯥꯁꯤꯡꯗꯨꯒꯤ ꯃꯆꯥ 2 ꯑꯍꯨꯝ ꯑꯗꯣ ꯑꯩꯈꯣꯏ ꯀꯌꯥ ꯑꯣꯏꯔꯝꯒꯅꯤ ꯌꯨꯝ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯃꯦꯝꯕꯔ ꯂꯩꯕ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯅ ꯍꯣꯖꯥꯏ ꯃꯅꯨꯡꯗ ꯃꯩꯇꯩ ꯐꯅ ꯌꯥꯝꯅ ꯇꯥꯏ ꯁꯤꯡꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯒꯤ ꯃꯔꯣꯟ ꯁꯣꯏꯅꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯥꯎꯕꯁꯤꯡ ꯅꯪꯒꯤ ꯊꯧꯅꯥꯗꯣ ꯍꯥꯏꯔ ꯅꯪꯒꯤ THUNDO ꯊꯨꯟꯗꯣ ꯅꯪꯒꯤ ꯊꯨꯟꯗꯣ ꯍꯥꯏꯕ ꯅꯪꯒꯤ ꯊꯧꯅꯥꯗꯣ ꯍꯥꯏꯔꯣ ꯊꯨꯟꯗꯣ ꯍꯥꯏꯔ ꯑꯅꯤꯗꯨ ꯑꯣꯏꯔꯦ ꯅꯥꯎꯕꯁꯤꯡꯒꯤ ꯀꯃꯦꯟꯁꯦ ꯚꯥꯞ ꯇꯥꯕ ꯉꯝꯖꯗꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯔꯥꯖꯀꯨꯃꯥꯔ ꯋꯥꯎ ꯀꯔꯤ ꯍꯥꯏꯅꯈꯤꯁꯤꯒꯦ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯀꯔꯤ ꯏꯁꯩꯕꯨ ꯐꯅꯁꯨ ꯀꯨꯏꯔꯦ ꯂꯥꯏꯐ ꯁꯥꯟꯅꯩꯁꯦ 1 ꯃꯤꯅꯤꯠ 1 ꯘꯟꯇꯥ 24 ꯃꯤꯅꯤꯠ ꯑꯣꯏ ꯃꯥꯜꯂꯦꯀꯣ DK Malik I am from Manipur ꯃꯅꯤꯄꯨꯔꯗꯩ ꯑꯣꯏꯗꯤ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏꯕꯤꯔꯛꯎ ꯑꯁꯥꯝꯗ ꯂꯩꯔꯒꯗꯤ ꯑꯁꯥꯃꯤꯁ ꯃꯔꯣꯟ ꯈꯪꯕꯩ ꯃꯊꯧ ꯇꯥꯏ ꯑꯁꯥꯃꯤꯁ ꯃꯔꯣꯟ ꯉꯥꯡꯕꯩ ꯃꯊꯧ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯒꯗꯤ ꯃꯩꯇꯩꯔꯣꯟ ꯉꯥꯡꯕꯤꯔꯛꯎ ꯀꯦꯞꯁꯟꯁꯦ ꯃꯈꯥꯗ ꯈꯨꯕꯤ ꯑꯩꯈꯣꯏ ꯐꯤꯡꯒꯔ ꯊꯣꯛꯏꯁꯦ ꯂꯥꯏꯛ 63 ꯍꯥꯏꯅ ꯇꯧꯕ ꯂꯩꯔꯦ ꯃꯊꯛꯇ ꯇꯤꯛ ꯃꯥꯔꯛ ꯑꯗꯣ ꯅꯥꯀꯟꯗ ꯐꯤꯡꯒꯔ ꯎꯗ꯭ꯔꯥ ꯈꯨꯕꯤ ꯂꯥꯏꯛ ꯄꯤꯕꯒꯤ ꯑꯗꯨꯒ ꯊꯦꯡꯅꯗꯤ ꯃꯈꯥꯗ ꯀꯦꯞꯁꯟ ꯃꯌꯥꯝ ꯆꯣꯡꯊꯔꯛꯑꯦ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯃꯔꯣꯟ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯗꯣ ꯑꯗꯨ ꯊꯣꯛꯏ
ꯇꯣꯛꯁꯅꯨ ꯀꯃꯦꯟꯗ ꯄꯥꯔꯣ. ꯈꯨꯃꯟꯆꯥ ꯃꯦꯗꯝ ꯃꯥꯏ ꯂꯥꯁ ꯀ꯭ꯋꯦꯁꯟ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯁꯥꯃꯨꯅ ꯆꯠꯀꯅꯤ ꯍꯨꯏꯅ ꯈꯣꯡꯒꯅꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕꯤꯌꯨ ꯑꯉꯝꯕ ꯍꯣꯠꯅꯕꯤꯌꯨ ꯊꯧꯅꯥ ꯂꯩꯕꯤꯌꯨ. ꯊꯥꯒꯠꯆꯔꯤ, ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ. ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ. ꯑꯩꯅꯁꯨ ꯑꯗꯨ ꯋꯥꯐꯝꯗꯣ ꯁꯨꯝ ꯊꯝꯖꯕꯅꯤ. ꯌꯥꯝ ꯆꯨꯝꯃꯤ. ꯊꯥꯒꯠꯆꯔꯤ. ꯋꯥꯏꯈꯣꯝ ꯕꯦꯗꯖꯤꯠ ꯂꯥꯏꯁꯨ ꯈꯪꯗꯕ ꯃꯤ ꯌꯥꯝꯅ ꯌꯥꯎꯔꯤꯌꯦ ꯀꯃꯦꯟ ꯄꯤꯕꯗ. ꯍꯣꯏ, ꯑꯗꯨ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕꯗꯣ. ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯁꯨ ꯀꯃꯦꯟꯁꯤꯒ ꯁꯣꯏꯕꯗ ꯏꯔ, ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯑꯣꯏꯔꯒꯗꯤ ꯀꯃꯦꯟꯗꯣ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯔꯁꯨ ꯌꯥꯏꯀꯣ. ꯍꯧꯖꯤꯛꯁꯨ ꯀꯃꯦꯟ ꯑꯃ ꯄꯤꯔꯛꯑꯦꯕ. ꯑꯗꯣ ꯌꯦꯡꯗ꯭ꯔꯕꯅꯤ ꯑꯩꯅ. ꯀꯔꯤ ꯀꯥꯟꯅꯕ ꯈꯪꯗꯦ ꯁꯤꯁꯤꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗ ꯄꯥꯗ ꯀꯃꯦꯟ ꯄꯤꯔꯛꯑꯒꯀꯣ. ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯕꯅꯤ, ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯀꯣ. ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯇ ꯁꯥꯟꯅ ꯂꯩꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯀꯣ. ꯑꯗꯣ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯛꯄꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯣꯖꯥꯏꯗ ꯁꯥꯃꯨꯅ ꯃꯤ ꯌꯥꯝꯅ ꯍꯥꯠꯂꯦ. ꯑꯗꯨꯗꯨꯅ ꯑꯉꯥꯡꯁꯤꯡ ꯅ꯭ꯌꯨ ꯏꯌꯥꯔꯅꯤ ꯍꯥꯏꯅ ꯄꯤꯛꯅꯤꯛ ꯆꯥꯕ ꯆꯠꯅꯕ ꯈꯣꯠꯅꯕ ꯂꯩꯔꯒꯁꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯟꯖꯜꯂꯛꯎ ꯈꯣꯠꯆꯜꯂꯛꯎ ꯍꯥꯏꯒꯦꯅ ꯂꯥꯏꯐꯁꯦ ꯉꯥꯛꯇꯪ ꯊꯥꯕꯅꯦꯕꯀꯣ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅꯀꯣ. ꯅꯍꯥꯟꯁꯨ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯗꯨꯃꯥꯏꯅ ꯄꯤꯛꯅꯤꯛ ꯆꯠꯄꯗ ꯅꯨꯃꯤꯗꯥꯡꯒ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯅꯨꯃꯤꯗꯥꯡꯒ ꯌꯥꯝ ꯊꯦꯡꯗ꯭ꯔꯤꯕꯅꯦꯕ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯥꯏ ꯑꯣꯏꯔꯛꯄ ꯄꯨꯡ ꯃꯔꯤ ꯃꯇꯝꯗꯅꯦꯕ. ꯃꯈꯥꯏ ꯃꯉꯥ ꯄꯨꯡ 5ꯔꯣꯝ ꯇꯥꯔꯛꯄꯩ ꯑꯗꯨꯋꯥꯏꯗꯅꯦꯕ. ꯑꯗꯨꯒ ꯁꯥꯃꯨ ꯊꯣꯛꯂꯛꯇꯅ ꯁꯥꯃꯨꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯤꯕ ꯐꯤꯕꯝꯗ ꯃꯩ ꯂꯣꯏꯔꯦ ꯆꯪꯉꯁꯤꯔꯣ ꯃꯁꯥꯗꯣ ꯐꯃꯨꯡꯗ ꯂꯧꯕ ꯍꯤꯞꯄꯝꯃꯣ ꯌꯥꯗꯕꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦꯕ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯕ. ꯐꯃꯨꯡꯗ ꯀꯥꯈꯠꯁꯦ ꯉꯥꯏꯈꯣ, ꯃꯩꯁꯦ ꯂꯣꯏꯔꯦ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯨ. ꯂꯣꯏꯔꯦ. ꯑꯗꯨꯗꯨꯒꯤ ꯁꯨꯝ ꯉꯥꯛꯇꯪ ꯂꯥꯏꯚꯁꯦ ꯊꯥꯔ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯦ. ꯑꯗꯩ ꯑꯊꯦꯡ ꯑꯃ ꯅꯪ ꯒꯦꯠ ꯇꯂꯥ ꯄꯥꯜꯂꯣ. ꯑꯗꯨꯅꯦꯗꯣ ꯅꯪ ꯇꯞꯄꯅ ꯆꯪꯉꯣ. ꯆꯣ, ꯒꯦꯠ ꯍꯥꯟꯅ ꯇꯂꯥ ꯄꯥꯜꯂꯣ. ꯃꯅꯨꯡꯗ ꯑꯗꯨꯝ ꯄꯥꯔꯝꯃꯨ ꯆꯣ. ꯒꯦꯠ ꯇꯂꯥ ꯄꯥꯜꯂꯣ. ꯅꯪ ꯂꯣꯏꯔ ꯑꯁꯥꯝꯗ ꯄꯨꯟ ꯆꯪꯉꯁꯤ. ꯒꯦꯃꯤꯡ ꯅ꯭ꯌꯨꯁꯅ ꯑꯁꯥꯝꯗ ꯂꯩꯕ ꯄꯥꯝꯃꯦ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯇꯧꯔꯤꯒꯨꯝꯁꯨꯡ ꯏꯪꯈꯣꯜ ꯂꯩꯕ ꯐꯪꯗ꯭ꯔꯦ. ꯑꯁꯥꯝꯗ ꯂꯩꯅꯤꯡꯉꯤ, ꯍꯤꯡꯒꯣꯜ ꯂꯩ ꯐꯪꯗ꯭ꯔꯦ. ꯏꯕꯨꯡꯉꯣ ꯁꯤ ꯄꯨꯔꯣ. ꯑꯁꯥꯝꯗ ꯍꯤꯡꯒꯣꯜ ꯂꯩꯕ ꯐꯪꯒꯅꯤꯗ. ꯀꯩꯒꯤ ꯐꯪꯉꯣꯏꯗꯣꯏꯅꯣ? ꯐꯪꯒꯅꯤ, ꯐꯪꯒꯅꯤ. ꯀꯩꯒꯤ ꯐꯪꯉꯣꯏꯗꯣꯏꯅꯣ? ꯑꯁꯥꯝꯗ ꯍꯤꯡꯒꯣꯜ ꯂꯩꯕ ꯐꯪꯒꯅꯤ. ꯑꯗꯨꯒꯤ ꯀꯩꯝ ꯈꯜꯂꯨꯅꯣ. ꯀꯩꯒꯤ ꯐꯪꯉꯣꯏꯗꯣꯏꯅꯣ? ꯑꯁꯥꯝꯗ ꯍꯤꯡꯒꯣꯜ ꯂꯧꯕ ꯑꯩꯈꯣꯏꯁꯤꯕꯨ ꯏꯟꯗꯤꯌꯟ ꯅꯠꯇꯔꯣ? ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯔꯒ ꯑꯩꯈꯣꯏ ꯀꯩꯒꯤ ꯂꯝ ꯂꯩꯕ ꯐꯪꯉꯣꯏꯗꯣꯏꯕꯅꯣ? ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ, ꯃꯦꯟꯃꯥꯔꯒꯤꯗꯤ ꯅꯠꯇꯦꯗꯅ. ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃ ꯑꯣꯏꯔꯤꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯑꯁꯥꯝꯗ ꯂꯝ ꯂꯩꯕ ꯐꯪꯉꯣꯏꯗꯣꯔꯤꯕꯅꯣ? ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯂꯝ ꯂꯩꯕ ꯐꯪꯉꯣꯏꯗꯣꯏꯕꯅꯣ? ꯂꯥꯛꯎ, ꯁꯣꯏꯗꯅ ꯂꯩꯕ ꯐꯪꯒꯅꯤ. ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯗꯩ ꯃꯦꯟꯃꯥꯔꯔꯣꯝꯒꯤ ꯑꯣꯏꯔꯒꯗꯤ ꯋꯥꯔꯤ ꯑꯃꯅꯤꯀꯣ. ꯑꯗꯨꯕꯨ ꯑꯁꯥꯝꯗ ꯂꯝꯁꯤꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯂꯝꯁꯦ ꯃꯤꯌꯥꯗꯤ ꯍꯥꯏꯅ ꯑꯃ ꯂꯩꯔꯦ. ꯑꯁꯤ ꯄꯇꯥꯒꯤ ꯂꯝꯗꯣ ꯑꯗꯨ ꯃꯤꯌꯥꯗꯤ ꯍꯥꯏꯅꯔꯦꯀꯣ. ꯑꯦꯛꯁꯣꯅꯥ ꯍꯥꯏꯁꯤꯅ ꯖꯪꯒꯜ ꯀꯣꯛꯑꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯇꯥꯔꯛꯄ ꯂꯝꯗꯣ ꯑꯦꯛꯁꯣꯅꯥ ꯍꯥꯏꯅꯩꯌꯦꯕꯀꯣ. ꯇꯣꯖꯤ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯒꯣꯔꯃꯦꯟꯅ ꯐꯪꯕ ꯂꯝꯅꯦꯕꯀꯣ. ꯑꯗꯣ ꯔꯤꯖꯥꯞ ꯂꯝꯗꯤ ꯅꯠꯇꯦꯀꯣ. ꯔꯤꯖꯥꯞ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥ ꯅꯠꯇꯦ. ꯑꯗꯨꯃꯥꯏꯅ ꯂꯝꯁꯦ ꯃꯃꯤꯡ 3-4 ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦꯕꯀꯣ. ꯃꯤꯌꯥꯗꯤ, ꯑꯦꯛꯁꯣꯅꯥ, ꯇꯣꯖꯤ ꯍꯥꯏꯅꯀꯣ. ꯑꯗꯣ ꯃꯤꯌꯥꯗꯤ ꯂꯩꯕꯗꯗꯤ ꯈꯪꯗꯦ ꯈꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯗ꯭ꯔꯥ. ꯑꯗꯣ ꯑꯃꯔꯣꯝꯗ ꯈꯜꯂꯨꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯐꯝ ꯊꯣꯛꯇꯦ. ꯑꯗꯨꯒ ꯑꯦꯛꯁꯣꯅꯥ ꯂꯩꯕꯗꯗꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯤꯅ ꯑꯦꯛꯁꯣꯅꯥ ꯂꯩꯕ ꯑꯁꯨꯝ ꯌꯥꯅꯤ. ꯑꯗꯣ ꯀꯩꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯩ ꯂꯩꯇ꯭ꯔꯦ ꯆꯪꯉꯣ. ꯕꯤꯍꯥꯔꯔꯣꯝꯗ, ꯌꯨꯄꯤꯔꯣꯝꯗꯒꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯑꯁꯥꯝꯗ ꯂꯝ ꯂꯩꯔꯤꯁꯤꯗꯤꯅ. ꯑꯗꯨꯅ ꯃꯩꯇꯩꯅ ꯂꯝ ꯂꯩꯕꯗ ꯀꯔꯤꯝ ꯑꯊꯤꯡꯕ ꯑꯣꯏꯐꯝ ꯊꯣꯛꯇꯦ ꯑꯩꯅ ꯈꯟꯕꯗ. ꯑꯗꯨꯅ ꯑꯦꯛꯁꯣꯅꯥꯗꯗꯤꯅꯦ, ꯑꯦꯛꯁꯣꯅꯥ ꯂꯩꯕꯗꯤ ꯌꯥꯅꯤ. ꯃꯤꯌꯥꯗꯤ ꯂꯩꯕꯗ ꯈꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩ ꯆꯞ ꯋꯥꯔꯤ ꯆꯥꯕꯤ ꯁꯥꯟꯅ ꯁꯥꯟꯅ ꯈꯪꯗꯦ. ꯆꯪꯉꯣ. ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯐꯣꯟ ꯌꯥꯏꯐꯔꯦ ꯄꯥꯏꯌꯨꯀꯣ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯑꯣ ꯃꯥꯏ ꯒꯣꯠ. ꯏꯕꯨꯡꯉꯣ ꯋꯥꯔꯤ ꯁꯥꯟꯅꯣ. ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧ. ꯏꯪꯉꯤ ꯌꯥꯝ ꯊꯤꯅ ꯏꯪꯉꯤ. ꯌꯥꯝ ꯊꯤꯅ ꯏꯪꯉꯤ. ꯕꯍꯨꯠ ꯊꯟꯗꯥ ꯍꯦ. ꯌꯥꯝ ꯁꯥꯊꯤꯅ ꯏꯪꯉꯦ. ꯌꯥꯝ ꯊꯤꯅ ꯏꯪꯉꯦ. ꯌꯥꯝ ꯁꯥꯊꯤꯅ. ꯌꯥꯝ ꯊꯤꯅ ꯏꯪꯉꯦ. ꯌꯥꯝ ꯁꯥꯊꯤꯅ. ꯏꯪꯕ ꯀꯔꯇꯥ ꯍꯦ. ꯑꯩꯗꯤ ꯏꯪꯗꯦ. ꯎꯝ ꯅꯪ ꯏꯪꯕ꯭ꯔꯥ? ꯑꯩꯗꯤ ꯏꯪꯕꯤꯗꯦ. ꯁꯤ ꯃꯣꯝꯄꯥꯛꯐꯤꯗꯛꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯅꯨꯡꯁꯤꯕꯅꯤ. ꯃꯅꯤꯄꯨꯔꯗ ꯂꯩꯖꯔꯛꯄ ꯃꯣꯝꯄꯥꯛꯐꯤꯗꯛꯅꯤ. ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ. ꯑꯗꯨꯒ ꯑꯩꯅ ꯏꯪꯕꯅꯤꯅ ꯏꯁꯤꯡꯁꯤꯒ ꯍꯥꯟꯖꯟ ꯊꯝꯃꯤꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯏꯪꯕꯁꯤꯒꯅꯦ ꯁꯤꯒ ꯏꯁꯤꯡ ꯍꯥꯟꯖꯟ ꯊꯝꯃꯤꯅꯤ. ꯅꯠꯇ꯭ꯔꯗꯤꯅꯦ ꯀꯩꯅꯣ ꯇꯧꯔꯦꯅ.
ꯃꯩ ꯇꯤꯛꯎꯔꯁꯨꯅꯦ ꯏꯪꯉꯤꯗꯣ ꯁꯨꯝ ꯉꯥꯏꯍꯥꯛꯀꯤ ꯀꯩꯅꯣ ꯇꯧ ꯃꯩ ꯇꯤꯛꯎꯕꯩ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯔꯁꯨ ꯁꯨꯝ ꯏꯪꯉꯤ ꯑꯗꯨꯅꯦ ꯂꯝꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯕꯗꯀꯣ ꯃꯤꯌꯥꯗꯤ ꯄꯠꯇꯥ ꯑꯦꯛꯁꯣꯅꯥ ꯇꯣꯖꯤ ꯍꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯅ ꯀꯃꯥꯏꯅ ꯍꯥꯏꯅꯩꯕꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯂꯝꯗꯤ ꯑꯁꯥꯝꯗꯗꯤ ꯂꯝ ꯀꯌꯥ ꯍꯦꯟꯅ ꯇꯥꯡꯗꯦ ꯂꯝ ꯀꯌꯥ ꯍꯦꯟꯅ ꯇꯥꯡꯗꯦ ꯑꯩꯈꯣꯏꯒꯤ ꯂꯧ ꯁꯪꯒꯝ ꯑꯃꯗꯀꯣ ꯂꯧ ꯁꯪꯒꯝ ꯑꯃꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯇꯥꯎꯟ ꯃꯅꯨꯡꯗ ꯌꯥꯝꯅꯁꯨ ꯍꯦꯟꯅ ꯆꯠꯊꯗꯕ ꯃꯩꯇꯩ ꯈꯨꯟꯗ ꯁꯨꯝ ꯂꯧ ꯁꯪꯒꯝ ꯑꯃꯗ ꯂꯨꯄꯥ ꯂꯥꯛ 12 ꯁꯨꯝ ꯂꯧ ꯁꯪꯉꯝ ꯑꯃ ꯐꯪꯕ ꯑꯗꯨꯃꯥꯏꯅ ꯂꯝꯁꯨ ꯂꯩꯌꯦꯕꯀꯣ ꯌꯥꯝꯅ ꯊꯥꯞꯇꯕ ꯍꯣꯖꯥꯏꯗꯒꯤ ꯌꯥꯝ ꯊꯥꯞꯇꯕ ꯁꯨꯝ ꯀꯤꯂꯣꯃꯤꯇꯔ 10 ꯆꯠꯄ ꯊꯣꯔꯦꯟ ꯈꯨꯝꯂꯣꯡꯗ ꯀꯤꯂꯣꯃꯤꯇꯔ 10 ꯐꯥꯒꯗ꯭ꯔꯥ ꯍꯣꯖꯥꯏꯗꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯅꯤꯀꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯍꯣꯖꯥꯏ ꯇꯥꯎꯟ ꯃꯅꯨꯡꯗꯒꯤꯅꯦꯕ ꯃꯩꯇꯩ ꯈꯨꯟ ꯂꯩꯌꯦꯕꯀꯣ ꯀꯤꯂꯣꯃꯤꯇꯔ ꯑꯗꯨꯒ ꯇꯥꯎꯟ ꯃꯅꯨꯡꯗꯗꯤ ꯇꯥꯡꯉꯦ ꯀꯔꯣꯔ ꯌꯧꯔꯦ ꯇꯥꯎꯟꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 5-6 ꯆꯪꯕ ꯇꯥꯎꯟ ꯃꯅꯥꯛꯇꯗꯤ ꯁꯨꯝ ꯂꯨꯄꯥ ꯂꯥꯛ 50-60 ꯑꯗꯨꯃꯥꯏꯅ ꯌꯧꯔꯦ ꯑꯗꯩꯗꯤ ꯀꯤꯂꯣꯃꯤꯇꯔ 10 ꯆꯠꯈ꯭ꯔꯒꯗꯤꯀꯣ ꯑꯗꯨꯒ ꯃꯩꯇꯩ ꯈꯨꯟ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯁꯤꯡꯗꯨꯅ ꯂꯥꯛ 13-12 ꯑꯗꯨꯃꯥꯏꯅ ꯄꯤꯔꯦ ꯂꯧ ꯁꯪꯒꯝ ꯑꯃꯗ ꯂꯧ ꯁꯪꯒꯝ 4ꯅ ꯄꯔꯤ ꯑꯃ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯗꯤ ꯁꯪꯒꯝ ꯍꯥꯏꯅꯗꯦ ꯑꯩꯈꯣꯏ ꯁꯤꯒꯅ ꯑꯃꯨꯛꯅꯦ ꯕꯤꯘꯥ ꯍꯥꯏꯅꯩ ꯕꯤꯘꯥ ꯄꯨꯔꯥ ꯂꯧ ꯕꯤꯘꯥ 4ꯅ ꯂꯧ ꯄꯨꯔꯥ ꯑꯃ ꯃꯅꯤꯄꯨꯔꯗꯅ ꯂꯧ ꯁꯪꯒꯝ 4ꯅ ꯂꯧ ꯄꯔꯤ ꯑꯃꯒ ꯍꯥꯏꯅꯗ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯂꯧꯈꯥꯏ ꯑꯃ ꯂꯧꯒꯦ ꯍꯥꯏꯁꯨ ꯌꯥꯏ ꯄꯋꯥ ꯑꯃ ꯂꯧꯒꯦ ꯍꯥꯏꯁꯨ ꯌꯥꯏ ꯑꯗꯣ ꯈꯪꯗꯦ ꯀꯩ ꯍꯥꯏꯗꯣꯏꯕ ꯑꯗꯨꯕꯨ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯔꯤꯃꯈꯩꯗꯤ ꯃꯅꯤꯄꯨꯔꯗꯩ ꯊꯣꯛꯄꯤꯗꯕ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯐꯥꯎꯅ ꯆꯪꯁꯜꯂ ꯂꯩꯅꯤꯡꯕꯅꯤ ꯃꯅꯤꯄꯨꯔꯁꯤꯗꯀꯣ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯅ ꯊꯣꯛꯑꯒ ꯂꯩꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯦ ꯀꯅꯥꯅ ꯀꯟꯕꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯂꯩꯇ꯭ꯔꯒꯗꯤ ꯏꯃꯥ ꯏꯄꯥꯗꯣ ꯀꯅꯥꯅ ꯌꯦꯡꯕꯤꯗꯣꯏꯅꯣꯀꯣ ꯃꯤꯅ ꯀꯌꯥꯝ ꯌꯦꯡꯕꯤꯗꯣꯏꯅꯣ ꯑꯗꯨꯅ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯗꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯄꯤꯗꯕ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯄꯥꯛ ꯍꯥꯏꯔꯤꯁꯦ ꯂꯣꯏꯕ ꯁꯅꯥ ꯂꯩꯄꯥꯛ ꯍꯥꯏꯁꯦ ꯂꯣꯏꯕꯅꯤꯀꯣ ꯐꯖꯕꯗ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯦ ꯂꯩꯕ ꯅꯨꯡꯉꯥꯏ ꯆꯥꯕ ꯊꯛꯄ ꯍꯥꯎꯔꯤ ꯑꯩ ꯁꯨꯃꯥꯏꯅ ꯍꯤꯞꯄ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯁꯤꯃꯨꯛ ꯍꯤꯞꯄꯤ ꯍꯥꯏꯅ ꯀꯃꯦꯟ ꯑꯃꯅꯤ ꯁꯨꯝ ꯇꯧꯕꯤꯔꯛꯄ ꯌꯥꯎꯒꯅꯤ ꯉꯥꯊꯕꯅꯤ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅ ꯃꯣꯟꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯊꯔ ꯂꯩꯕꯅꯤ ꯑꯗꯣ 1:30 ꯅꯪ ꯂꯣꯏꯔꯕꯣ ꯂꯥꯎꯗ ꯑꯝꯇ ꯃꯣꯕꯥꯏꯜ ꯄꯥꯏꯔꯣ ꯃꯣꯕꯥꯏꯜ ꯄꯥꯏꯔꯣ ꯂꯥꯎꯅꯦ ꯑꯝꯇ ꯁꯦ ꯑꯝꯇ ꯂꯥꯏꯚ ꯁꯥꯟꯅꯧꯁꯦ ꯅꯪ ꯑꯝꯇ ꯋꯥꯔꯤ ꯂꯩꯅ ꯋꯥ ꯑꯝꯇ ꯁꯥꯟꯅꯧ ꯉꯥꯛꯇꯪ ꯐꯥꯍꯜꯂꯨ ꯃꯇꯝꯗ ꯑꯩ ꯑꯃꯨꯛ ꯌꯦꯡꯒꯦ ꯀꯃꯦꯟ ꯃꯇꯝ ꯀꯩ ꯐꯥꯕ ꯍꯥꯏꯅꯣ ꯑꯩ ꯑꯝꯇ ꯁꯣꯝꯗ ꯊꯕꯛ ꯑꯝꯇ ꯂꯩ ꯀꯩ ꯑꯗꯨꯝ ꯅꯪ ꯉꯥꯊꯔ ꯑꯗꯨꯝ ꯁꯥꯟꯅꯧ ꯀꯩꯗꯧꯔꯒꯦ ꯅꯪ ꯂꯥꯛ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯪꯍꯟꯒꯦ ꯂꯥꯎ ꯏꯁꯤꯡ ꯂꯥꯎ ꯏꯁꯩ ꯃꯇꯦꯛ ꯇꯧꯔ ꯉꯥꯏꯍꯥꯛꯇꯪ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯉꯪꯁꯤ ꯂꯥꯎ ꯍꯥꯏꯔꯤꯕ ꯑꯩꯅ ꯈꯪꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯁꯤ ꯂꯥꯎ ꯍꯥꯏꯕ ꯑꯩꯅ ꯀꯩꯒꯤ ꯊꯝꯗꯣꯏꯅꯣ ꯀꯩꯒꯤ ꯊꯝꯗꯣꯔꯤꯕꯅꯣ ꯀꯔꯤ ꯀꯃꯦꯟ ꯑꯁꯥꯡꯕ ꯑꯃ ꯂꯥꯛꯑꯦ ꯀꯃꯦꯟ ꯄꯥꯅꯕ ꯃꯤ ꯀꯧꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯍꯌꯨꯝ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧ ꯍꯧꯖꯤꯛꯀꯥꯟꯁꯤꯅ ꯃꯦꯆꯤꯟꯗ ꯂꯣꯏꯅ ꯊꯕꯛ ꯇꯧꯅꯔꯦ ꯃꯦꯆꯤꯟ ꯍꯥꯏꯅ ꯃꯔꯣꯏ ꯇꯛꯑꯦ ꯃꯤꯛꯁꯤꯗ ꯆꯥꯛ ꯊꯣꯡꯉꯦ ꯃꯦꯆꯤꯟꯗ ꯔꯥꯏꯁ ꯀꯨꯀꯔꯗ ꯊꯣꯡꯉꯛꯄꯗꯒꯤ ꯍꯦꯟꯅ ꯔꯥꯏꯁ ꯀꯨꯀꯔꯗꯅ ꯑꯃꯨꯛ ꯁꯝꯃꯦꯅ ꯂꯩꯅꯔꯝꯃꯤꯅꯦꯕ ꯀꯨꯀꯔꯗ ꯊꯣꯡꯕꯁꯦꯀꯣ
ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯨꯀꯔꯁꯤꯒ ꯑꯃꯨꯛ ꯊꯥꯡꯒꯠꯂꯒ ꯒꯦꯁ ꯑꯣꯟ ꯇꯧꯔꯒ ꯃꯨꯠꯊꯠꯄꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯑꯗꯨꯐꯥꯎꯅ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯣꯔꯠꯀꯠ ꯄꯥꯝꯅ ꯔꯥꯏꯁ ꯀꯨꯀꯔ ꯃꯨꯜꯂꯒ ꯃꯊꯟꯇ ꯀꯥꯈꯠꯅ ꯂꯩꯖꯅꯤ ꯍꯥꯏꯅꯀꯣ ꯒꯦꯁ ꯃꯨꯊꯠꯅ ꯂꯥꯛꯄ ꯒꯦꯁ ꯃꯨꯊꯠꯄꯩ ꯀꯩꯅꯣꯒꯗꯣ ꯑꯗꯨꯝ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯑꯕꯅꯤ ꯈꯔ ꯂꯩꯔꯗꯤ ꯀꯩ ꯑꯣꯏꯗꯣꯏꯕ ꯈꯪꯗꯦ ꯂꯧ ꯈꯥꯎꯕꯒꯤ ꯃꯦꯆꯤꯟ ꯐꯧ ꯊꯥꯕꯒꯤ ꯃꯦꯆꯤꯟ ꯂꯣꯏꯔꯦ ꯍꯧꯖꯤꯛꯀꯥꯟ ꯇꯧꯔꯤꯁꯦꯀꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯣꯕꯥꯏꯜꯁꯦ ꯌꯥꯝ ꯅꯤꯛꯄ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯁꯦ ꯋꯥꯈꯜ ꯂꯩꯅꯥ ꯐꯅꯕ ꯑꯩ ꯃꯤꯠꯁꯦ ꯃꯈꯥꯗ ꯈ꯭ꯋꯥꯏ ꯄꯣꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯏꯔꯣꯏꯗ ꯑꯣꯏꯕꯩ ꯇꯧꯔꯤꯔꯥ ꯄꯣꯝꯃꯤꯁꯦ ꯌꯦꯡꯉꯨꯅꯦ ꯁꯨꯃꯥꯏꯅ ꯑꯗꯨ ꯄꯣꯝꯃꯤꯁꯦ ꯌꯦꯡꯉꯨ ꯀꯩꯒꯤꯅꯣ ꯊꯥꯏꯔꯣꯏꯗ ꯑꯣꯏꯕꯩ ꯇꯧꯔꯤꯔꯥ ꯁꯦ ꯄꯣꯝꯃꯤꯁꯦ ꯃꯌꯥꯝ ꯈꯪꯕ ꯇꯥꯔꯗꯤ ꯍꯥꯏꯕꯤꯔꯛꯎ ꯀꯩ ꯍꯤꯗꯥꯛ ꯆꯥꯔ ꯐꯩꯌꯦꯅ ꯌꯦꯡꯉꯨ ꯃꯤꯠꯁꯦ ꯄꯣꯝꯃꯤꯁꯦ ꯎꯕ꯭ꯔꯥ ꯁ꯭ꯋꯥꯏꯗꯁꯨ ꯁꯨꯝ ꯄꯣꯝꯃꯤꯗꯣ ꯌꯥꯝ ꯄꯣꯝꯃꯤ ꯌꯦꯡꯉꯨ ꯃꯤꯠ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯣ ꯉꯁꯥꯏ ꯉꯥꯡ ꯄꯣꯝꯕꯅꯤ ꯎꯕ꯭ꯔꯥ ꯎꯕ꯭ꯔꯥ ꯄꯣꯝꯃꯤꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯠꯁꯦ ꯀꯌꯥꯝ ꯄꯣꯝꯃꯤꯁꯦ ꯌꯦꯡꯉꯨ ꯉꯥꯡꯉꯤꯁꯦ ꯎꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝꯕꯩꯁꯦ ꯎꯔꯒ ꯑꯃꯨꯛ ꯄꯣꯊꯥꯔꯁꯤ ꯉꯁꯤꯒꯤ ꯌꯥꯝ ꯄꯣꯝꯃꯤꯁꯦ ꯌꯦꯡꯉꯨ ꯅꯪ ꯃꯃꯤꯠꯇꯨ ꯀꯩꯅꯣ ꯉꯁꯥꯏ ꯍꯥꯏꯗꯣ ꯑꯣꯏꯔꯣꯝꯒꯤ ꯄꯣꯊꯥꯔꯁꯤ ꯁꯤ ꯀꯃꯥꯏꯅ ꯑꯁꯥꯡꯕꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯝꯇ ꯄꯥꯔꯣ ꯃꯨꯠꯇ ꯂꯩꯔꯝꯃꯤꯕꯣ ꯀꯩꯅꯣꯁꯦ ꯀꯔꯤ ꯀꯃꯦꯟ ꯂꯩꯒꯦ ꯃꯨꯠ ꯇꯧ ꯂꯩꯔꯝꯃꯦ ꯑꯩꯅ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ ꯈꯨꯠꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯥꯟ ꯊꯣꯛꯑꯒ ꯍꯧꯖꯤꯛ ꯃꯣꯏꯅ ꯄꯥꯟꯂꯤꯁꯦ ꯗꯨꯅꯤꯌꯥ ꯆꯤꯡꯇꯝ ꯁꯦꯔ ꯀꯌꯥ ꯌꯥꯎꯔꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯩꯇꯩ ꯈꯣꯏꯁꯨ ꯅꯣꯔꯠ ꯏꯁ ꯃꯄꯥꯟ ꯂꯝ ꯁꯤꯟ ꯊꯨꯡꯅ ꯂꯩ ꯊꯣꯛꯅꯕ ꯇꯧꯍꯧꯔꯣ ꯀꯩ ꯍꯥꯏꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯥꯟ ꯊꯣꯛꯂꯒ ꯍꯧꯖꯤꯛ ꯃꯣꯏꯅ ꯄꯥꯜꯂꯤꯁꯦ ꯗꯨꯅꯤꯌꯥ ꯆꯤꯡꯇꯝ ꯁꯍꯔ ꯀꯌꯥ ꯌꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯩꯇꯩꯈꯣꯏꯁꯨ ꯅꯣꯔꯠ ꯏꯁ ꯃꯄꯥꯟ ꯂꯝ ꯁꯤꯟ ꯊꯨꯡꯅ ꯂꯩ ꯊꯣꯛꯅꯕ ꯇꯧꯍꯧꯔꯣ ꯚꯥꯞꯀꯁꯤꯇꯪ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯀꯃꯦꯟꯗꯣ ꯀꯩꯅꯣ ꯍꯥꯏꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯈꯤ ꯁꯤꯡ ꯃꯅꯤꯄꯨꯔ ꯀꯩꯅꯣꯁꯦ ꯊꯣꯛꯏꯁꯦ ꯁꯤꯁꯦ ꯀꯩꯅꯣ ꯇꯣꯞ ꯐꯦꯟꯁ ꯍꯥꯏꯃꯤꯗ ꯑꯗꯩ ꯁꯤꯅ ꯀꯩ 7ꯒ 2ꯒꯁꯤꯅ ꯀꯩ ꯁꯤꯅꯤꯁꯤꯅ ꯁꯤꯌꯥꯔꯔꯣ ꯊꯣꯛꯏ ꯑꯅꯤꯁꯦ 72 ꯃꯤ ꯂꯩꯌꯦꯕ ꯑꯦ 72 ꯂꯥꯏꯛꯅꯦ 166 ꯃꯤ ꯂꯩꯕ ꯃꯦꯗꯥꯝ ꯍꯤꯞꯀꯦꯔꯥ ꯇꯨꯝꯒꯦꯔꯥ ꯇꯧꯅꯤꯡ ꯇꯧ ꯁꯦꯕꯥꯗꯤ ꯂꯦꯞꯄꯤꯒꯅꯨ ꯈꯨꯃꯟꯆꯥ ꯏꯀꯥꯏꯀꯣ ꯅꯤꯔꯃꯜ ꯁꯤꯡ ꯌꯥꯝ ꯏꯀꯥꯏꯀꯣ ꯍꯥꯏꯔꯛꯏꯗꯣ ꯅꯤꯔꯃꯜ ꯁꯤꯡ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯅꯤꯔꯃꯜꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯥꯝꯆꯧ ꯃꯥꯜꯂꯤ ꯍꯦꯝꯆꯟꯗ꯭ꯔ ꯁꯤꯡ ꯁꯣꯅꯤꯌꯥ ꯍꯥꯟꯅꯒꯤ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯑꯣꯗꯤꯟꯗꯨꯗꯤ ꯂꯩꯔꯤꯕꯣ ꯂꯩꯈꯤꯗꯔꯦ
ꯖꯤꯁꯔꯥꯒꯤ ꯏꯆꯦꯅ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯀꯃꯦꯟ ꯄꯥꯏꯁꯦ ꯃꯌꯥ ꯀꯥꯊꯣꯛꯄ ꯈꯛꯇꯪ ꯉꯝꯖꯗ꯭ꯔ ꯃꯥꯜꯂꯦ ꯂꯩꯈꯤꯗ꯭ꯔꯦ ꯗꯣꯛꯇꯔ ꯑꯣꯔꯦꯟꯗꯨ ꯀꯨꯃꯥꯔ ꯗꯦ ꯍꯥꯏꯕꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯀꯃꯦꯟ ꯄꯤꯔꯛꯇ꯭ꯔꯦ ꯃꯤꯁꯤꯡꯁꯨ ꯂꯦꯞꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯑ ꯆꯠꯄꯤꯒꯅꯨ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯗꯤ ꯀꯩꯗꯧꯅꯤ ꯏꯔꯝꯗꯝ ꯀꯟꯗꯣꯏꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯀꯟꯗꯣꯏꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔ ꯀꯟꯒꯗ꯭ꯔꯥ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯔꯃꯜ ꯁꯤꯡꯍ ꯑꯩ ꯁꯤꯜꯆꯔꯒꯤꯅꯤ ꯑꯥꯏ ꯑꯣ ꯂꯚ ꯌꯨ ꯏꯆꯦ ꯀꯩ ꯍꯥꯏꯕ ꯃꯥ ꯁꯤꯜꯆꯔꯒꯤꯅꯤ ꯑꯥꯏ ꯂꯚ ꯌꯨ ꯏꯆꯦ ꯍꯣꯏ ꯁꯤꯜꯆꯔ ꯀꯗꯥꯏꯒꯤꯅꯣ ꯍꯣꯏ ꯀꯩꯝ ꯀꯥꯏꯗꯦ ꯃꯆꯦ ꯑꯃꯗ ꯒꯨꯂꯥꯞ ꯊꯧꯗꯥꯝ ꯃꯅꯥꯎ ꯑꯃꯅ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯏꯆꯦ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯀꯩꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯕꯁꯦ ꯃꯈꯜ ꯌꯥꯝ ꯌꯥꯝꯃꯤ ꯃꯄꯥꯗ ꯃꯃꯥꯗ ꯃꯥ ꯂꯣꯏꯅ ꯃꯥꯏ ꯃꯥꯏꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯌꯥꯏ ꯑꯇꯩꯗꯤ ꯒꯨꯂꯥꯞ ꯊꯧꯗꯥꯝ ꯍꯥꯏ ꯍꯦꯜꯂꯣ 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 ꯃꯌꯥꯝ ꯑꯩ ꯃꯤꯠ ꯄꯣꯝꯃꯤꯁꯤ ꯃꯇꯥꯡꯗ ꯈꯪꯕ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯎ ꯀꯂꯦꯁꯇ꯭ꯔꯣꯟꯗꯤ ꯅꯠꯇꯦꯀꯣ ꯁꯤꯁꯦ ꯅꯤꯔꯃꯜ ꯁꯤꯡ ꯀꯁꯥꯔ ꯀꯁꯥꯔ ꯀꯗꯥꯏꯒꯤꯅꯣ ꯀꯁꯥꯔ ꯀꯗꯥꯏꯒꯤ ꯑꯣꯏꯕꯤꯔꯤꯅꯣ ꯍꯥꯏꯕꯤꯔꯛꯎ ꯑꯩꯒꯤ ꯇꯥꯏꯝꯁꯦ 2 ꯑꯋꯥꯔꯁ ꯐꯥꯍꯜꯂꯒ ꯃꯨꯠꯊꯠꯂꯒꯦꯅ ꯉꯥꯏꯔꯤꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯠꯂꯤ 2 ꯑꯋꯥꯔꯁ ꯐꯥꯒꯗ 15 ꯃꯤꯅꯤꯠ ꯋꯥꯠꯂꯤ 19 लौंगानी ꯍꯨꯝ 19 मिनट 18 मिनट वाले 18 18 ꯃꯤꯅꯤꯠ ꯋꯥꯠꯂꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯈꯜ ꯂꯩꯅꯥ ꯐꯅꯕ ꯍꯥꯏꯗꯣ लखीपुर ꯑꯣ ꯂꯛꯈꯤꯄꯨꯔꯗꯒꯤ ꯂꯛꯈꯤꯄꯨꯔꯁꯦ ꯃꯃꯤꯡꯗꯤ ꯌꯥꯝ ꯆꯠꯂꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯠꯇ꯭ꯔꯤ ꯂꯛꯈꯤꯄꯨꯔ ꯍꯥꯏꯁꯦ ꯌꯨꯝ ꯁꯤꯗꯕꯕꯨ बिचरी ले ꯂꯛꯈꯤꯄꯨꯔ ꯀꯁꯥꯔꯁꯤꯁꯨ ꯃꯩꯇꯩ ꯌꯥꯝ ꯇꯥꯏ ꯀꯁꯥꯔꯗ ꯃꯩꯇꯩ ꯈꯨꯟ ꯌꯥꯝ ꯂꯩ ꯀꯁꯥꯔꯗꯁꯨ जेसी का मई हेलो हेलो केशव हेलो 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 कौन केशव केशव एव केशव ꯒꯥꯡꯉꯥꯏ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ कमेंट तौरक्तरे कन्नाम ꯀꯅꯥꯝ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯕꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ निर्मल सिंह मासु होजाइदसु लाक्ꯇ꯭ꯔꯤꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯣꯖꯥꯏ ꯀꯣꯏ ꯂꯥꯛꯑꯣ ꯍꯣꯖꯥꯏ ꯀꯣꯏꯕ ꯂꯥꯛꯑꯣ 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 ꯅꯆꯦꯁꯦ ꯌꯨꯝ ꯁꯥꯗ꯭ꯔꯤꯌꯦ ꯂꯥꯏꯛ ꯇꯧꯕꯁꯦ ꯅꯆꯦꯁꯦ ꯑꯝꯇ ꯌꯨꯝ ꯁꯥꯈꯤꯒꯦ 74 लाइक सूरे इसी नौ मैम डिस्प्ले दुगो खुद नानी एकदम टक टक ठेंग भी तुम लाइक होई बनी ꯌꯨꯝ ꯁꯥꯗ꯭ꯔꯤꯌꯦ ꯅꯆꯦꯁꯦ ꯌꯨꯝ ꯁꯥꯔꯗꯤꯀꯣ ꯃꯌꯥꯝ ꯂꯥꯛꯑ ꯂꯩꯅꯕ ꯍꯣꯜ ꯑꯃꯇꯪ ꯁꯥꯒꯦ ꯈꯟꯖꯕꯅꯤ ꯀꯩꯅꯣ ꯑꯦꯝꯕꯨꯂꯦꯟꯁꯔ ꯌꯥꯝ ꯈꯣꯡꯉꯤꯗ ꯐꯌꯔ ꯕ꯭ꯔꯤꯒꯦꯗ ꯑꯦꯝꯕꯨꯂꯦꯟꯁꯔꯣ एम्बुलेंस ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯥꯃꯨꯅ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯕꯗꯣ फॉर एग्जांपल ꯁꯤꯗꯕ ꯁꯤꯗꯕ कमेंट तो भी रो मैम कमेंट 171 मिले कमेंट लेटर पे बटन ये क्या है ऊपर में इस फेसबुक पे चंग कोई जेंगे ꯃꯤ ꯋꯥ ꯉꯥꯡꯅꯕꯅ ꯑꯃ ꯐꯔꯤꯕ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯈꯪꯗꯦ ꯃꯤꯅ ꯈꯇꯪ ꯍꯦꯟꯒꯠꯂꯛꯑꯦ ꯌꯦꯡ ꯉꯝꯅꯗꯦꯗꯣ
ꯃꯤꯅ ꯋꯥꯔꯦ ꯅꯣꯛꯅꯗꯩ ꯉꯥꯏ ꯂꯩꯗꯣ ꯈꯇꯪ ꯅꯨꯡꯉꯥꯏꯈꯠꯂꯦ ꯖꯦꯁꯤ ꯀꯥꯃꯩ ꯅ꯭ꯌꯨ ꯏꯌꯔ ꯅꯣꯏꯉꯩ ꯈꯨꯃꯟꯆꯥ ꯃꯦꯗꯥꯝ ꯈꯣꯟꯖꯦꯜꯗꯤ ꯑꯅꯤꯅꯤ ꯀꯔꯤ ꯈꯣꯟꯖꯦꯜꯗꯤ ꯑꯅꯤꯅꯤ ꯁꯛꯇꯤ ꯃꯦꯗꯥꯝ ꯇꯃꯛ ꯎꯏ ꯂꯧꯅꯤꯡ ꯂꯧꯖꯁꯅꯨ ꯃꯁꯛꯇꯨꯗꯤ ꯑꯃꯨꯛꯇꯪ ꯎꯖꯒꯦ ꯀꯃꯦꯟ ꯑꯃꯈꯛꯀ ꯂꯥꯛꯑꯦ ꯀꯃꯦꯟ ꯄꯥꯖꯒꯦ ꯆꯩꯗ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯀꯃꯦꯟ ꯄꯨꯝꯅꯃꯛ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛ ꯀꯁꯥꯔ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯂꯛꯈꯤꯄꯨꯔꯗꯒꯤ ꯊꯥꯒꯠꯆꯩ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯁꯤꯗꯤ ꯊꯥꯒꯠꯆꯔꯤ ꯃꯃꯥꯡ ꯗꯣꯅꯦꯁꯟ ꯊꯥꯒꯠꯆꯔꯤ ꯑꯃ ꯍꯥꯞꯈ꯭ꯔꯕꯅꯤ ꯀꯁꯥꯔ ꯍꯦꯝꯆꯟꯗ꯭ꯔ ꯁꯤꯡ ꯍꯦꯝꯆꯟద్ꯔ ꯍꯦꯝꯆꯟꯗ꯭ꯔꯁꯦ ꯃꯃꯥꯡꯗ ꯀꯩꯅꯣ ꯗꯣꯅꯦꯁꯟ ꯍꯥꯞꯈꯤꯕ꯭ꯔꯣ ꯅꯠꯇꯦ ꯗꯣꯅꯦꯁꯟ ꯃꯇꯝꯗ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯗꯁꯨ ꯃꯤ ꯌꯥꯝ ꯍꯥꯞꯄꯛꯑꯦꯕ ꯑꯣ ꯍꯣꯏ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯇ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯃꯌꯥꯝ ꯂꯥꯛꯈꯤꯕꯅꯦ ꯃꯅꯤꯄꯨꯔꯗ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔꯒꯤ ꯌꯥꯝꯅ ꯀꯟꯅ ꯏꯔꯥꯡ ꯊꯛꯅꯕ ꯃꯇꯝꯗ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔꯗꯒꯤꯁꯨ ꯀꯁꯥꯔ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯑꯗꯩꯗꯤ ꯀꯁꯥꯔ ꯃꯐꯝ ꯀꯌꯥ ꯀꯌꯥꯗꯒꯤꯁꯨ ꯗꯣꯅꯦꯁꯟ ꯀꯥꯞꯄꯤꯔꯦ ꯑꯉꯝꯕ 500 ꯈꯪꯗꯦ 1,000 ꯈꯪꯗꯦ ꯗꯣꯅꯦꯁꯟ ꯀꯥꯞꯄꯤꯔꯛꯈꯤꯕꯅꯤ ꯅꯪ ꯅꯈꯣꯡꯗ ꯅꯤꯛꯏꯗꯣ ꯀꯩꯅꯣ ꯃꯣꯕꯥꯏꯜꯁꯦ ꯂꯣꯏ ꯅꯤꯛꯑꯦ ꯅꯈꯣꯡꯗ ꯅꯤꯛꯂꯛꯄꯗꯤ ꯑꯩꯁꯤꯅ ꯎꯝ ꯃꯤꯅ ꯂꯣꯏꯈ꯭ꯔꯕꯩ ꯈꯟꯒꯅꯤ ꯅꯦꯠ ꯆꯠꯇ꯭ꯔꯕꯩ ꯈꯟꯒꯅꯤ ꯅꯪ ꯎꯪꯉꯤ ꯈꯣꯡꯗꯣ ꯆꯨꯞ ꯀꯌꯥꯝ ꯈꯨꯝꯒ ꯂꯦꯡꯉꯦꯁꯤ ꯂꯩ ꯌꯦꯡꯉꯤꯅꯦ ꯅꯪ ꯅꯈꯣꯡꯗ ꯀꯌꯥꯝ ꯂꯦꯡꯉꯦꯅ ꯌꯦꯡꯉꯣ ꯅꯪꯅ ꯅꯤꯛꯂꯛꯄꯗ ꯃꯣꯕꯥꯏꯜꯁꯦ ꯀꯌꯥꯝ ꯅꯤꯛꯏ ꯌꯦꯡꯉꯣ ꯑꯅꯤꯠꯄꯤꯅꯤ ꯃꯣꯕꯥꯏꯜꯁꯦ ꯂꯦꯡꯉꯦ ꯂꯦꯡꯉꯦꯅ ꯂꯦꯡꯉꯦ ꯂꯦꯡꯉꯦꯅ ꯃꯌꯥꯝ ꯁꯅꯥꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯍꯣꯡꯗꯣꯏꯅꯣ ꯁꯅꯥꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯃꯔꯥꯡ ꯀꯥꯏ ꯁꯤ ꯐꯪꯗꯣꯏꯅꯣ ꯃꯌꯥꯝ ꯀꯥꯕꯣ ꯚꯦꯂꯤ ꯍꯦꯛ ꯐꯪꯕ ꯍꯣꯡꯉꯅꯤ ꯁꯅꯥ BJP ꯁꯔꯀꯥꯔ ꯂꯥꯛꯄꯗꯒꯤ ꯄꯣꯠꯁꯨ ꯍꯣꯡꯉꯦ ꯄꯣꯠ ꯍꯣꯡꯕꯗ ꯊꯥꯎꯒꯁꯦ ꯂꯤꯇꯔꯗ 200 ꯌꯧꯔꯦ ꯆꯦꯡꯒꯁꯤꯅ ꯀꯦꯖꯤꯗ 50-60 ꯌꯧꯔꯦ ꯄꯣꯠ ꯍꯣꯡꯕꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯩꯈꯣꯏꯒꯤ BJP ꯁꯔꯀꯥꯔꯁꯤꯅ ꯂꯥꯛꯄꯗ ꯍꯣꯡꯕꯒꯤ ꯆꯥꯡꯁꯦ ꯐꯖꯅ ꯍꯣꯡꯉꯦ ꯂꯝꯕꯤ ꯊꯣꯡꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯀꯣ ꯑꯩꯈꯣꯏ ꯑꯁꯥꯝꯗꯗꯤ ꯍꯣꯖꯥꯏꯗꯗꯤ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯐꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯂꯝꯕꯤ ꯐꯩ ꯃꯅꯤꯄꯨꯔꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯂꯝꯕꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯅꯣꯡ ꯆꯨꯔꯗꯤ ꯂꯧ ꯎꯕ ꯌꯥꯅꯤ ꯅꯨꯡꯁꯥ ꯁꯥꯔꯗꯤ ꯔꯣꯕꯤꯟ ꯄꯣꯊꯥ ꯌꯥꯝ ꯊꯥꯗ꯭ꯔꯁꯨ ꯌꯥꯅꯤ ꯆꯨꯝꯃꯤ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯂꯝꯕꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯥꯕꯒꯤꯗꯣ ꯀꯩ ꯍꯥꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯌꯥꯝꯕ ꯂꯝꯕꯦꯟ ꯐꯔꯦ ꯂꯣꯏꯅ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯂꯝꯕꯤ ꯐꯔꯦ ꯃꯌꯥꯏ ꯖꯦꯁꯤ ꯀꯥꯃꯩ ꯏꯆꯦ ꯐꯖꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯂꯩꯇ꯭ꯔꯦ ꯂꯝꯕꯦꯟ ꯐꯠꯇꯕ ꯑꯣꯜ ꯐꯔꯦ ꯈꯨꯜꯂꯛ ꯈꯨꯂꯪꯒꯥꯏꯐꯥꯎ ꯂꯣꯏꯅ ꯃꯅꯤꯄꯨꯔꯒꯤꯗꯤ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯂꯝꯕꯤ ꯈꯨꯐ ꯑꯗꯩꯗꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯑꯗꯩꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯀꯩꯅꯣ ꯏꯆꯦꯗꯣ ꯀꯩ ꯂꯝꯒꯤꯅꯣ ꯃꯥ ꯏꯆꯦꯗꯣ ꯃꯁꯝ ꯑꯗꯣ ꯀꯩꯅꯣꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯂꯝꯗꯨꯒꯤ ꯃꯤꯡꯗꯣ ꯈꯖꯤꯛꯀꯤꯔ ꯅꯪꯅ ꯆꯠꯂꯨꯏ ꯃꯐꯝꯗꯣ ꯀꯥꯏ ꯑꯗꯨ ꯅꯤꯡꯁꯤꯡꯗꯣꯔꯤ ꯂꯝꯕꯤꯗꯨꯅꯒ ꯐꯠꯇꯕ ꯂꯝꯕꯤꯁꯤꯗꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯅꯪ ꯆꯠꯂꯨꯏ ꯃꯐꯝꯗꯣ ꯐꯥꯒꯤꯔꯣ ꯄꯨꯡ ꯀꯌꯥ ꯐꯥꯔꯦ 48 49 ꯑꯗꯨꯅꯤ ꯃꯅꯤꯄꯨꯔ ꯂꯝꯕꯤ ꯐꯕꯩ ꯆꯥꯡꯁꯦꯀꯣ ꯅꯣꯡ ꯆꯨꯔꯗꯤ ꯂꯧ ꯎꯕ ꯌꯥꯔꯅꯤ ꯅꯨꯡꯁꯥ ꯁꯥꯔꯗꯤ ꯄꯧꯗꯔ ꯇꯩꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯐꯖꯅ ꯄꯤꯊꯕꯅꯤ ꯐꯦꯁꯤꯂꯤꯇꯤꯒꯤ ꯆꯥꯡꯁꯦ ꯑꯕꯨꯡꯉꯣ ꯅꯪ ꯃꯣꯕꯥꯏꯜꯗꯣ ꯌꯥꯝ ꯀꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪ ꯃꯊꯟ ꯇꯥꯅꯕ ꯊꯥꯔ ꯌꯥꯗ꯭ꯔꯣ ꯚꯤꯗꯤꯑꯣ ꯇꯧꯔꯣ ꯇꯧꯒꯅꯨ ꯇꯧꯕꯒꯤꯗꯤ ꯇꯧꯅꯦ ꯇꯧ ꯑꯩ ꯈꯪꯗꯦ ꯀꯔꯤꯅꯣ ꯅꯆꯥ ꯃꯁꯨꯗꯣ ꯂꯣꯏ ꯍꯪꯕꯅꯤ ꯀꯔꯤ ꯇꯧꯔꯤ ꯍꯜꯂꯣ ꯀꯩꯗꯧꯔꯤ ꯍꯥ
ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯃ ꯇꯧꯔꯝꯕꯗꯨꯒꯀꯣ ꯉꯥꯛꯇꯪ ꯑꯗꯩꯗꯨꯒ ꯑꯩꯅ ꯉꯥꯛꯇꯪ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯇꯪ ꯃ꯭ꯌꯨꯠ ꯇꯧꯁꯟꯕ ꯃ꯭ꯌꯨꯠ ꯈꯪꯉꯦꯗꯅ ꯑꯩꯒꯤꯁꯦ ꯃꯤꯅꯤꯠ 10ꯔꯣꯝꯇꯪ ꯁꯥꯟꯅꯔꯒ ꯂꯣꯏꯁꯟꯒꯦꯅ ꯉꯥꯏꯕꯅꯤ ꯁꯨꯛ ꯀꯨꯏꯅ ꯂꯩꯕꯤꯔꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯧꯖꯤꯛ ꯐꯥꯎ ꯃꯤ 200 ꯂꯩꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯁꯣꯝꯒꯤ ꯇꯥꯡꯈ꯭ꯔꯕ ꯃꯇꯝꯗꯣ ꯀꯥꯏꯊꯣꯛꯄꯤꯔꯒꯀꯣ ꯂꯥꯏꯚ ꯊꯥꯔꯦꯅ ꯂꯥꯛꯄꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯁꯤꯗ 2026ꯅ ꯂꯥꯛꯄꯗꯀꯣ ꯃꯌꯥꯝ ꯅꯥꯗꯕ ꯌꯦꯛꯇꯕ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯂꯟꯁꯦ ꯀꯩꯅꯣ ꯅꯥꯗꯕ ꯌꯦꯛꯇꯕꯅꯤꯀꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯀꯣ ꯆꯤꯡꯁꯜꯂꯨꯅꯦ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯅꯥꯗꯕ ꯌꯦꯛꯇꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯃꯤꯟꯅꯁꯤꯀꯣ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯗ ꯑꯩꯒꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯒ ꯌꯥꯎꯕꯤꯔꯛꯏꯕ ꯑꯃꯗꯤ What are you eat? You so beautiful. ꯃꯩꯇꯩꯔꯣꯟ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯗꯤ ꯀꯥꯡꯁꯣꯏ ꯆꯥꯕ ꯃꯩꯇꯩꯒꯤ ꯉꯥꯔꯤ ꯆꯥꯕ ꯏꯔꯣꯝꯕ ꯆꯥꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨꯅꯤ ꯗꯦꯠꯁ ꯋꯥꯏ ꯈꯪꯗꯦ ꯑꯩ ꯕ꯭ꯌꯨꯇꯤꯐꯨꯜꯅꯤ ꯍꯥꯏꯁꯤꯕꯨ ꯀꯩꯗ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯣꯏꯔꯤꯕ ꯊꯦꯡꯀ꯭ꯌꯨ ꯑꯦꯅꯤꯋꯦ ꯑꯗꯨꯅ ꯎꯠꯂꯤꯔꯅ ꯍꯥꯏꯗꯣꯒ ꯑꯗꯨꯅ ꯑꯩ ꯂꯥꯏꯐꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯗꯤ ꯂꯥꯏꯐꯁꯤꯗ ꯂꯥꯛꯄꯤꯔꯝꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄꯗ ꯃꯌꯥꯝ ꯅꯥꯗꯕ ꯌꯦꯛꯇꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯁꯤ ꯌꯥꯏꯐꯔꯁꯤ ꯃꯌꯥꯝ ꯄꯨꯡ ꯀꯌꯥ ꯆꯠꯂꯦ 52 ꯃꯤꯅꯤꯠ 9ꯒ ꯋꯥꯠꯂꯤ ꯁꯥꯟꯅꯒꯤꯗꯣꯏ ꯍꯌꯨꯝ ꯁꯤꯗꯕ ꯄꯣꯏꯕꯨꯡ ꯍꯩꯌꯥ ꯍꯩꯌꯨꯝ ꯁꯣꯜꯂꯁꯤ ꯍꯥꯟꯅꯗꯩꯁꯨ ꯌꯥꯝ ꯀꯨꯏ ꯁꯥꯟꯅꯔꯝꯃꯅꯤ ꯂꯥꯏꯐꯁꯦ ꯉꯝꯗꯦ ꯂꯥꯏꯐꯀ ꯀꯨꯏꯅ ꯁꯥꯟꯅꯕ ꯁꯥꯟꯅꯗ꯭ꯔꯣ ꯍꯧꯖꯤꯛ ꯅꯪ ꯍꯥꯟꯅ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯦ ꯃꯌꯥꯝ ꯀꯣ ꯑꯍꯟ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯂꯥꯏꯐꯀꯁꯦ ꯀꯨꯏꯅ ꯁꯥꯟꯅꯕ ꯉꯝꯃꯛꯇꯔꯦ ꯁꯤꯗꯕꯤ ꯑꯅꯤꯅ ꯐꯝꯕꯥꯜ ꯂꯥꯡꯈꯔꯦ ꯃꯥꯏꯕꯝ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯗꯤ ꯑꯁꯥꯝꯗꯒꯤꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯗ꯭ꯔꯤꯕꯣ ꯃꯃꯥꯡꯗ ꯀꯩꯒꯨꯝꯕ ꯉꯁꯤ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯇꯥꯔꯒꯗꯤ ꯃꯤ 200 ꯂꯩ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯩꯕꯅꯤ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯀꯃꯦꯟꯗꯣ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯆꯪꯉꯛꯄ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣ ꯂꯩꯕꯁꯤꯡꯗꯣ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣꯗꯨꯒ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯀꯃꯦꯟ ꯇꯧꯔꯒ ꯀꯃꯦꯟꯗꯨꯗ ꯇꯥꯛꯄꯤꯔꯛꯎ ꯃꯄꯨꯒꯤ ꯃꯤꯡꯈꯩ ꯁꯣꯜꯂꯁꯤ ꯍꯩꯌꯥ ꯍꯩꯌꯨꯝ ꯁꯣꯜꯂꯁꯤ ꯈꯨꯃꯟꯆꯥ ꯀꯃꯦꯟ ꯄꯥꯕꯤꯔꯛꯎ ꯄꯁꯦ ꯃꯊꯛꯇ ꯀꯃꯦꯟ ꯄꯥꯕꯤꯔꯛꯄꯁꯦ ꯃꯊꯛ ꯇꯥꯏ ꯌꯦꯡꯕꯗ ꯋꯥꯔꯦꯗ ꯒꯨꯗ ꯕꯥꯏ ꯑꯃꯔꯖꯤꯠ ꯒꯨꯗ ꯅꯥꯏꯠ ꯅꯤꯡꯊꯧꯈꯣꯡꯖꯝ ꯅꯤꯡꯊꯧꯈꯣꯡꯗꯒꯤꯔꯣ ꯅꯤꯡꯊꯧꯈꯣꯡꯖꯝ ꯍꯥꯏꯕ ꯑꯠꯆꯥ ꯑꯃꯔꯖꯤꯠꯅꯤ ꯅꯤꯡꯊꯧꯈꯣꯡꯖꯝ ꯌꯦꯡꯕꯗ ꯋꯥꯔꯦꯗ ꯀꯩꯒꯤꯅꯣ ꯒꯨꯗ ꯋꯥꯔꯤꯁꯤꯕꯨ ꯕꯥꯏ ꯀꯔꯤꯒꯤꯅꯣ ꯌꯦꯡꯕꯗ ꯑꯃꯔꯖꯤꯠꯁꯦ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄ ꯅꯠꯇ꯭ꯔꯥ ꯅꯪ ꯉꯁꯥꯏꯒꯤꯗꯨꯔꯣ ꯆꯪꯉꯛꯑꯦ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣ ꯌꯦꯡꯕꯗ ꯋꯥꯔꯤꯗꯨꯕꯨ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯔꯤꯕꯅꯣ ꯏꯅꯥꯎꯆꯥꯁꯤꯡꯍ ꯈꯨꯔꯨꯝꯖꯔꯤ ꯗꯥꯕꯣꯏ ꯏꯆꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯋꯦ ꯍꯧꯖꯤꯛ ꯊꯥꯒꯠꯆꯔꯤ ꯖꯦꯁꯤ ꯀꯥꯃꯩ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯒꯦꯀꯣ ꯍꯣꯏ ꯖꯦꯁꯤ ꯑꯅꯧꯕ ꯃꯌꯥꯝ ꯂꯥꯛꯏ ꯊꯥꯒꯠꯆꯔꯤ ꯑꯃꯒ ꯍꯥꯏꯔꯣ ꯈꯪꯍꯜꯂꯣ ꯑꯩꯒꯤ ꯉꯁꯤ ꯌꯨꯇꯨꯞꯁꯤꯒ ꯑꯅꯧꯕ ꯆꯪꯉꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯤꯡꯗꯨ ꯌꯦꯡꯕꯤꯔꯒ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯅ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯕꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯔꯤ ꯃꯣꯠ ꯂꯩꯕ ꯃꯌꯥꯝꯒꯤ
ꯌꯥꯝ ꯃꯃꯜ ꯂꯩꯔꯤꯕ ꯀꯃꯦꯟꯁꯤꯡꯗꯨꯁꯨ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯖꯔꯤ ꯃꯌꯥꯝꯒꯤ ꯀꯃꯦꯟꯗꯨꯅꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤꯕꯁꯦꯀꯣ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯑꯁꯣꯝ ꯑꯁꯣꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯒꯗꯤ ꯑꯣ ꯁꯤ ꯈꯛꯁꯤꯅ ꯁꯤ ꯁꯣꯏꯔ ꯃꯥꯜꯂꯦ ꯁꯤꯒꯤꯁꯤꯅ ꯁꯤ ꯑꯣꯏꯕ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜꯗꯣ ꯈꯔ ꯂꯧꯁꯤꯡ ꯋꯥꯈꯜ ꯆꯥꯎꯈꯠꯂꯤꯅꯀꯣ ꯑꯗꯨꯒꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯖꯕꯅꯤ ꯃꯊꯛꯀꯤ ꯀꯃꯦꯟꯁꯤꯡꯗꯨ ꯄꯥꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯀꯥꯟꯊꯣꯛꯄꯤꯔꯝꯃꯦ ꯑꯣ ꯃꯊꯛꯇ ꯀꯃꯦꯟ ꯑꯃꯅꯤ ꯂꯥꯟꯊꯣꯛꯈꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯉꯥꯛꯄꯤꯒꯅꯤ ꯏꯃꯥꯅꯤꯜ ꯁꯤꯡꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯗꯤ ꯆꯍꯤ 44 ꯑꯃ ꯁꯨꯔꯦ ꯆꯍꯤꯁꯦ ꯐꯅ ꯌꯥꯝꯃꯦ ꯑꯩꯈꯣꯏꯗꯤ ꯁꯤꯅꯤꯌꯔꯅꯤ ꯐꯤꯅꯦ ꯈꯨꯔꯨꯝꯖꯔꯤ ꯐꯤꯅꯦ ꯍꯥꯏꯁꯤꯅ ꯈꯨꯔꯨꯝꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯅꯧꯕ ꯌꯥꯎꯔꯤ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯨ ꯑꯩꯒꯤ ꯆꯦꯟꯅꯦꯜꯁꯤꯡ ꯑꯁꯤꯅ ꯑꯍꯥꯟꯕ ꯐꯪꯅꯕ ꯇꯥꯔꯒꯗꯤꯀꯣ ꯆꯦꯟꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗꯒꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣꯗꯣ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯐꯖꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯗꯨꯕꯨ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯒ ꯃꯃꯜ ꯌꯥꯝꯂꯕ ꯀꯃꯦꯟ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯤꯚꯤꯟ ꯑꯉꯣꯝ ꯏꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯂꯥꯞ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯅꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯒꯤ ꯆꯦꯟꯅꯦꯜꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯍꯟꯕꯤꯕ ꯑꯩꯒꯤ ꯆꯦꯟꯅꯦꯜꯁꯤꯕꯨ ꯃꯄꯥꯡꯒꯜ ꯀꯜꯍꯟꯕꯤꯕꯁꯦ ꯃꯌꯥꯝꯅꯅꯤꯀꯣ ꯃꯌꯥꯝ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯩꯁꯨ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯀꯃꯦꯟ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯃꯦꯟ ꯂꯥꯛꯇꯦ ꯑꯗꯨꯅ ꯑꯩ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯑꯩꯒꯤ ꯌꯥꯗꯦ ꯃꯤꯅꯤꯠ 3-5 ꯈꯛꯇ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯇꯥꯏꯃꯤꯡꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ 57 ꯂꯥꯜꯂꯦ ꯃꯤꯅꯤꯠ 3 ꯌꯥꯝ ꯀꯨꯏꯅ ꯂꯩꯕꯤꯔꯝꯃꯦ ꯑꯩꯅ ꯂꯥꯏꯐꯁꯦ ꯄꯨꯡ 2 ꯊꯥꯕꯗ ꯄꯨꯡ 2 ꯐꯥꯅ ꯂꯩꯕꯤꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤꯀꯣ ꯖꯦꯁꯤ ꯀꯥꯃꯩꯅ ꯃꯩꯇꯩꯔꯣꯟ ꯐꯖꯅ ꯍꯩꯇꯤꯌꯦ ꯌꯥꯏꯌꯦ ꯌꯥꯝꯅ ꯍꯩꯌꯦ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯐꯖꯅ ꯍꯥꯏꯔꯛꯏꯗꯨꯗꯤ ꯃꯩꯇꯩꯂꯣꯟ ꯇꯝꯃꯒ ꯁꯨꯝ ꯍꯩꯅꯤ ꯑꯩꯈꯣꯏ ꯂꯥꯏꯐꯇ ꯁꯨꯝ ꯆꯪꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯃꯩꯇꯩꯂꯣꯟꯗꯤ ꯑꯁꯨꯝ ꯍꯩꯔꯛꯀꯅꯤꯌꯦ ꯀꯌꯥ ꯅꯪꯉꯏꯗꯨ ꯎꯝ ꯎꯝ ꯅꯪꯒꯤꯁꯨꯅꯦ ꯑꯃꯨꯛ ꯆꯥꯔꯦ ꯅꯦꯠꯁꯨ ꯂꯣꯏꯁꯤꯜꯂꯛꯏꯃꯤꯅ 58 ꯅꯪ ꯁꯨꯔꯦ ꯃꯈꯣꯡꯗꯣ 58 ꯁꯨꯔꯦ ꯃꯈꯣꯡꯗ ꯁꯤꯛꯀꯅꯣꯅ ꯍꯥꯏꯃꯤ ꯃꯤꯅꯤꯠ 2 ꯈꯛꯇꯪ ꯉꯥꯏꯔꯦ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯤꯅꯤꯠ 2 ꯈꯛꯇꯪ ꯉꯥꯏꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯈꯃꯟ ꯄꯨꯟꯁꯤꯕ ꯃꯌꯥꯝ ꯃꯪ ꯐꯔꯁꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯁꯤ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯂꯥꯏꯚ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯑꯁꯨꯃꯥꯏꯅ ꯌꯥꯎꯕꯤꯔꯒ ꯂꯥꯏꯐꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯏꯅꯥꯎꯆꯥꯁꯤꯡꯅ ꯏꯆꯦ ꯅ꯭ꯌꯨꯁꯇ ꯌꯥꯝꯅ ꯊꯦꯡꯅꯖꯔꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥꯂꯤꯟ ꯁꯤꯡꯍꯅ ꯍꯥꯏ ꯑꯁꯥꯝ ꯀꯔꯝꯕ ꯃꯐꯝꯒꯤꯅꯣ ꯑꯁꯥꯝ ꯍꯣꯖꯥꯏ ꯍꯥꯏꯕ ꯃꯐꯝꯗꯨꯒꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯕꯗ ꯂꯥꯛꯑꯒ ꯂꯥꯏꯚꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯅ ꯑꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯁꯤꯌꯥꯔ ꯇꯧꯕ ꯀꯥꯏꯕꯤꯒꯅꯨ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯈꯨꯃꯟꯆꯥꯅ ꯍꯥꯏꯔꯤꯕ ꯈꯨꯃꯟꯆꯥ ꯂꯣꯟꯅ ꯃꯔꯨ ꯅꯠꯇꯦ ꯊꯃꯣꯏ ꯀꯔꯤ ꯆꯥꯎꯅꯁꯤꯀꯣ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯒꯤ ꯀꯥꯃꯩꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯃ ꯂꯥꯛꯄꯗꯨꯒ ꯖꯦꯁꯤ ꯀꯥꯃꯩ ꯍꯥꯏꯖꯕ ꯏꯆꯦ ꯑꯣꯏꯅ ꯑꯩ ꯃꯣꯏꯔꯥꯡ ꯆꯤꯡꯗꯒꯤꯅꯤꯌꯦ ꯃꯣꯔꯥꯟꯗꯒꯤ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯐꯝꯅꯤ ꯃꯤꯅꯤꯠ ꯑꯃꯇꯪ ꯉꯥꯏꯈ꯭ꯔꯦ ꯁꯥꯟꯅꯗꯣꯏꯕ ꯅꯠꯇ꯭ꯔꯣ ꯃꯤꯅꯤꯠ 3 ꯈꯛ ꯂꯥꯜꯂꯁꯤ ꯂꯣꯏꯁꯤꯟꯂꯣ ꯁꯤꯀꯣ ꯑꯗꯨꯝ ꯍꯥꯏꯔꯣ ꯃꯌꯥꯝꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯇꯥꯏꯃꯤꯡꯁꯦ ꯃꯤꯅꯤꯠ 3 ꯈꯛꯇ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯤꯅꯤꯠ 1 ꯑꯣꯏꯔꯒꯗꯤ ꯄꯨꯡ 2 ꯐꯥꯔꯅꯤ ꯑꯗꯨꯒ ꯄꯨꯡ 2 ꯆꯞ ꯆꯥꯅ ꯄꯨꯡ 2ꯗ ꯂꯣꯏꯁꯟꯕꯗ ꯅꯨꯡꯉꯥꯏꯇꯦ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 1 ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯠ 2-3 ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯤꯟꯒꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯥꯛꯄꯤꯔꯝꯃꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ
ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯑꯗꯨꯗꯒꯤ ꯂꯥꯏꯐꯁꯦ ꯊꯥꯖꯕ ꯉꯝꯖꯕꯅꯤ ꯂꯥꯏꯐꯁꯦ ꯃꯄꯨꯡ ꯐꯥꯍꯜꯂꯦ ꯊꯥꯒꯠꯆꯔꯤ ꯃꯤ ꯆꯅꯤ ꯍꯦꯟꯅꯒ ꯂꯥꯛꯁꯤꯜꯂꯦ ꯊꯦꯡꯉ ꯊꯦꯡꯉ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ 3:40 ꯕꯤꯛꯀꯤ ꯁꯤꯡꯍꯥꯜ ꯏꯆꯦ ꯚꯤꯗꯤꯑꯣꯁꯤꯡ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯆꯤꯅꯥꯎꯆꯥ ꯁꯤꯡꯍ ꯑꯩꯁꯨ ꯑꯁꯥꯝꯒꯤꯅꯤ ꯑꯁꯥꯝ ꯀꯥꯏꯒꯤꯅꯣ ꯈꯃꯟ ꯆꯥꯅ ꯀꯃꯦꯟ ꯄꯥꯕꯗ ꯃꯤꯆꯥ ꯃꯤꯈꯜ ꯅꯥꯏꯍꯜꯂꯣꯏꯁꯤ ꯍꯌꯦꯡꯁꯨ ꯂꯥꯛꯆꯒꯦ ꯍꯣꯏ ꯆꯤꯊ ꯅꯥꯟꯊꯕ ꯁꯨꯝ ꯌꯥꯎꯈ꯭ꯔꯁꯨ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯗ ꯑꯩꯈꯣꯏ ꯈꯨꯃꯟꯆꯥꯒꯤ ꯀꯃꯦꯟꯁꯤꯗꯤ ꯑꯅꯝꯕꯅ ꯂꯣꯏ ꯄꯥꯖꯩ ꯎꯍꯧꯗꯅ ꯑꯃꯅꯤ ꯆꯤꯊꯈꯤꯕ ꯇꯥꯔꯒꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯀꯣ ꯋꯥꯔꯧꯕꯤꯒꯅꯨ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯥꯎꯅꯕ ꯌꯥꯗꯦ ꯑꯃꯅ ꯁꯣꯏꯈ꯭ꯔꯒꯁꯨ ꯑꯃꯅ ꯁꯣꯏꯈ꯭ꯔꯒꯁꯨ ꯑꯁꯣꯏꯕꯗꯣ ꯃꯦꯟꯁꯤꯜꯂꯒ ꯑꯁꯣꯏꯕꯗꯣ ꯆꯨꯝꯊꯣꯛꯃꯤꯟꯅꯕ ꯕꯤꯛꯀꯤ ꯁꯤꯡꯍ ꯍꯣꯠꯅꯃꯤꯟꯅꯁꯤꯀꯣ ꯍꯥꯏꯂꯀꯥꯟꯗꯤꯗꯩꯅꯤ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯉꯁꯥꯏ ꯀꯁꯥꯔ ꯍꯥꯏꯂꯀꯥꯟꯗꯤ ꯍꯩꯂꯥꯀꯥꯟꯗꯤꯗꯒꯤ ꯊꯥꯒꯠꯆꯔꯤ ꯕꯤꯀꯤ ꯁꯤꯡꯍꯕꯨ 1 मिनट तो हो गया है नंग 2 मिनट सानरो ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯣ ꯅꯪ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯣ ꯑꯝꯇ ꯊꯝꯃꯁꯤ ꯄꯥꯏꯔꯝꯃꯨ ꯑꯩ ꯀꯩꯁꯨꯝ ꯁꯥꯟꯅꯔꯣꯏ ꯃꯤꯅꯤꯠ ꯈꯛ ꯑꯝꯇ ꯁꯥꯟꯅꯔ ꯄꯥꯏꯔꯝꯃꯣ ꯂꯣꯏꯁꯜꯂꯣ ꯀꯩꯅꯣ ꯇꯧꯒꯦ ꯑꯩ ꯀꯩ ꯁꯥꯟꯅꯗꯣꯏꯅꯣ ꯑꯝꯇ ꯄꯥꯏꯔꯝꯃꯣꯕ ꯄꯥꯏꯔꯦ ꯄꯥꯏꯔꯦ ꯑꯩꯃꯨꯛ ꯄꯥꯏꯔꯦ ꯄꯥꯏꯔꯣ ꯑꯩ ꯀꯩꯅꯣ ꯆꯠꯂꯨꯒꯦ ꯑꯩ ꯄꯥꯏꯔꯦ ꯄꯥꯏꯔꯣ ꯑꯩ ꯄꯥꯏꯒꯦ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯃꯪ ꯐꯔꯁꯤ ꯑꯩ ꯈꯨꯃꯟ ꯆꯥꯅ ꯒꯨꯗ ꯅꯥꯏꯠ ꯃꯪ ꯌꯥꯝꯅꯁꯤ ꯐꯔꯁꯤ ꯈꯨꯃꯟ ꯆꯥꯕꯨ ꯈꯨꯃꯟ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯤꯁꯤꯕꯥ ꯈꯨꯃꯟ ꯆꯥꯕꯨ ꯊꯥꯒꯠꯆꯔꯤ ꯅꯪ ꯑꯊꯣꯝ ꯑꯩ ꯏꯁꯤꯡ ꯑꯁꯥꯕ ꯑꯝꯇ ꯑꯥꯒꯁ ꯊꯛꯎꯒꯦ ꯃꯌꯥꯝ ꯏꯁꯤꯡ ꯑꯁꯥꯕ ꯑꯝꯇꯪ ꯊꯛꯎꯒꯦꯀꯣ ꯑꯩ ꯋꯥꯔꯧꯕꯤꯒꯅꯨ ꯃꯄꯨꯒꯤ ꯅꯤꯡꯊꯩꯔꯣꯜ ꯍꯩꯌꯥ ꯍꯩꯌꯨꯝ ꯁꯣꯟꯅꯔꯁꯤ ꯃꯄꯨꯒꯤ ꯅꯤꯡꯊꯧ ꯍꯩꯌꯥ ꯍꯩꯌꯨꯝ ꯅꯨꯡꯁꯤꯗꯕ ꯂꯣꯏꯁꯜꯂꯕꯣ ꯂꯥꯛꯄꯧꯗꯤ ꯂꯩꯔꯝꯃꯨꯅ ꯑꯗꯨꯏꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯊꯦꯡꯕꯨ ꯊꯦꯡꯖꯤꯜꯂꯦ ꯉꯛꯁꯦ ꯅꯥꯔꯦ ꯐꯃꯨꯡꯗ ꯉꯥꯈꯠꯂ ꯐꯝꯕꯗ ꯉꯛꯁꯦ ꯅꯥꯔꯦ ꯁꯦꯡ ꯊꯝꯃꯒꯦ ꯂꯣꯏꯁꯤꯟ ꯌꯥꯔꯕꯣ ꯌꯥꯔꯅꯤ ꯑꯩꯗꯤ ꯂꯣꯏꯁꯤꯟꯗꯣꯔꯝꯅꯤ ꯃꯤꯁꯨ ꯑꯗꯨꯝ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯃꯌꯥꯝ ꯊꯣꯡꯅꯔꯦ ꯂꯣꯏꯁꯟꯗ꯭ꯔꯣꯕꯅꯤꯗꯣ ꯑꯩ ꯂꯥꯛꯑ ꯂꯣꯏꯁꯜꯂꯅꯤꯅ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯎꯒꯦ ꯁꯤꯁꯤꯡ ꯑꯁꯥꯕꯁꯤꯗ ꯊꯝꯃꯤꯅꯦꯅ ꯍꯩꯗꯣꯛꯇꯅꯕ ꯍꯥꯏꯅ ꯅꯪꯅ ꯀꯥꯏ ꯊꯝꯃꯤꯅꯣ ꯃꯄꯥꯟꯒꯤ ꯀꯩꯅꯣꯗꯣ ꯂꯧꯁꯜ ꯀꯣꯄꯔ ꯕꯣꯇꯜꯗꯣ ꯂꯧꯁꯜꯂꯛꯇ꯭ꯔꯕꯣ ꯎꯕꯨꯡꯉꯣ ꯀꯃꯦꯟ ꯇꯧꯗ꯭ꯔꯦ ꯄꯔꯗꯥꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯅꯝꯃꯤꯅꯦ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤꯗꯣ ꯂꯩꯕ꯭ꯔꯣ ꯅꯪꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯂꯩꯍꯧꯕꯅꯤ ꯕꯣꯇꯜ ꯑꯃ ꯑꯩ ꯆꯪꯒꯦ ꯄꯔꯗꯥ ꯊꯥꯗꯣꯛꯎ ꯆꯣ ꯑꯕꯨꯡꯉꯣ ꯂꯣꯜꯂꯝꯃꯤꯅꯤ ꯒꯦꯠ ꯀꯩꯗꯧꯕꯩ ꯑꯉꯥꯡ ꯂꯣꯠꯍꯜꯂꯤꯕ ꯀꯩꯗꯧꯅꯤ ꯀꯩꯗꯧꯗꯣꯏꯕ ꯍꯦꯜꯂꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ
ꯉꯁꯤꯒꯤꯗꯤ ꯂꯥꯏꯐꯁꯦ ꯃꯇꯥꯡꯁꯦꯒ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯩꯕꯤꯔꯝꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯌꯥꯅ ꯃꯦꯝꯕꯔ ꯂꯩꯁꯦ 173 ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯪꯁꯤꯁꯨ ꯌꯥꯝ ꯏꯪꯉꯦ ꯀꯣ ꯑꯗꯣ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩ ꯚꯤꯗꯤꯑꯣ ꯌꯥꯡꯅ ꯊꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯩꯁꯦ ꯐꯖꯕꯅꯁꯨ ꯂꯣꯏꯔꯝꯃꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯈꯃꯟ ꯄꯨꯟꯁꯤꯕ ꯃꯪ ꯐꯔꯁꯤ ꯑꯩꯈꯣꯏ ꯂꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯋꯥꯔꯧꯕꯤꯅꯨ ꯑꯣꯀꯦ ꯗ